ꯃꯦꯝꯆꯥ ꯆꯥꯛꯇꯨ ꯊꯣꯡꯅ ꯏꯁꯧ ꯂꯥꯡꯉꯝꯃꯤ꯫ ꯑꯣꯏꯔꯣꯏ, ꯅꯣꯏ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏꯀꯣ, ꯌꯥꯍꯧꯅ ꯊꯦꯡꯂꯤꯕ, ꯅꯔꯤꯟꯅ ꯇꯜꯂꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ, ꯏꯃꯨꯡꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯃꯆꯥꯅꯤꯅ ꯇꯧꯔꯤꯁꯤꯡꯁꯤꯅ꯫ ꯔꯟꯕꯤ ꯑꯌꯨꯛꯇꯨꯗ ꯋꯥꯀꯤꯡ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯏ, ꯌꯨꯁꯨ ꯉꯥꯎꯔꯤ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯍꯧꯔꯕꯣ, ꯆꯥꯕꯣꯛ ꯐꯕꯤ ꯏꯕꯦꯝꯃ? ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯩꯔꯧ ꯆꯦꯒꯞꯇꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯍꯩ ꯌꯨꯔꯩꯆꯨꯕ, ꯅꯪꯒꯤ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯅꯪ ꯂꯧꯗꯅ ꯅꯆꯥꯉꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯅꯨꯄꯤꯅ ꯅꯣꯡꯉꯥꯟꯕꯒ ꯈꯨ ꯀꯥꯝꯂꯒꯕꯨ ꯀꯅꯥ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ? ꯂꯛꯈꯤꯃꯤ ꯆꯦꯟꯗꯕꯤꯁꯤꯗꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯔꯒ, ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯀꯩꯗꯒꯤ ꯂꯥꯡꯉꯛꯏꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯕꯥꯅ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦ, ꯋꯥꯔꯦ, ꯁꯤꯗꯧꯔꯦ ꯏꯁꯥꯁꯦ꯫ ꯃꯦꯝꯆꯥꯗꯨ ꯁꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯨꯗ ꯑꯃꯨꯛꯁꯨ ꯁꯧ ꯂꯥꯡꯂꯤ꯫ ꯊꯣꯡꯉꯣꯏꯗ ꯆꯥꯛ ꯑꯃꯠꯇ, ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯦ, ꯃꯆꯥ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯤꯒ ꯆꯔꯥ ꯃꯥꯏꯅ ꯍꯦꯟꯖꯁꯅꯤ꯫ ꯃꯦꯝꯆꯥꯗꯨ ꯁꯥꯎꯔꯒ ꯆꯥꯛꯀ ꯊꯣꯡꯗꯉꯩ ꯕꯖꯥꯔ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯇꯞꯇꯥꯒꯤ ꯀꯦꯔꯒ ꯆꯠꯅꯕ ꯊꯧꯔꯛꯏ꯫ ꯃꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯏꯇꯣꯟ ꯇꯣꯟꯕ ꯖꯦꯀꯣꯕꯇꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯪꯕꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯑꯣꯛꯆꯥꯛ ꯈꯣꯝꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯃꯥꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯏ꯫ ꯑꯁ ꯑꯇꯣꯝꯕ, ꯏꯃꯥ ꯈꯔ ꯉꯟꯅ ꯆꯠꯇ ꯌꯥꯗ꯭ꯔꯦ, ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯅꯤꯀꯣ, ꯅꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯍꯧꯗꯣꯛꯂꯒ ꯊꯣꯡꯃꯤꯟꯅꯔꯣ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯖꯦꯀꯣꯕ ꯉꯛꯅ, ꯏꯃꯥ ꯌꯥꯝ ꯉꯜꯂꯝꯈꯤꯅꯤꯗ꯫ ꯃꯦꯝꯆꯥꯅ, ꯊꯕꯛꯅꯤ ꯊꯕꯛ, ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ, ꯃꯤꯅ ꯑꯁꯣꯝꯗ ꯉꯥꯏ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯦꯝꯆꯥꯗꯨ ꯃꯈꯣꯡꯅ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯍꯥꯏꯖꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯣꯛꯁꯨ ꯌꯦꯟꯁꯨ ꯉꯥꯅꯨꯁꯨ ꯂꯣꯏꯅ ꯃꯆꯤꯟꯖꯥꯛ ꯂꯥꯝꯃꯛꯄꯒꯤ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯑꯣꯛꯆꯥꯛꯇꯨ ꯄꯤꯖꯕ ꯂꯣꯏꯔꯒ ꯌꯦꯟꯒꯤ ꯀꯣꯕꯤ ꯃꯅꯥ ꯍꯥꯟꯅꯒꯤ ꯑꯁꯣꯏꯕꯗꯨ ꯆꯦꯡꯀꯨꯞꯀ ꯇꯣꯠꯂꯒ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥ ꯉꯥꯁꯤꯡꯗꯨꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯃꯄꯥꯅ ꯐꯛ ꯊꯥꯔꯒ ꯒ꯭ꯔꯣ ꯅꯥꯈꯣꯒꯩ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯋꯥꯔꯤ ꯆꯤꯊꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯨꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯍꯣꯠꯅꯔꯨꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯃꯇꯨꯁꯤꯡꯁꯤꯒ ꯋꯥꯔꯤ ꯆꯤꯊꯅꯩꯅꯣ꯫ ꯖꯦꯀꯣꯕ ꯁꯥꯎꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯃꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ, ꯕꯕꯥ, ꯇꯥꯃꯣ, ꯇꯥꯇꯣꯟ, ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯄꯥ ꯂꯧꯗꯅ ꯃꯔꯤꯟꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯅ ꯖꯦꯛ, ꯌꯥꯏꯃꯗꯨꯅ ꯖꯦꯛꯀꯤ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯖꯦꯛꯅ ꯆꯍꯤ 15 ꯁꯨꯔꯕꯅꯤ, ꯖꯦꯛꯀꯤꯅ 16ꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ 15 ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯃꯄꯥ ꯌꯣꯡꯉꯥꯎꯕꯗꯨꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯖꯦꯀꯣꯕꯅ, ꯍꯌꯦꯡꯗꯩ ꯋꯥꯀꯤꯡꯒ ꯆꯠꯄꯤꯔꯅꯨ, ꯌꯥꯖꯔꯦ, ꯋꯥꯀꯤꯡ ꯆꯠꯄꯩ ꯅꯃꯥꯗ ꯅꯣꯡꯉꯥꯟꯕꯒ ꯕꯦꯟꯗꯔꯗ ꯌꯨ ꯊꯛꯂꯨꯏ ꯅꯠꯇ꯭ꯔꯣ? ꯔꯟꯕꯤꯅ, ꯑꯇꯣꯝꯕ, ꯕꯕꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯏꯆꯥꯁꯤꯡꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯃꯥꯒꯤ ꯅꯦꯆꯔꯁꯤ ꯑꯩ ꯄꯥꯝꯗꯦꯅꯦ꯫ ꯈꯔ ꯐꯤꯡꯕ ꯖꯦꯛꯀꯤꯅ, ꯇꯥꯅꯤꯡꯗꯦꯀꯣ, ꯆꯞ ꯃꯥꯟꯅꯩ, ꯅꯪꯁꯨꯅꯤ, ꯅꯇꯨꯗꯤ 3-5 ꯂꯣꯟꯁꯤꯜꯂꯒ ꯀꯥꯏꯗꯒꯤ ꯑꯐꯕꯤ ꯐꯪꯅꯦꯒꯦ? ꯔꯟꯕꯤꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯖꯥꯅꯤ꯫ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯂꯩ꯫ ꯅꯨꯄꯤ 3ꯅꯤ ꯂꯣꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯅꯨꯄꯤ 2ꯗꯨꯗꯤ ꯃꯆꯥ ꯌꯥꯎꯗꯦ꯫ ꯃꯦꯝꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯦꯝꯆꯥ ꯐꯅ ꯍꯧꯔꯛꯂꯕꯁꯨ ꯃꯍꯥꯛꯁꯨ ꯐꯠꯇꯕ ꯂꯝꯆꯠꯇ ꯆꯠꯄ ꯍꯧꯔꯛꯏ꯫ ꯃꯔꯤꯟ ꯇꯟꯕ ꯃꯆꯥꯅꯨꯄꯥ 2ꯗꯨꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯂꯝꯆꯠ ꯈꯪꯂꯕꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯖꯦꯀꯣꯕꯇꯤ ꯃꯄꯥ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯅꯤꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯔꯟꯕꯤꯅ ꯇꯥꯛꯄꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯍꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯅ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯑꯩꯁꯨ 10 ꯊꯥꯗꯣꯏꯅꯤꯅ ꯇ꯭ꯌꯨꯁꯟ ꯆꯠꯀꯦꯀꯣ? ꯔꯟꯕꯤꯅ, ꯆꯠꯂꯨ꯫
ꯑꯗꯨꯒ ꯍꯌꯦꯡ ꯇ꯭ꯌꯨꯁꯟ ꯐꯤ ꯄꯤꯔꯝꯗꯥꯏꯗ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯌꯥꯔꯦꯀꯣ? ꯄꯤꯅꯤꯗ. ꯖꯦꯛꯀꯤꯅ ꯅꯪꯅ ꯑꯣꯛꯁꯨ ꯌꯦꯟꯁꯨ ꯉꯥꯅꯨꯁꯨ ꯂꯣꯏꯔꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯐꯪꯂꯤ ꯅꯠꯇ꯭ꯔꯣ? ꯄꯩꯁꯥꯁꯤꯡꯗꯨ ꯀꯥꯏꯗ ꯊꯝꯒꯦ? ꯖꯦꯛꯀꯣ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯅꯔꯛꯏꯗꯣ? ꯖꯦꯛꯀꯤ ꯅꯣꯛꯃꯤ ꯏꯁ ꯄꯥꯈꯠꯂꯤꯔꯣ? ꯂꯧꯕꯤꯔꯣꯏꯗ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯉꯥꯅꯨ ꯍꯥ ꯀꯥꯝꯕ ꯑꯝꯇ ꯆꯥꯁꯤꯗꯅ. ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯇꯥꯇꯣꯟ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ. ꯑꯩꯒꯤ ꯉꯍꯥꯟ ꯉꯥꯅꯨ ꯑꯃ ꯋꯥꯠꯂꯤꯕꯗꯣ ꯇꯥꯇꯣꯟꯅ ꯍꯨꯔꯥꯜꯂꯒ ꯅꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯈꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯥꯠꯅꯤ. ꯖꯦꯛꯀꯤꯅ ꯑꯗꯩꯗꯤ ꯆꯩ ꯂꯥꯛꯑꯅꯤ ꯑꯉꯥꯡ ꯅꯪ. ꯖꯦꯛ ꯉꯛꯅ ꯑꯣ ꯅꯪꯗꯤ ꯑꯉꯥꯡꯒꯤ ꯉꯥꯅꯨꯒ ꯍꯨꯔꯥꯜꯂꯒ ꯄꯥꯔꯇꯤ ꯇꯧꯔꯤꯕꯣꯔꯦ? ꯖꯦꯛꯀꯤꯅ ꯑꯃꯨꯛ ꯇꯥꯃꯣ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯑꯃ ꯂꯧꯔꯒ ꯆꯥꯕꯅꯦ. ꯖꯦꯀꯣꯕꯅ ꯃꯄꯨ ꯑꯩ ꯇꯥꯛꯂꯝꯗꯅ ꯂꯧꯈꯤꯕꯅꯦ. ꯔꯟꯕꯤꯅ ꯑꯃꯨꯛ ꯍꯩ ꯑꯆꯧꯕ ꯌꯥꯏꯃ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯒꯅꯨꯀꯣ. ꯑꯉꯥꯡꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯩꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯇꯧꯅꯨ. ꯖꯦꯛꯀꯤ ꯑꯗꯨꯒ ꯇꯥꯕꯤꯗꯈꯩ ꯆꯥꯛꯇꯨ ꯐꯠ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ. ꯖꯦꯛꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ. ꯖꯦꯀꯣꯕꯅ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯉꯦ ꯀꯣꯟꯁꯤ ꯇꯥꯇꯣ ꯅꯪ ꯐꯦꯡꯍꯧꯔꯣ. ꯖꯦꯛꯀꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯠꯂꯣꯏ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯕꯨ ꯊꯦꯡꯕ ꯀꯥꯏꯅꯒ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯣ. ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯃꯍꯩꯁꯪꯅꯦ ꯃꯗꯨꯕꯨ ꯃꯤꯔꯥꯏꯔꯕ ꯁꯥꯇ꯭ꯔꯗꯣ ꯑꯐꯕꯗꯤ ꯑꯣꯏꯔꯦꯀꯣ ꯀꯣꯟꯁꯤ ꯐꯦꯡꯉꯨꯂꯣ. ꯖꯦꯛꯀꯤꯅ ꯈꯨꯄꯥꯛ ꯆꯥꯒꯦꯔꯣ ꯑꯉꯥꯡꯅ? ꯑꯉꯥꯡꯅꯤ ꯅꯪꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨ ꯃꯌꯥꯝꯗꯨ. ꯔꯟꯕꯤꯅ ꯍꯩ ꯑꯇꯣꯝꯕ ꯃꯥꯟꯅꯔꯨꯔꯅꯨ ꯁꯠ ꯐꯦꯡꯗꯣꯛꯑꯝꯃꯣ. ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯀꯣꯟꯗꯨ ꯐꯦꯡꯅꯕ ꯃꯅꯤꯡꯂꯣꯝꯗ puthokre. Machindasu murum soli. Maha suningdaba katan ngaktani. Machibungsu aina thungbiba. Thabaktu shat loiramlaga Jacob hove cycle du thoraga school chakre. Numit tarakla fau memchadu halaktre. Mama halaktre haiduna machanupa anidudi keisu thoksaramde. Ranbisu adu mangai. Adubu Jacob di mama halaktabagi yamna wajarami. Nungdangi chaktu thongna Jacob chakhomduda mathai nungaitana. Kuidurujatnu mama siba haujifau halaktrisiba. Chaktu loidaro fauwa halakmandabagi latendu pairaga thongalomda amuk thorai. Leikaigi ahalamana atomba kaidore. Jacob na Mama aikoi mamadu halaktri ngairambane. Ahaladuna Haima Bungdi Nipal Helene phone ga pairadi kanadano hangnodana. Mama aidi phone paidi tamu choksu halaktri tatonsu phone pesa yaudi haye. Ahaladuna o ngaihak ngairodudi. Adu hairamlaga ahaldusu mayum chatkre. Jacob di pungshu sum thengjilakpaduda matha sabane yadre. Tamu choksisu halaktehe. Machindu murum solingaida Jake tu bike amagi maningdagi kumtharai. Adudi bye kainarse. Marup aduna okay bye good night. Good night. Jacob mayamba lakpadu ubada harauna tamucho. Jake na haune ai ngairamiro. Jacob na manungshide yu amu thakli male mamado halaktri phone amta tawo haujifau halaktriba hoi. Jake phone do lauthoklaga call tawrami. The number you have called is currently switched off. Please call after some time. Jake na switched off lay kanade changuslo. Adu haraga Jake hana changkre. Jacob amuktang lambi achaubaromda yengjarami aduga masu yumda changlai. Mapa mayamba anidudi chaktu hauna chari adubu Jacob di chaktu sarasu yotpa yaramde. Ranbina atomba chaktu chasilune kaisu khalunu ichasidi halaktrasanu lamchat naidabido ngasi halaktraba punshigi yumsida changhalaroidabani. Jackie na chak ngayakta chabasida mayamdu tumina chanari adubu Jacob di kitang charaga tokre.
Mapa mayamba anidu chaba loiraga haugatkibaga Jacob mapukning nungsiraduna mapido tarai. Kapna lukhaksingdu loisilaga maningda fengnaba putorai. Kondu fengna Ima lambu kaida lege aidi ima yaudrdi hingba ngamloye ima halo nacha ngairiye asi haraga kapcharami. Numitu Jacob ti mama halaktabagi tumthaba yaramde. Fana thenglafau gen nganu mayamna khonglibadu taramde. Maramdi mama halaktabagi thawai nungaitraduna mangduna dumak leikibana. Nongalamdai uithakibana nongalaga Jacob tu haugatlamde. Ayuk nganta haugatlaga okchak hek lawbu chachabani. Adubu numitudi mapana hana haugatlami. Ranbisu ngantana haugatlaga walking chachabani. Machin maya hana senglunaba maningda thorakpada tauramliba matawdu ubada kharakanna hoi page tomba tabro nangbo achauba yaima noiba amukta haugatlaune. Mayambani duti tarasu tasinaramde karimta thawasharamde mapana kanna kukjaribadu aremba tarami. Jacob ti uirum phamungdagi haugalai. Baba kidorage Ranbir nungaitana ipagi tomba. Jacob mapagi nokthorapa khon aduda mahak maningda prap thorai. Ure masu Mashana wana honajaduna loijariba yen nganu mayamdu loina siduna leirami. Jacob ngakna siriba yen nganu sindugi manakta prap changki. Ashukwana loijarapa yen nganu du ahing amada pulap siramba haise kanana thawai chakloidage. Ngarangdagi mama halaktabai warambaga nongalaga oiramiba fibamduda khangwa ngamdraduna mapi tap tarai. Maparan bisu machagi matawdu yengba ngamdraduna themjinbirai. Ipagi tomba huina hatpa oirangani hena khanjiluranu amuk leiraga loyu ichasidi. Mapana nganglibadu Jacob karimta taramde. Maramdi mapana government ki oja oijarabasu paisa jom pitaraga yen nganudu loikibanatte. Haujik sungai leiraga loire haijibagi wani paisa pibidau natte. Mama halaktabagi fauba mapana kesu matha sabidraga yen nganu mayamdu shirambagi matha sabidau natte. Jacob asiba jibasingdu ururaga thamoi chakpa ashumasum helai. Khangba ngamdraduna kapchai makhol thokna. Ranbisu yarida atomba adugibu kappa hunabro. Adu haramlaga mapadu walking chakre. Mayamba anidusu kai tawba yaurajatno khaladuna thorai. Jake na hoima now kanana halamino. Jackie na huina hatpa nattraga mina thawina halamira amadi oramlani. Adubu karimta tahaudridusu angakbani. Jake na kaisu khaluranu asiba mayamse ai khara yothopirurage. Jackie na muk khara mana ai sembirage aduga yaithoklaga thamlasi. Mayamba anina haribadusu Jacob karimta tashilude magun khangba ngaktani. Prap pochai thamliba ka amadagi bora khara lokhthoklaga asiba jibasingdu hapchinki. Jake na ai yumbiruge hapchilamo brush tawrukhige. Bora kharada loina hapchiladuna Jacob mapanda thangdurai. Maikhet ka kerosene ga su puturai. Cycle duda hapaga mi leitaba mafam amada pulap mai thadoklami. Ngehak ngairaga maidu thaba loirakpada mayumda changai. Phana nungaitrasu upai leite yumgi thaba ingkhangsu magi mathau loina oirami. Now koino yenganu ashibasingdudi. Mayambagi wahangdugi pakum piramdaba makai Jacob magi mathaudu taurami. Mayamba yaimanamu atomba kaida yolurage. Handakti Jacob tu sauna Eigi iranna yokchaba yenganu ngaktani noidagi shikiyama lokhibanate hangkano amta taningde. Yaimadusu makha tajadre manaudu saure mathaisu nungaitre haiba khanglami.
Nongmata manau atombana tawriba thabaktu mayamba amani haidana mating pangbige haiba wakhaldi leite. Launaba chanabadani mayamba aniduna khalibadu. Thabaktu loisilamlaga maha school chattakai cycle du thauraga mamagi mapamda lai. Mamo chawba. Chawbasu tarduna thorai. Hoi thoiba ichala ira chango. Jacob cycle standu haideraga chawbagi manakta changsilaga. Mamo aikhoi ma lakpro. Chawba ngakna laktina. Lakte hairapatuda Jacob amuka hena nungaijaramde. Maru luktharaga tapna. Mamo ngorangdagi laktri. Kaida chatlinosu khangde. Phone su off laye. Ihe adudi police report tawsodana. Yabudi yae mamo. Ada yumdugi baba yamba aniduna fawa kaimta thawa shabidraga aina chatlubase nungaite tawone. Khangdreda tomba. Ichagi khalagadi mamosu yamna nungaite. Napadu wakhal yamna pikpa mini. Nayamba anidusu marin yamna tanba shuningdaba ngaktani. Atomba nang wadorida. Adubu khangbagalu hotnaba lepkanu. Nomadi ichagi hotna jaman mahai yalakini. Namasu wadi wajarabani. Adubu masu wari haiduna adumna machabu hundoklamge khalibada. Afabadi natte. Fare mamo police ta report tawrage. Karigi ichana chatluni. Hoi mamo. Aine he chatlubadudi angangni haiduna thawa sabiroi. Mamo aise dawyamna yadida. Aina loijaba yen nganu mayamdusu loina hatokpirame. Chawba nungaitana. Ihe ontokpanida ichagi dawse. Kaisu khaluranu. Machamu lauraga loiridana. Hoi mamo adumaina tawrage. Law matamsu oirabanina aisu migi law lingba chatlaga paisa khara tankige. Aduga leirage. Chawbasu lairaba oibana machanupigi awa anada mating pangba tawba ngamjaramde. Magi faw imung puba ngamdribani. Ngehak wari watai shanaraga Jacobsu mayamda halae. Imungi awaba khanglabasu paisa tanba kallabasu yumgi thabak inkhangdi maman hotnaduna lakpani. Haujikti mama laitrabanina magi mathau ngakta oirami. Yum yorpaga chakpau thongbinaba leiba natte. Mayamba ani lei mapa leina kaidawruni. Mayamba ahanna fonda yai madusu koiba langba mapa fange yurai chuba. Sawbasu ngamjeda thabak mayamdo loisilami. Yen ngano loina shikrabasu ok mapi ani leiribadugi machinjak amu hotnarami. Masadu ngihakta pothajaramde arembada matam manghalamde. Thabak loisimba yaba loisilamlaga amuk cycle du thauraga presta lai. Kaka press ki ahal du tholaktuna. Haima atomba kaidore. Jacob na. Kaka aishu thabak yawba yagadro. Nupa adu laikai gi ahal nina Jacob ki magul fajana khangbani. Angang oijarasu shuba nomba tandaba hotnaba kanba angang ni khangbana harau na. Kaigi yadani ayuk ngantana laikai gi thangnabai yum kulmukti nungtigi khabar piba chatlu. Khabar pusinjagi haidana phone torakpa ngasi mi 10 muk lakpane. Ainasu hayengdagi angang lakhalage haikibane. Nayamba khabar thinba chatpasingda ai sindoknaraga hairage. Ahanbanina dada amaga hayeng pung maridagi laaga chatminaro. Hoi kaka yam nungaijari. Aise yen nganusu loina sire. Aduna mathayamna sare. Ahanaduna hoida yaur kakagi presida. Fare adudi kaka hayengsi ngantana lakjarage. Hoi ahanbanina yum khangnaba dada amaga chatnaba ai hainaramage. Hoi kaka. Jacob tu harau na mayumda amuk lakjare. Chawba pikpa thidana thabakpu fangladi haidana koichatuna hotnari. Mayamba anina kayada nungaina matam mabu manghaliba. Jacob ki makhura chawbanasu police station da chatuna machanupigi missing report tawrure. Matam khara haukre. Jacob ngantan haugatuna khabar thinba yumda chatlammi.
Nongmadi ina kara yamna khunba nupi macha amagi yumda khabar thilami. Gate manungda hek langsilambadu ngasidi gate hangduna leirami. Ahal amana hoi ibungo amta changlako. Hoi bubu. Ahal aduna chango tha farabani ne aikhoina laktuna thidokushu ngamdre. Bubu pirage nang khara pukroko. Hoi ai bubu ai adadum pirasu chamane. Tanjaduda ngantana tuition chatnaba abemsu thorai. Abem Jacobda munna yenglai. Mapuda onchilaga kananu pupo madi. Ahaladuna khabar he thinbalakpa nupa machadune. Abemna o oi nangdi khabar thilasu nongta nisakhangde ngasina ahanbani mingkei kauge. Ai ming Jacob kuje. O larika tamdruba. Tame handa 10 thadone. Anghangni ne adide. Ahal aduna yengune masibu kayada ahal shaninginone nangshu 10 thadoi natro mingoda adumba hainune isu tominamba. Manungdagi abengi mama Ranina hai hojikta tuition thengkranina breakfast bow chadbow khai thokraga aduda kanamu wainarige. Abem machindu tumthoklaga isholangbi ningsidabana lore. Daboina law chatlase. Gari driver boinaw du gari thogdorei. Shumangdudagi abemsu gari tongkhatli. Jacob so hairap yengjarui. Abemna michi phat khachilame. Ahaladuna sheshe chumlabra yengo. Jacob tu abemna michi khatlambagi tarang chatlaga leiringaiduda ahaladuna paisa pirakpadu ithak thakat khai lorami. Abemoisu gari du thogdokre. Boinauna bungo nangi cycle se kita intokera. Au hoi yani dada. Jacob paisa du masinga thidagai cycle du nakanda intoklami. Boinauna gari du thaukibaga mahaksu adum thorae. Ahaladuna ihe masing thikidredo watlagana kona hapaiduni. Jacob atay da amuk khabar du piruraga press da amuk lai. Kaka atoba kidore. Ina yamna khunba ahalduna lakpa faraktarina pisabire. O kadai atay su lakpa faraktardi adumadum loviro. Hoi kaka madu ahaldu paisa thiba yamna sugamani chumabo siba. Kaka aidi thiraktre. Ihe fare kaka thirage. Nupa aduna paisa du masing thirami. Changmaga nimfu watlene. Aya kaka law sora. Yare lawranu nangshu naimda thabak mayam mama hotnarudoi oiramni. Hayeng khabar piba chappada hek hairo. Hoi kaka. Jacob tu mayamda halakpada cycle tire du puncture orei. As aigi dausidi. Upai leite cycle du illaga lai. Mayum yorakpadadi pungdu mapan helame. As luridana school chapaka thingmatari. Tamo yai okchak thakraba. Jake na magi kaadagi thade tukacheko tukakchagumga paiba. Saksidasu thonga piramba yabane. Ahaiba nangadum thongo. Babadi halaktriba. Mayam maduna karimta thausadana. Nama tombi laambani aduna pura sakre. Mayambana yam laina wahaidu hairaklasu Jacob ki thamoidadi China khamfau faurei. Wa makhataramdana maningda oksingdugi aram khorangba faurupagi khonglibadu taraduna machinjak pijarami. Chakro loina noi amata aigi nakta leviranu noiga leminadok saru sanga goina leminarage. Mathamoy chakna mapisu takhai machindu sosaulangi. Karamba machana mama mapa leina kainarabada nungaivoigani. Wana halaklasu chakto amuk thonglami. Thabak mayamdu nangnaba honabada school chapadi khara thengami. Government school da oibaga Jacob su mathoy yaujaba satroibaga oja singduna ma ubada harau adum tawirami. Ashumna mamasu adum halakhidre. Mapasu atombigi manakta leikhre.
masana sel tanduna lairik fawwa tamjarami. Imungi laita lairasu mana loina melami. Gyan tadaba marin tanba mayamba niduna manaraga ingkholsu tangkhayama yontoklami. Jacob na makha thaba angang oibana karisu haiba ngamjaramde. Yaningde hairurasu jaibirakani. Mittei mapi chinthana yemba nattana upai leijaramde. Mayamba aninasu mahakpu nungsibasu walami. Ingkhol yolaga mayamba yaimadi Delhi-da thabak thiruni haiduna chatkirami. Mayamba ahansu khara leiraga naharon yaukirami. Shupnagi yumduda Jacob khoptamak ngairami. Mama mapana mayamba anina fawwa nungsibidraba Jacob ningba kaina leirami. Ahingi matamni. Tumthaba yaramde matomta leibana angangu oibana kibasu horami masadu. Ashumna matomna kina leirakpana tha fakirami. Nongmadi khabar piruraga halakpada lambida huinau ama thengnarami. Nongshu thili chubaga amot akai marakta khongliba huinau adubu Jacobna laukhatlaga magi khawduda haplami. Mayum yauraduna huinau adubu fi akangba amana ningthina taithokpirami. WT leibadu machet pijarami. Ai tumna leiba kibase ubada ishorna thabire. Yam nungsikreda nangi mingse aina ngasidagi lak kobirage ko. Numittudagi Jacobna matom leibagi akibadu lak lakpadagi wakhal kharadi santi oijarami. Sanga bu yamna nungsijaba Jacob haujikti 10 gi parikha tharamdaigi mayumda oina lariktu parami. Matomta leijarasu paisa tanba kanbanina masa matomna hingbadi ngamjarami. Adubu mahaisu tamningbanina taliba paisaduna mahai tamnaba hotnabada kharadi wajarami. Matam asida lupa ama fawwa mating pangbinaba leitabανina arembada krosa amata toramde. Loijariba ok adusu macha poklakpadagi Jacob yamna haraujarami. Thabakpudi hanadagi waba hengalasu ok singdu yolabadi paisa phangdoribani masigi asada haraujarami. Asumna khabar khara yonba chat ok khara loi tawrakpana 10 gi parikhasu naksilaklami. Tuition chatninglabasu paisagi awaba leibanina mayumda kanna mathanama hotnajarami. Khangdaba hek yaurpada leikaigi oja amada hangjarami. Laikai adu maktada leiba marup Rogerdi paisa tapthagi paiba machanina Mumbai-da mahai tamlami. Mahakna amu mayumda tholakpada Jacob khatani punjariba. Lairik fana haininglabasu tuition chatninglabasu lairabana Jacob parikhadasu shupnatagi 2nd division da pass tawraklami. Exam haidokpa ikuidana Rogersu mayumda laklami. Mayum yaurakpaga mana yamna nungsijaba Jacob hoida laklami. Bye. Jacob ki lak hairiba huinau machaduna Roger ubada makhongdagi khonglai. Roger ngakna yamna nuksine. Roger su huinau dugi manakta oina changsinduna lakna leirami. Jacob na thorakpada Roger leirambadu ubada bye nugariba. Bye wai hai yadamnina. Is Wari gadi adu bye nang huinause mingkai koge. Lag kobane. Kayada leirino. Bye leiba natida. Aina ayu khabar biba chatluraga halakpada amot akai marakta khongleirambadagi porakpane. Imung changsi lao nang karam kanda laino. Haujik waida yaurukta ngariye. Se nangi drisat amaga kep amaga leirapane. Bye yam harawe. Thank you. Anidu imungda chaminarae. Kanasu leitabadu ubaduda Rogerna bye loin chathoknakibra. Maruptuna ichamchamna hangjaraklabasu Jacob ki thamoidadi tenjaina thilakpaga pangkak oirami. Haida yadabanina tapna harai. Bye kanasu leitre itomna ngaire.
Jacobki wahai aduda Roger di angak poirami. Koino nang haisiba. Noi baba mamadi. Noi tamoidi. Jacob mapira chelai. Imasu thabak chakraga adum halakhidre. Parikha thadringaidine. Babasu ima tombigi manakta chakre. Tamoyaiga tamochogana inkolse noida tangkhayolamaga tamoyaidi Delhi chakre. Tamochona lalhoba yaukre. Marupki wahaituda Roger yamna nungaijaramde. Ngaihak wari watai sajaringaida Rogergi mama ibema Rosni murum solaga lai. Jacob khoigi sumangduda lepaga Roger manungdagi aniduna tarduna prap tholai. Mama Rosni saurangna nang hek lakpaga chatpase horbo prap lau napana wathoklaniye. Roger sauningbana loire hoi mai haramdana mamagi mang thaduna chatkre. Machana chatkibadu uraga Rosni shu chatki tawi. Mamaidu fat onthoklaga hayenge laklabasu lakanu tinaroshi haru. Nika karamna sumaina nakhoi punbase aingonda yamna sawe. Adu haramlaga Rosni du chatkre. Jacob di karishu haiba ngamjada tumina leptuna lehawi. Ina khumba imungna lairababu karamna sangoiningani. Karamna machamasu simbu mama mapa oibana tinahaningani. Ina khunbana lairabai awaba kaidonungdasu khangbiroi. Karishu haiba ngamjeda Jacob tu mapira chelai. Imungda mukchanglaktuna Roger na piramba khawadu hangdoktuna yengjai. Roger na di lekaiduda khwaidagi nuksijabai leijarakliba furit adu ururaga Jacob to hena thamoi sokpa haibada oirami. Mapi adu teithoktuna mapa mamagi photo singdo amuk yengjai. Shomdana Roger do mapana chairami. Hek lakpaga nangi chapise horbo. Pabung aina maru Jacob ki yumda hek chapaga noina mi nungaini nungairu khangdaba makai wa hairibase kaigino. Yengune mase hai aina tinaganu haibana tene lakpaga chatpadu tawganu haibanine. Rosni na tinaba yaroye mathong marang khangdaba mapa mama fau chuchadabai machaga tinadradi nang maru amta leijadraba. Roger sauraga adudi noina tinaba pamnise kanagana. Rosni na cherai aikhoida onkhalaga nachindu khumu haidiko aikhoina haiba indragadi amuk changkhidabani. Roger su sauba sum hengalai. Changlaroi noina lakhairasu aidi changlaroi. Aina imanaba tinabada noina yaningi yande haidoba nate. Aishu afafata loina khange. Mibu mama pa leitrena adukhantana khalidubu kaigino. Noina magi chakthabibra. Aigi kushine tinadore edi adum. Rosni sauraga machada fudaba horai. Nachi nayamba ani nomata napanama akhoi chinthakta khongkide. Nangna asugamna nachinkalibasi kaigino. Roger su kangang toraga tinaganiye aidi tinaganiye punganiye aidi Jacob adum noina fugera chaigera nawalogde. Jacob se kyam fatrage leikaisida Jacob muk faba imanaba amta leite. Adu haramlaga magi kada sauna changkre. Ramna hoi nangsu migi mama mapadi paluno. Mama mapa fatrasu macha faroi habadudi haigano. Aidi heklakpaga chatkibagi saubani tinasasanu kaidorage. Yaroye kidobagi tinahandoino makhoibu shel hektharaga miramda mahai tamhalibase asumba sangatonnaba nate. Madu aina sumpam pamde. Aina yaningdaba thabak kawe. Aina yadaba thabakta kanamtana naningna kha tawduna fi haiba khagyaroi. Onthokpanidako mama nakshe Jacob haiba angangsidi shubanumbadi kanbanine he. Adunabu mama mapa mayamba aniduna hundokpiramlasu matomda hotnajaduna leiba ngamlisini. Moi pabo makhayamna tanararoisi aina pamdaba thabakta nakhoi mari mara torakano tukachai mama mapagi lichato. Adugumba machanabu kayamju chadorige makhoigi ikharadi adum yawbadabani. Yare sumbai wari se swaida loisimbirasi hainade nakong I tagi tawi. Rosni du fet haidolaga chatkre. Ramsu adukhakna fattaba natte
Sarai kanbi Rosni ki mawongduda manaru tanbana adum mahaki wa taduna lakpani. Makhoina fana yaningdrabasu Roger gi thamoidadi Jacob ki oiriba matau aduda hena dum tinaningba fauraklammi. Mapa mama mayamba nina hundokpiramle khalubada Roger di yamna nungaijaramde. Roger ki mache ahal mayangda mayum pankre. Mayamba ama leibadushu mapalamda leiraga ngaushinaraga leiribani. Jacob ki mayamba yaima Jakina Delida chakibadushu Roger ki mayamba Rockyga adapunna leiminaduna ngaushinaribani. Rockyga Jakiga su yamna luna tinajay nisha saba joy shanabasu yamna pamjay. Laita laira awana karimata khangde. Adubu haina Rocky hoidi mayum lingbanina fai. Lairaba Jakina inakhunbagi matau tamduna matamanghalibadu Jacob na loina khanglammi. Jack su ka hena fatabadi natte nupi kaina khibagi damakta lalhauba yaukhibani. Mahakshu asingba nupa amani haibadudi oidabanina mina insinba laukhibani. Ngarang de jaikibadu mawa lautagai Roger du best pathoraga amu nonganbaga laami. Boy Jacob. Jacob karimata khumlaktabaduda Roger mayumda changlai. Adubu mapandagi sholo lambadu urami. Huinawadudi makonda leibadushu urami. Koidu chukrujano mushinamo. Mathanta murum sholingaida Jacob gate atekpadu hangdokpagi makhol tarai. Shumangda Roger leirambadu ubada. Aidi kanagi bespano khamishe khalibane. Kai chatluino. Khabar piba chalubane. Haidi kanaino. Kaino bai ai presta yawe. Ayuk ngantana nungtigi khabar piba adum chale. O sheltan madi kalene nangsha. Bai shentandradi aigidamukta kanana pibiraktoino. Hoine chumine aduso. Ado bai shantongba chada kuire leirusilao. Jacob marup na hairakliwadu yaninglabashu Mama Rosnina ngarang hairambadu ningshinglai. Bai kidorge. Bai nang jairoidra. Sairoida ado jairosu mwaluvide. Fari ai cycle se so lulungkige. Jacob magi cycle apikpadu shangoiduda thanami. Huinaududa yenglaga magi khawdagi lakkini haina leirakpa WT adu khara pijarami. Lak liramuko. Anidu shanshempam dala Roger na ka kijimta loge kya pige. Chaturan kaine. O pishashida lejare. Bai kijimati yamale tangkai khak leyo. Oish bai kharayai thuklaga thammo tangkai muk thonglurase. Hoi bai. Anidu shanlaiduraga halakminare. Jacob ki Mannaba awatpana pikthalaba chakhum aduda sadu thongnaba shemsari. Awat apa kei leige haina yenglaga Jacob na ai dukan chalukige ko leramo. Bai she chongwa se puko. Yarni bai awat pasidi ai adum lerege. As adumaina tonuse se aina chasaibani ai adum putoke se chongwa se puko. Roger na yadrabanina Jacob paisadu lauraga dukanda poche leiba chatkre. Dukanda leiringaida cardagi nupi ama kumtharai. Mi na ngainaribadu karimta khantakai magi hana launaba. Les anidabio. Dukan nupi duna fani. Jacob na nine aigidushu hanamta. Nupi duna Jacob ta yenglai. Oi boy. Jacob su fat yenglui avem oirambaduda avem na nang shaidera. Mane. O kailege. Aira tuition lakpane chemistry gi. O exam kamai tokrage. First division da yaure haijari da tamdoini nangshu 10 thadaine. Aidi shishida oina tamlani. O tuition di. Aidi tuition gamta tamdi
12 ꯀꯥꯔꯀꯥꯟꯗ ꯇꯝꯂꯒꯦ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯑꯕꯦꯝ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯍꯥꯏ ꯅꯨꯄꯤꯗꯨ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ ꯇ꯭ꯌꯨꯁꯟꯗ ꯆꯥꯅꯕ ꯂꯦꯁ ꯂꯩꯔꯝꯕꯅꯤ ꯑꯣ ꯑꯩꯁꯨ ꯄꯄꯥꯅ ꯊꯤꯜꯂꯛꯇ ꯉꯥꯏꯔꯤ ꯂꯩꯔꯕꯣ ꯆꯪꯂꯁꯤꯔꯣ ꯂꯩꯗ꯭ꯔꯤꯌꯦ ꯉꯥꯏꯔꯤꯌꯦ ꯖꯦꯀꯣꯕꯅ ꯅꯦꯅꯦ ꯃꯈꯣꯏꯒꯤ ꯂꯦꯁꯇꯨ ꯍꯥꯟꯅ ꯄꯤꯕꯤꯈ꯭ꯔꯣ ꯗꯨꯀꯥꯟ ꯅꯨꯄꯤꯗꯨꯅ ꯂꯦꯁꯇꯨ ꯄꯤꯔꯛꯏ ꯁꯦ ꯑꯕꯦꯝꯅ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯌꯥꯔꯅꯤ ꯑꯩ ꯄꯤꯔꯒꯦ ꯑꯕꯦꯝ ꯅꯣꯛꯆꯩ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯪ ꯁꯥꯏꯔꯣ ꯑꯕꯦꯝꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯣ ꯈꯕꯔ ꯌꯣꯟꯕ ꯆꯠꯄꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯛꯀꯤ ꯈꯜꯂꯗꯤ ꯀꯣꯏꯅꯤꯡꯉꯦ ꯑꯗ ꯃꯌꯨꯝꯒꯤ ꯈꯜꯂꯗꯤ ꯕꯤꯠ ꯌꯥꯝꯅ ꯇꯦꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯣꯏꯖꯔꯒꯦꯗꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯒ ꯀꯣꯏꯅꯗꯣꯏꯅꯦ ꯊꯕꯛꯀ ꯇꯧꯕ ꯉꯥꯏꯈꯤꯗꯣꯏꯅꯦ ꯑꯣ ꯑꯗꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯖꯦꯀꯣꯕꯁꯨ ꯄꯣꯠ ꯆꯩꯗꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯌꯦꯟꯁꯥꯡꯗꯨ ꯊꯣꯡ ꯊꯥꯛꯃꯤꯟꯅꯩ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯂꯛꯀꯤ ꯑꯐꯨꯠꯄ ꯈꯔ ꯆꯥꯛꯀ ꯇꯣꯠꯂꯒ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤ ꯆꯥꯔꯣꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯨꯈꯤꯒꯦ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯔꯣꯖꯔꯅ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯤꯉꯩꯗ ꯉꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯃꯤꯠꯁꯦ ꯅꯁꯥꯅꯗꯤ ꯀꯩꯝ ꯈꯪꯖꯔꯝꯃꯣꯏꯅꯦ ꯖꯦꯀꯣꯕ ꯉꯛꯅ ꯃꯇꯥꯎꯗ ꯌꯦꯡꯖꯔꯛꯏ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯔꯣꯖꯔ ꯅꯣꯛꯅ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯔꯤ ꯆꯥꯔꯣ ꯂꯣꯏꯔꯒ ꯍꯥꯏꯕꯤꯔꯒꯦ ꯑꯗꯣ ꯚꯥꯏ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯅꯣ ꯚꯥꯏ ꯑꯩꯁꯦ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ 11-12ꯗꯤ ꯁ꯭ꯋꯥꯏꯗ ꯇꯝꯂꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯂꯦꯝ ꯁꯧ ꯂꯥꯡꯕꯤꯗꯨꯅ ꯌꯥꯔꯛꯑꯣꯏꯅꯦ ꯄꯥꯕꯨꯡꯕꯨꯗꯤ ꯌꯥꯔꯛꯀꯅꯤ ꯚꯥꯏ 12 ꯐꯥꯎꯗꯤ ꯑꯥꯗ ꯑꯗꯨꯝ ꯇꯝꯒꯦꯁꯨ ꯇꯝꯃꯨꯗ ꯈꯪꯗꯦ ꯚꯥꯏ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯤ ꯑꯗꯣ ꯅꯪꯗꯤ ꯀꯥꯏꯗ ꯇꯝꯗꯧꯔꯒꯦ ꯑꯩꯗꯤ ꯁꯤꯁꯤꯗ ꯇꯝꯂꯒꯦ ꯑꯣ ꯚꯥꯏ ꯅꯪꯁꯦ ꯂꯥꯏꯔꯤꯛꯇꯤ ꯀꯩꯁꯨ ꯅꯣꯞꯇꯕꯅꯤ ꯈꯤꯇꯪ ꯂꯤꯡꯕ ꯑꯃꯗ ꯇꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯍꯩ ꯇꯝꯂꯤꯕꯅꯤꯅ ꯃꯔꯨꯞꯀꯤ ꯀꯩꯁꯨ ꯃꯇꯦꯡ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯂꯩꯇꯦ ꯏꯁꯥꯅ ꯉꯝꯃꯤꯉꯩ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯑꯩꯁꯦ ꯇ꯭ꯌꯨꯁꯟ ꯈꯔ ꯆꯠꯂꯝꯃꯗꯤ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟ ꯐꯥꯎꯗꯤ ꯄꯥꯁ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇꯅ ꯌꯨꯝ ꯄꯨꯕ ꯉꯝꯗꯕꯩ ꯇꯝꯈꯤꯗꯕꯅꯤ ꯑꯗꯣ ꯅꯣꯏ ꯕꯕꯥꯗꯣ ꯑꯩꯅ ꯈꯔꯗꯤ ꯋꯥꯔꯧꯏ ꯁꯤ ꯍꯥꯏꯌꯦꯅ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯚꯥꯏ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯁꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯊꯤꯔꯛꯈꯤꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯉꯥꯛꯄꯤꯔꯣꯏ ꯀꯩꯅꯣꯕ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡꯗꯨꯕ ꯑꯗꯣ ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯗꯨꯕꯨ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯄꯨꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯄꯩꯁꯥ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯈꯔ ꯂꯩꯔꯗꯤ माꯅ ꯂꯣꯏꯅ ꯌꯣꯟꯕꯗ ꯑꯩꯐꯥꯎ ꯂꯩꯐꯝ ꯂꯩꯔꯣꯏꯗꯣꯏꯅꯦ ꯑꯦꯐꯕꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯛꯑꯦ ꯑꯗ ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯁꯨ ꯌꯥꯎꯋꯦ ꯚꯥꯏ ꯉꯥꯎꯔꯁꯅꯨ ꯂꯥꯡꯂꯁꯅꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯅꯤꯗꯅ ꯑꯩꯅ ꯆꯪꯍꯜꯂꯣꯏ ꯈꯪꯅꯤ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯑꯣꯏꯅ ꯐꯨꯕꯤꯔꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯒ ꯖꯦꯀꯣꯕꯅ ꯑꯩ ꯀꯥꯗ ꯂꯩꯔꯝꯃꯣ ꯑꯩ ꯀꯣꯟꯁꯦ ꯐꯦꯡꯂꯨꯈꯤꯒꯦ ꯐꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯑꯁ ꯌꯥꯔꯦ ꯅꯌꯨꯝꯗ ꯃꯍꯥꯔꯥꯖꯇꯧꯅ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯐꯦꯡꯖꯔꯒꯦ ꯍꯣꯏ ꯐꯦꯡꯖꯔꯣ ꯑꯩ ꯂꯩꯔꯝꯃꯒꯦ ꯖꯦꯀꯣꯕꯅ ꯀꯣꯟꯗꯨ ꯐꯦꯡ ꯂꯣꯏꯔꯗꯨꯅ ꯑꯣꯛꯁꯤꯡꯗꯨ ꯑꯃꯨꯛ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯜꯂꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯖꯦꯀꯣꯕꯅ ꯀꯣꯟ ꯐꯦꯡꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯔꯣꯖꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯥꯍꯧꯕ ꯈꯥꯎꯗꯨ ꯂꯧꯔꯨꯔꯦ ꯖꯦꯀꯣꯕꯅ ꯈꯥꯎꯗꯨ ꯎꯔꯝꯃꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯔꯣꯖꯔꯅ ꯈꯥꯎꯗꯨꯗꯒꯤ ꯕꯣꯛꯁ ꯑꯃ ꯄꯨꯊꯣꯔꯛꯏ ꯇꯦꯡ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯖꯦꯀꯣꯕ ꯕꯣꯛꯁꯇꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯏ ꯑꯌꯥ ꯐꯣꯟꯅꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯐꯣꯟꯒꯁꯦ ꯃꯈꯜ ꯍꯣꯏ ꯑꯄꯪꯖꯥꯎ ꯅꯪꯒꯤ ꯐꯣꯟꯅꯦ ꯑꯩꯅ ꯂꯩꯔꯛꯄꯅꯦ
ꯀꯩꯒꯤ ꯑꯩꯒꯤ ꯐꯣꯟ ꯂꯩꯔꯨꯅꯨ ꯚꯥꯏ ꯅꯪ ꯌꯨꯝꯗ ꯆꯩꯔꯣꯏꯗ꯭ꯔꯣ ꯀꯩꯗꯧ ꯆꯩꯗꯣꯏꯕ ꯆꯦꯆꯧꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯄꯤꯔꯛꯏꯅ ꯃꯈꯣꯏꯒꯤ ꯃꯔꯟꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯆꯩ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯐꯣꯟꯒ ꯂꯩꯕꯤꯔꯛꯏꯁꯦ ꯑꯩꯅ ꯑꯥꯗ ꯆꯪꯈ꯭ꯔꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯏꯅꯦ ꯁꯤꯝꯁꯨ ꯌꯥꯎꯔꯕꯅꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕꯅꯦ ꯅꯦꯠꯄꯦꯛꯁꯨ ꯌꯥꯎꯔꯕꯅꯦ ꯊꯥ ꯑꯃꯒꯤ ꯑꯗꯣ ꯑꯦꯕꯤ ꯍꯪꯕꯤꯒꯦ ꯔꯣꯖꯔꯗꯤ ꯍꯥꯟꯅꯗꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯕꯅꯤꯅ ꯂꯣꯏꯅ ꯈꯪ ꯍꯩꯔꯝꯃꯤ ꯖꯦꯀꯣꯕꯇꯤ ꯑꯃꯨꯛꯇ ꯄꯥꯏꯔꯛꯇꯕꯅꯤꯅ ꯈꯪꯗꯕꯁꯤꯡꯗꯨ ꯔꯣꯖꯔꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯦ ꯀꯩ ꯑꯣꯏꯒꯦ ꯅꯪ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯣ ꯈꯪꯗꯦ ꯚꯥꯏ ꯀꯩ ꯂꯩꯒꯦ ꯉꯁꯤ ꯔꯣꯖꯔꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯗꯨ ꯍꯥꯏꯔꯞ ꯂꯩꯔꯒ ꯅꯁꯥꯒꯤ ꯕꯥꯔꯗꯦ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯒꯗꯥ ꯖꯦꯀꯣꯕ ꯉꯛꯅ ꯑꯌꯥ ꯃꯥꯅꯦ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ ꯃꯁꯥꯒꯤ ꯕꯥꯔꯗꯦ ꯐꯥꯎ ꯀꯧꯊꯣꯛꯏ ꯅꯪ ꯆꯍꯤ 13 ꯁꯨꯔꯕꯅꯦ ꯑꯗꯣ ꯑꯩꯅꯗꯤ ꯊꯥ ꯑꯃ ꯍꯜꯂꯤꯀꯣ ꯚꯥꯏ ꯅꯪ ꯕꯥꯔꯗꯦꯗꯤ ꯀꯔꯤꯝꯇ ꯄꯤꯍꯧꯗ꯭ꯔꯦ ꯑꯥꯗ ꯂꯩꯈꯤꯕꯅꯤꯅ ꯌꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯄꯩꯁꯥꯒ ꯄꯥꯏꯗꯅ ꯑꯐꯥꯎꯕꯒ ꯑꯣꯏꯔꯛꯂꯀꯥꯟꯗ ꯒꯤꯐ ꯄꯤꯔꯛꯎꯀꯣ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯐꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯕꯣꯔꯥ ꯆꯥꯕ ꯆꯠꯂꯨꯁꯦ ꯌꯥꯏꯌꯦ ꯚꯥꯏ ꯔꯣꯖꯔꯗꯨ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯝꯗꯦ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯂꯛ ꯑꯗꯨꯕꯨ ꯃꯥꯅ ꯍꯩꯖꯕ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯃꯆꯥ ꯄꯤꯗꯨꯅ ꯁꯨꯃꯥꯡꯗ ꯁꯥꯟꯅꯖꯔꯝꯃꯤ ꯁꯣꯝꯗꯅ ꯔꯣꯖꯔꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥ ꯔꯣꯁꯅꯤꯅ ꯆꯩꯔꯛꯏ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯑꯊꯨꯕꯗ ꯑꯥꯗ ꯆꯪꯍꯟꯈ꯭ꯔꯅꯤ ꯔꯣꯖꯔ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯉꯁꯤ ꯖꯦꯀꯣꯕꯀꯤ ꯕꯥꯔꯗꯦ ꯑꯣꯏꯕꯩ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯨꯕꯅꯦ ꯏꯁꯧ ꯂꯥꯡꯗꯣꯏꯗ ꯇꯧ ꯂꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯕꯥꯔꯗꯦꯅꯣ ꯍꯥ ꯅꯪ ꯑꯩꯅ ꯃꯥꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯒ ꯇꯤꯟꯅꯔꯒ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯕꯗꯨꯅꯅꯤꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯄꯥꯕꯨꯡꯁꯦ ꯑꯣꯐꯤꯁꯥꯔꯅꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯒ ꯅꯪ ꯌꯥꯝꯅ ꯇꯤꯟꯅꯅꯤꯡꯕ꯭ꯔꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯀꯣꯛꯅꯣ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯤꯕꯨ ꯑꯗꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯍꯩ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯑꯣꯖꯥꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯀꯥꯏꯅ ꯑꯣꯖꯥ ꯑꯣꯏꯔꯗꯤ ꯑꯣꯖꯥ ꯑꯃꯅ ꯑꯣꯏꯕꯩ ꯂꯤꯆꯠ ꯆꯠꯂꯣ ꯏꯃꯥꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯣ ꯖꯦꯀꯣꯕꯁꯦ ꯅꯣꯏ ꯁ꯭ꯀꯨꯜꯗꯨꯒꯤ ꯄꯔꯤꯈꯥꯗ ꯖꯦꯀꯣꯕ ꯃꯇꯣꯝꯅ ꯄꯥꯁ ꯇꯧꯔꯤꯗꯣ ꯏꯃꯥ ꯀꯥꯎꯔꯕꯣ ꯔꯣꯁꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯆꯥꯗꯨ ꯑꯃꯨꯛ ꯐꯨꯗꯕ ꯍꯧꯔꯛꯏ ꯔꯣꯖꯔꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ ꯅꯪ ꯆꯥꯎꯔꯦꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯨꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯐꯨꯕꯅ ꯃꯥꯅ ꯐꯨꯔꯛꯂꯒ ꯍꯩ ꯃꯧ ꯐꯠꯇꯕꯤ ꯀꯅꯥꯝ ꯇꯤꯟꯅ ꯌꯥꯗꯕꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯕꯨꯕꯣ ꯍꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯅꯈꯨꯠ ꯆꯥꯕꯤꯔꯝꯗ꯭ꯔꯤꯗꯣ ꯃꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯁꯅꯤꯅ ꯃꯆꯥꯕꯨ ꯐꯨꯔꯝꯃꯤ ꯑꯃꯗꯨꯁꯨ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯃꯆꯤꯟꯗꯤ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯃꯧ ꯐꯠꯇꯕꯤ ꯅꯪꯕꯨꯗꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯔꯣꯏ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯅꯪꯒꯨꯝꯕ ꯏꯃꯥ ꯑꯣꯏꯅ ꯐꯪꯗꯧ ꯁꯔꯨꯛ ꯑꯣꯔꯐꯥꯟ ꯃꯆꯥ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯔꯣꯖꯔ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯞꯇꯔ ꯇꯧꯔꯛꯏ ꯇꯤꯟꯅꯅꯤ ꯅꯊꯧ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯔꯥ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯅꯋꯥ ꯂꯧꯗꯦ ꯔꯣꯁꯅꯤꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯆꯥ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯏ ꯖꯦꯀꯣꯕꯇꯤ ꯂꯛꯀ ꯁꯨꯃꯥꯡꯗ ꯁꯥꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯛꯇ ꯂꯋꯥꯏ ꯂꯦꯝꯐꯨꯗꯒꯤ ꯂꯥꯛꯊꯔꯛꯏ ꯍꯩ ꯖꯦꯀꯣꯕ ꯃꯦꯗꯥꯝ ꯑꯩꯅ ꯅꯪ ꯔꯣꯖꯔꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯃꯥꯒꯤ ꯂꯤꯆꯠꯇꯣ ꯈꯪꯕꯅꯤꯅ ꯍꯩꯅꯗꯦꯅꯦ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤꯗ ꯃꯣꯔꯦꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯅ ꯂꯩꯔꯤꯕꯅꯤ ꯅꯄꯥ ꯐꯪꯉꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯗꯣ ꯅꯌꯥꯝꯕ ꯌꯥꯏꯃ ꯐꯪꯉꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯜꯂꯒ ꯅꯤꯁꯥ ꯆꯥꯕ ꯇꯝꯕꯤ ꯂꯩꯔꯦ ꯏꯆꯥꯗꯣ ꯅꯌꯥꯝꯕꯅ ꯃꯥꯡꯍꯜꯂꯕꯅꯦ ꯅꯌꯥꯝꯕ ꯑꯍꯟ ꯐꯪꯉꯦ ꯂꯥꯜꯍꯧꯕ ꯌꯥꯎꯈ꯭ꯔꯦꯗꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯨꯂꯤꯁꯅ ꯅꯌꯥꯝꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯉꯣꯟꯗ ꯍꯪꯕ ꯂꯥꯛꯄꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯆꯥꯁꯦ ꯆꯤꯡꯅꯈꯤꯅꯤꯌꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯄꯨꯟꯒꯅꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯩꯗꯤ ꯃꯦꯗꯥꯝꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯦꯁꯇ ꯂꯩꯕ ꯑꯍꯜ ꯑꯗꯨꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯔꯣꯁꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ
ꯆꯥꯎꯍꯜꯅ ꯏꯕꯦꯝꯃ ꯔꯣꯁꯅꯤ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯔꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡꯁꯤꯅ ꯅꯣꯏꯒꯤ ꯀꯩ ꯍꯨꯔꯥꯜꯂꯝꯃꯒꯦ ꯆꯥꯎꯍꯜꯗꯨ ꯂꯩꯀꯥꯏꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅꯕ ꯑꯍꯜꯅꯤ ꯃꯇꯝ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯝꯕꯅꯤ ꯑꯁꯨꯝꯅ ꯖꯦꯀꯣꯕꯀꯤ ꯃꯤꯆꯪꯗ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯗꯨ ꯈꯔ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯅꯕ ꯃꯆꯤꯟꯗꯨ ꯈꯨꯝꯃꯛꯏ ꯈꯨꯔꯥ ꯑꯉꯥꯡꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯏꯆꯥ ꯇꯣꯝꯕꯒ ꯇꯤꯟꯅꯔꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗꯣ ꯃꯌꯥꯝꯕ ꯑꯍꯜꯁꯨ ꯂꯥꯜꯍꯧꯕ ꯌꯥꯎꯈꯤꯕꯅꯤꯅ ꯄꯥꯈꯠꯆꯩ ꯄꯨꯟꯒꯅꯨ ꯍꯥꯏꯖꯕꯅꯤ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯒꯨꯝ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ ꯃꯄꯥ ꯃꯃꯥ ꯐꯠꯇꯦ ꯃꯌꯥꯝꯕ ꯑꯅꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅꯕꯨ ꯑꯉꯥꯡꯁꯦ ꯐꯔꯝꯃꯣꯏ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯅꯆꯥ ꯍꯥꯟꯅ ꯋꯥꯔꯛꯎ ꯍꯣ ꯏꯆꯥꯗꯣ ꯋꯥꯔꯛꯄꯗ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤꯅ ꯃꯥꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯆꯥꯎꯍꯜꯗꯨ ꯅꯣꯛꯃꯤ ꯈꯪꯉꯤ ꯅꯆꯥ ꯑꯇꯣꯝꯕꯗꯨꯁꯨ ꯃꯌꯥꯝꯕꯒ ꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯁꯨ ꯑꯐꯕ ꯑꯉꯥꯡꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯉꯥꯡ ꯃꯈꯣꯏ ꯃꯁꯦꯜꯅ ꯂꯨꯅ ꯇꯤꯟꯅꯖꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕꯁꯦ ꯃꯁꯤꯗꯕꯨ ꯋꯥꯈꯜ ꯂꯩꯔꯕꯤ ꯏꯕꯦꯝꯃꯅ ꯊꯤꯡꯕꯤꯔꯤꯕꯗꯨꯕꯨ ꯄꯥꯞꯄꯨ ꯄꯨꯒꯅꯤ ꯊꯤꯡꯂꯨꯅꯨ ꯇꯤꯟꯅꯖꯁꯅꯨ ꯍꯟꯗꯛꯇꯤ ꯔꯣꯁꯅꯤꯗꯨ ꯆꯥꯎꯍꯜꯒꯤ ꯈꯔ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨꯗ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯔꯣꯁꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯎꯍꯜꯅ ꯑꯇꯣꯝꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯃꯧ ꯐꯠꯇꯕꯤ ꯍꯥꯏꯗꯣ ꯑꯁꯤꯅꯤ ꯌꯦꯡꯉꯨ ꯃꯃꯥ ꯐꯠꯇꯕꯤꯅ ꯃꯆꯥꯗꯤ ꯑꯐꯕ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅꯤ ꯅꯪ ꯃꯔꯨꯞ ꯔꯣꯖꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯐꯕꯅꯤ ꯃꯃꯥꯁꯤꯅ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯍꯦꯛ ꯃꯥꯡꯍꯟꯗꯣꯏꯅꯤ ꯀꯀꯥꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯩ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯀꯀꯥꯁꯨ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯐꯪꯕꯩ ꯃꯤꯡ ꯆꯟꯕꯒꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯀꯨꯜꯒꯤ ꯐꯤꯔꯣꯜ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯂꯩꯕꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯂꯥꯛꯄꯅꯤ ꯁꯦ 50,000ꯅꯤ ꯖꯦꯀꯣꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯄꯣꯛꯄ ꯄꯣꯛꯄꯤꯅꯗꯤ ꯃꯆꯥꯕꯨ ꯀꯔꯤ ꯆꯥꯔꯝꯅꯤ ꯀꯩꯗꯧꯔꯝꯅꯤ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯒ ꯑꯗꯨꯝꯅ ꯃꯤꯇꯣꯞꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨ ꯎꯕꯗ ꯀꯞꯊꯣꯔꯛꯏ ꯀꯀꯥ ꯍꯩ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯒꯤꯗ ꯂꯩꯔꯁꯦꯁꯨ ꯅꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯅꯪ ꯂꯩꯇ꯭ꯔꯦꯅ ꯌꯨꯝ ꯏꯪꯈꯣꯜꯒꯁꯦ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯅꯤꯅ ꯈꯟꯕꯅꯤ ꯀꯀꯥ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯀꯀꯥꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯅꯆꯥꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏꯌꯦ ꯄꯥꯡꯅꯤ ꯀꯀꯥꯅ ꯑꯉꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯡꯕꯤꯅꯤꯗ ꯁꯦ ꯂꯧꯁꯤꯜꯂꯣ ꯀꯀꯥ ꯊꯦꯡꯈ꯭ꯔꯦ ꯖꯦꯀꯣꯕ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯄꯤꯔꯝꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯤ ꯐꯔꯦ ꯀꯀꯥ ꯆꯠꯂꯒꯦꯀꯣ ꯆꯥꯎꯍꯜꯗꯨ ꯆꯠꯈ꯭ꯔꯦ ꯔꯣꯁꯅꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨ ꯂꯣꯟꯕꯗꯨ ꯎꯕꯗꯒꯤ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇ ꯐꯣꯟ ꯇꯧꯔꯛꯏ ꯖꯦꯀꯣꯕ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯝꯃꯤ ꯚꯥꯏ ꯍꯣꯔꯦꯟ ꯕꯣꯔꯥ ꯆꯥꯎꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ರೆ ꯚꯥꯏ ꯅꯪꯁꯨ ꯆꯩꯕꯤꯔꯝꯃꯅꯤ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯁꯤ ꯅꯪꯕꯨ ꯇꯤꯟꯅꯅꯤꯡꯗꯕꯩ ꯅꯠꯇꯦ ꯚꯥꯏ ꯀꯩꯅꯣ ꯅꯈꯣꯏꯗ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯌꯣ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯔꯣꯖꯔꯅ ꯍꯥꯏꯌꯣ ꯚꯥꯏ ꯀꯩ ꯍꯥꯏꯔꯝꯒꯦ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯥ ꯍꯪꯂꯝꯕꯅꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯑꯩ ꯏꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯏꯃꯥ ꯊꯣꯡ ꯁꯥꯡꯉꯣ ꯀꯧꯈꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯆꯟꯅꯔꯣꯏꯗꯕꯤ ꯃꯤ ꯐꯠꯇꯕꯤ ꯃꯤ ꯇꯤꯟꯅ ꯌꯥꯗꯕꯤ ꯔꯣꯁꯅꯤ ꯇꯥꯔꯕꯁꯨ ꯊꯣꯡꯗꯨꯗꯤ ꯍꯥꯡꯂꯝꯗꯦ ꯅꯈꯣꯡꯗꯨ ꯊꯤꯗꯛꯆꯅꯤꯀꯣ ꯅꯪ ꯂꯝꯌꯥꯟꯅ ꯍꯦꯟꯒꯅꯨ ꯀꯩꯒꯤꯅꯣ ꯖꯦꯀꯣꯕ ꯍꯣꯏꯗ ꯆꯠꯂꯨꯏꯁꯦ ꯐꯣꯟꯗꯅ ꯖꯦꯀꯣꯕꯅ ꯚꯥꯏ ꯑꯝꯇ ꯉꯥꯏꯈꯣꯃꯦ ꯍꯜꯂꯣ ꯚꯥꯏ ꯇꯥꯏꯌꯦ ꯚꯥꯏ ꯑꯩ ꯈꯣꯏꯗꯧ ꯌꯧꯅ ꯁꯧꯒꯠꯇꯣꯔꯤ ꯊꯣꯡꯁꯦ ꯊꯨꯒꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ ꯃꯦꯗꯥꯝꯅ ꯀꯩꯁꯨ ꯐꯠꯇꯕ ꯍꯥꯏꯔꯝꯕ ꯅꯠꯇꯦꯗ ꯆꯥꯛ ꯆꯥꯅꯤꯒ ꯍꯥꯏꯔꯝꯗꯦ ꯅꯣꯏꯕꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯍꯩ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯅꯤ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯤꯈꯛ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯖꯥ ꯁꯥꯕꯤꯔꯤꯕ ꯃꯥꯅ ꯑꯃꯨꯛ
Ihe, aigidi ojani kaino, nangina mama oijarasu. Hoine, adubudi. Ada nongondaga cheramladi lan toge tawnida. Yare yare, langa tobiranu, kaishu fattaba hairamdeko. Fare fare, ado kona pulisiko. Hoi vai, adudi thamageko. Aishu inkol mate khara leirise, pochai thanaba yumpa amta tawrukige. Hoi hoi, thabakse phokibasina, thame thame. Phone du thamnakre. Roger shu mamana thonglonchinduna thamkibanina, anidu nongnini di unaramde. Phone da ngaihak ngaihak message tanaba pau faunaba khaktani. Rosnina Mui pabong atombasi kuina thamba yaroi changan kinaba torse. Ramna Aishu chatayaroi dorine sutishu loram daya khiroi. Adubu haibane aidi Jacob kayamna pulaning deko. Mayambado lalobo yaukhibanina Jacob su nongmadi pulisna wangang balakini. Ada ichadaga dasatarakani. Hoi Rose taning deko wachi warim yamna ngangano. Lalhauba yaorisingse fatana ngaktasu ugano. Makoi leibene hauji crime da chenaba kaya kaya harkisingdo. Natradi criminal mayamna waichayardine. Sangga leiba machamasu singduna mi hatlurabasu belda thadokibana ayambani. Laire inakunba kaida kai lalhauba singna toraklibase leibaki fanabani. Hoi paisa khaiba chatabasu nate. Ho aidi tinhaningdiye. Nasagi school duda tamakpa matamda Jacob karamba angangno aikhoidagi hena nangna khampham thoklibani adu napukjel piklibado kaigino ichana maru mapang tinabada yamna thinglunuko nisha chaba ngoksinaba tinadoisaru Jacob ka tinajasano karino maipabungbu ngoraba aidi mapa mamado yamna nushidi licha chajasingdo yamna tukacheye hoi migi imungi wa ngangano madu nangna ubiyu haide Adui sharu nachasingsina kaidori khotli cheksina seno khangde khangde handak hapta sida moi pabungna nachase thiluso swaida leiraga mangnabani aada leiraga ne nachasingse mangduse aada di kaidori kanaga pulli kaida chetli karim khangbanate aigi chanabu kaidobugi mangdoiba maheida suwate loli suhai masak matau sunote ichadagi henba leitena Adudi mamoi bishingi haunasani natomdagi natte adunara machangai hundoklamnaga atopada atombi amu oikida onthokpani dago nathau toruro yare ai nanga awai khumtoba pamde office dana maron ama koksabane yumsida halae nangi isauda ai soidana ngau chatlani Rosni du makha taramdre imungi thabak loisinba changkhre Matam khra haukre Jacob su 11 kanaba admission tauba uniform kaika leinaba hotnarami adubu lairik leinaba paisadu sudabadagi loijariba oklaba adu yonthoklami mana loijaba sanga khudingmak yamna nushina khanjaba Jacob ni mahak sanga budi chai haibabu masana loijaramba sa singdi aduki matik nushijai oklabadu yonthokibada lising kunithoi fanglami Lairik kaika leiraga arembaduna bank da chatuna thamjilami ayuki khabar yonba chappasu lepte nungtigi chatlami leikaidagi okchakhomba chappasu lepamde mage haibabu shupnataki lakka khaktani wari shanajariba makhoi ani khak leirabanina Jacobna hairakpa wadusu jiva oijarasu loina baktarami Mapa mamana machasingdubu nupani mana thokpa hingjarasanu haiduna hundokpiramlabani machagi karimta khandraba mapa mamadu pau karisu takhidre Jacob nasu warokhibana nomata mapa mamagi khongol lirudre hayeng dangaire Roger chatkidauba adubu mamai bi mananamdana machabu yumdagi mapan thogalamde Roger mathai nungaitabga sauningbaga mapabungi kada lae Babung Atomba keke wale nafinarol gadu yenguko ada yoraga adu watlame ada watlame amuk torakani Babung watre yare ado ai hayeng chatorobani na Jacob ki manakta amutadi chatlugeda chatluro ado
imana sita sangvidona getso lonjingre masi sono churabra ngorba kainom torabane Dr. Leninda amta puraga yengtho ngasima kokse bera leiramani lao lao pabung sho lauraga hangbirage pangkuidi kuirakanuko hoi kuiraoye kainom sum chaminauge ado pabu magi okshu yonkramale lairik leibai konadena ado paisa kita mating pangbiramse Ramsu machanu shibanina Jacobusu nungsijarami Rosni utringaida upudagi paisadu tumina lauthorei Sese lising tarani piramo Khoi pabung ado kaidowai kirino mai marun sunatana Atomba kaidou kidoino manatan baini nupi gi chinbu lalasu adum chumabane makhoidi Hoi adubudi angang bana chawbane ngamingai su haraujabane Mapa machadu harau na mapanda thorei Ramna Hoi taribra Ho tare kaitobirage Get sodo piro Adu palakwadagi Rosni perprap thoklai Kai awat palairage ai lejaruge Ram shangatna Piro haradi ko piro Haima kai nege Kari watlino ay lejaruge haibane Ram du shauning lakpadagi gate tu khongpak na kaurami Nang ni shiloli basi kana huran ba changlok torige Mabuk te ye piba sodu Rosni shu sauraga langthorei Huran ba changlok todi leitiye Huran na chatoba midi yamna leye adugi loliba Ram shu Huran bado ay shu yauna chatlurage nang kaidoge haibano Ho chapikro Ishaw lang dana imung de changkhre Mapa machadu sodo hanglaga Jacob hoy delai Ramna Pabung asai for walking chatluge mi amatasu unaruge nang sungai ha kai no chaminaraga hanjiluga As pabung pun hanjiminase aine ekoi mase gamhaina deko Hoi pabung na halaga na lage nang na halaga na club kinakanda ngairamo Hoi Mapa machadu lambi nakan haidokna kre Yum gi get mayadagi Rosni du yenglaga khoidau thitpada loire Khangidana lakishanu asishu yu thakwa chaliyoramnige aina pamjadaba thabak ngaktani makhoina toroktoise asuk lemjadaba gyan tadaba misingsibu kari laina sarakpanu khangjadre Nongan badagi numit taba fawa Macha mapuribada krak yengshinduna leiribi Rosni du achapa maida gi haiba haibadu thoglare Shamdana maruk anidu hawa hautaba megi horaga chaminari Jacob na Bye Facebook tane avemdo free request thare Konano avem haide Aina khabar nutigi piba chatpa inayamna khunba yum amagi machane O Mana nang hana khangbra khangbane kakara Mr. Su tuition dambane O musu fujabra khangdida kaishu thidabane friend oirabana tra oire musu ingi Jacob na phone dagi FB hanglaga abengi photo do yenghalami Roger na Osh fajine aishu request hazinge thajilo dinasayo Jacob ki friend haiko Hoi haiki Roger shu abem da friend request to tharami inbox ta changlaga Hai abem ai Jacob ki friend ai khoi ni shu friend oise yavro Abem du online later banina accept toraklamde Bye online later ko na accept to jaraklani Ado phone number di later Laitida ay kaya close oidida Osh nipiduna nang pamijala Hera nang shu kishu pamlumoy ko icham na sum khalamni Ihe ay di kawine se 10k ne Koy ginubat Nungshibay pirine As yari bay nang haye chatlani habada ay na hay acha khara leirubane puko Kaidaw leiruino Nang nada shumating pangbada ikai Aishu maruki ashifogdi lebe aidana Farise
ꯑꯩ ꯑꯆꯥꯔꯗꯨ ꯂꯧꯔꯒꯦ ꯅꯪꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ 10K ꯁꯦ ꯂꯧꯁꯤꯜꯂꯣ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄꯅꯤ ꯖꯦꯀꯣꯕꯇꯤ ꯔꯣꯖꯔꯅ ꯄꯤꯔꯛꯄꯗꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯃꯄꯥꯕꯨꯡꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯅꯣꯏ ꯄꯥꯕꯨꯡꯅ ꯚꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯪꯒꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯅꯤꯡꯕꯅꯦ ꯑꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯤꯔꯣꯟ ꯇꯥꯗꯕꯤ ꯑꯣꯏꯕꯁꯤꯗ ꯃꯥꯅ ꯇꯟꯕꯩ ꯄꯪꯂꯩ ꯃꯔꯩꯔꯕꯅꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯖꯦꯀꯣꯕ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ ꯚꯥꯏ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨꯗ ꯍꯌꯦꯡꯋꯥꯏ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯁꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯥꯏꯗꯣ ꯑꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯒ ꯄꯥꯡꯂꯛꯂꯗꯤ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯕꯣꯔꯗꯩ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯕꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯒꯦꯠ ꯃꯌꯥꯗꯒꯤ ꯔꯥꯝꯅ ꯑꯇꯣꯝꯕ ꯄꯥꯕꯨꯡ ꯇꯥꯔꯦ ꯚꯥꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯚꯥꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯑꯉꯟꯕꯩꯅꯤ ꯍꯥꯏꯕꯅꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯚꯥꯏ ꯇꯨꯌꯦꯜꯞ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯣꯛꯂꯛꯂꯔꯣꯏꯀꯣ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯐꯣꯟꯗ ꯄꯥꯎ ꯃꯔꯛ ꯐꯥꯎꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯔꯥꯝꯅ ꯂꯥꯛꯑꯣ ꯔꯣꯖꯔꯅ ꯑꯁ ꯄꯥꯕꯨꯡ ꯌꯨ ꯊꯛꯂꯣꯏꯔꯣ ꯀꯩꯅꯣꯅꯤꯗ ꯀꯀꯥ ꯊꯣꯏꯕ ꯍꯣꯏꯅ ꯁꯨꯝ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯄꯥꯏꯈꯤꯁꯦꯅ ꯊꯛꯂꯨꯕꯅꯤ ꯌꯨ ꯅꯠꯇꯦꯗ ꯍꯤꯗꯥꯛꯅꯤ ꯍꯧꯔꯛꯂꯅꯤ ꯌꯨ ꯅꯠꯇꯦ ꯍꯤꯗꯥꯛꯅꯤ ꯍꯥꯏꯁꯤꯅꯤ ꯖꯦꯀꯣꯕ ꯃꯄꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯅꯕꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯔꯦ ꯔꯣꯁꯅꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯂꯩꯀꯥꯏꯁꯤꯒꯤ ꯖꯨꯠ ꯆꯥꯗꯕ ꯃꯌꯥꯝꯁꯤꯒ ꯄꯨꯟꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯈꯣꯏ ꯔꯥꯝꯁꯨ ꯌꯨ ꯈꯔ ꯊꯛꯂꯨꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯑꯇꯣꯝꯕ ꯅꯪ ꯀꯥꯗ ꯆꯪꯉꯨ ꯔꯣꯖꯔꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯔꯣꯁꯅꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯗꯨꯕꯨ ꯔꯥꯝ ꯀꯔꯤꯁꯨ ꯃꯥꯟꯅꯔꯨꯗꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯈꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯔꯣꯀꯤꯅ ꯄꯥꯕꯨꯡ ꯃꯔꯨꯞ ꯖꯦꯀꯤꯗꯨ ꯑꯩꯒꯤꯗ ꯂꯩꯌꯦ ꯃꯥꯅ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯌꯦ ꯑꯣ ꯍꯣꯏ ꯄꯥꯏꯍꯜꯂꯛꯑꯣ ꯍꯜꯂꯣ ꯀꯀꯥ ꯖꯦꯀꯤ ꯀꯩꯗꯧꯔꯦ ꯅꯤꯁꯥ ꯂꯩꯈꯩ ꯆꯥꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯗꯨꯅ ꯀꯀꯥ ꯑꯩꯁꯦ ꯀꯝꯄꯦꯅꯤ ꯃꯆꯥ ꯑꯃꯗ ꯊꯕꯛ ꯐꯪꯖꯔꯤ ꯑꯣ ꯐꯩ ꯑꯗꯣ ꯖꯦꯀꯤ ꯅꯅꯥꯎ ꯑꯇꯣꯝꯕꯁꯤ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯦꯅꯦ ꯅꯣꯏ ꯇꯥꯃꯣꯁꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯦ ꯀꯀꯥ ꯌꯥꯎꯖꯔꯁꯅꯨ ꯄꯩꯁా ꯇꯞꯇꯥꯏꯒꯤ ꯄꯨꯈ꯭ꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯌꯥꯝꯕꯅꯦ ꯑꯩꯅ ꯁꯣꯝꯗ ꯄꯩꯁా ꯇꯥꯟꯕꯗ ꯋꯥꯔꯤꯕ ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯀꯩꯅꯣꯅꯦ ꯀꯀꯥ ꯑꯩꯁꯦ ꯁꯨꯝ ꯚꯥꯏꯒꯤ ꯔꯦꯟꯇ ꯂꯩꯕꯁꯦ ꯏꯀꯥꯏꯔꯦ ꯀꯨꯏꯔꯕꯅꯤꯅ ꯑꯗ ꯑꯩꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯒꯦ ꯒꯥꯔꯤꯁꯨ ꯃꯆꯥ ꯑꯝꯇ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯗ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯄꯩꯁꯥꯗꯨ ꯂꯩꯇ꯭ꯔꯦ ꯀꯀꯥꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯝꯇ ꯕꯟꯗꯥꯟ ꯊꯝꯒꯦ ꯈꯟꯕ ꯍꯣꯏ ꯍꯥꯟꯅꯁꯨ ꯑꯩꯅ ꯇꯪꯈꯥꯏꯕꯨꯗꯤ ꯂꯧꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯔꯁꯤꯗꯤ ꯅꯅꯥꯎ ꯑꯇꯣꯝꯕꯒꯤ ꯊꯝꯕꯤꯔꯣꯗꯅ ꯅꯠꯇꯦ ꯀꯀꯥ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯟꯗꯣꯛꯆꯒꯦ ꯌꯣꯟꯗꯧ ꯅꯠꯇꯦꯗ ꯕꯟꯗꯥꯟ ꯊꯝꯒꯦ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯑꯝꯇ ꯂꯥꯎ ꯔꯣꯁꯅꯤ ꯇꯥꯔꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯖꯦꯀꯤꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯨ ꯕꯟꯗꯥꯟ ꯊꯝꯒꯦ ꯍꯥꯏꯔꯤꯅꯦ ꯔꯣꯁꯅꯤꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣ ꯖꯦꯀꯤ ꯕꯟꯗꯥꯟ ꯊꯝꯗꯣꯏ ꯁꯔꯨꯛ ꯌꯣꯟꯒꯦꯒ ꯄꯨꯔꯥ ꯌꯣꯜꯂꯣꯗꯅ ꯔꯥꯝ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯔꯣꯁ ꯅꯪꯕꯣ ꯃꯅꯥꯎ ꯑꯇꯣꯝꯕꯁꯤꯅ ꯀꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯑꯁ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯣ ꯇꯥꯕ꯭ꯔꯣ ꯑꯟꯇꯤꯅ ꯍꯥꯏꯁꯦ ꯇꯥꯏ ꯑꯟꯇꯤ ꯌꯥꯏꯌꯦ ꯑꯩꯕꯨꯗꯤ ꯌꯣꯜꯂꯁꯨ ꯅꯅꯥꯎ ꯑꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯄꯩꯁా ꯌꯥꯝꯅ ꯄꯥꯏꯔꯕꯅꯦ ꯃꯁꯥꯅ ꯌꯥꯝꯅ ꯇꯥꯟꯁꯤꯟꯖꯔꯕꯅꯦ ꯑꯗꯨꯅ ꯌꯣꯟꯊꯣꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯔꯒꯦ ꯌꯥꯏ ꯀꯥꯏꯗꯦ ꯑꯟꯇꯤ ꯑꯩꯈꯣꯏ ꯊꯣꯏꯕꯁꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕꯅꯦ ꯍꯣꯏꯗ ꯌꯣꯜꯂꯒꯦ ꯐꯔꯦ ꯀꯌꯥ ꯊꯥꯔꯛꯎ ꯍꯥꯏꯕꯅꯣ ꯂꯥꯛ 15ꯗꯤ ꯄꯥꯝꯃꯦ ꯐꯔꯦ 9 ꯍꯥꯟꯅ ꯊꯥꯔꯛꯂꯒꯦꯀꯣ ꯑꯋꯥꯠꯄꯗꯨꯅ ꯈꯔ ꯂꯩꯔꯒ ꯊꯥꯔꯛꯀꯦ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯅꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯅꯣꯏ ꯕꯕꯥꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ
aduna ichasu Delhi da nungai ne het leithu hoi auntie hayengdi ekoi tombase noi kaka Mumbai da chakrani hangchit oina kapa age ko auntie ki phone number du khangladi aduda paw phongnarasi ingkhol ki che sangdi yumda lehuba natro thoibada hayo lehubane fare fare thamage ko hoi auntie thank you Ramdi shanariba wari du yaninglamde adubu nupi na ngamba haigadra karishu haiba ngamjaramde phone do Rosni na pira e se nate nangna torishibu karino bandan thamge kaina hekte yabro handok pasu ngamloitabada adu sharu nakhai chengna nehubana fatro hoi mayam bayai madu afoba angang natene manawa tombasina kaida leidorige madu mui babungna ubiu haide migi sum khala layage haibro nangna tawriba thabak singse aina paundaba ngaktani nasagi khakta khanganu ko ai khoisu icha hoklibani kaudaba fai ichagi khalagane tawriba mayamsi Jacob hoi mafam sida icha Roger ki yum chauna fajana sadoke Roger di magi kada headphone hapchilaga game sanari ngaida wari singdu karimta tahaudre Numitu haukre nongalaga Jacob su hanagum khabar piba chatlammi halakpada Roger khoi ki mayumdu yengjai chatkhrujalani Jacob khanjana duna mayumda halai phone do lokthoklaga Roger da call tawjai hello bye chalo ba chatore loisiliye oh aishu halakta ngai matam khradi kaina batare ni bye kaishu khalunuda halaga amu pulalore hoi bye for it happy journey ani du phone thamna kre laikai duda chanasaba magi awabada mating shupang biba marup du chakrani khalubada nungai tabashu forami amukshu khanjai makhoi ga mahakadi thak yamna khetnei hiram khudimaktashu makhoi ne heli adubu nomadi mahakshu chawraga matik chaba mi oidaba yade khalami nongmadi nungai jarakhini haibagi asada hinglibani ngehak wakhal nungai trabasu mahakna koijariba ingkhol adubu ising amuk chabirami loiraduna oksingdu machinjang amuk thongduna pijarami apikpa macha yauribanina joton khradi warami loiraduna iru maithe jaraga chak amuk thongjarami chakhom changlakpada thum amuk leiramdabagi leiba chatlami mahakna dukandagi thum leiruraga halakpada abemdu mamanabi amaga activa thoraga chatki gari du fat kamlaga tung onthoraktuna Jacob ngaikho Jacob koraglani khanglabani ikaibana sulori adubu khumda yadabana abem kaitorage abemdu gari khamlumlaga bhai lao mataro eduga lakminai Jacob manak yobaga potle rira au imana thumleiru chona chalubane oh ada nangi friend haiba Roger ko ama message thare evida mani yam phobani tino oh kai deino Roger ki mayum du Jacob na taklami tu ade yum shidaine madinga shi Mumbai de changkre kai tamino mashu under 11 kadine ada dum leibane marak shuti thorakpada aikhoni khaktani punba oh fare fai hairabanina tinarage ada aide ayuknashu tuition jatbanina nangna nutigi khabar pirambado nongta thengnatre hoi aishu hojikandi khrangang khale shidaidi school chatladonina fare adidi chalukhige ko hoi nupi ani dusu chatkre Jacob su mayum changlai kana sulaiti haradi uchitkiroi khaladuna oidaba nganglamini Roger so hojikti Mumbai de chatkre asumna numit nini haukre matontana mahishu tamnaba hotnabada koichat chatuna admission tawjarami mafi marol amuk lei lairik amuk lei mating pangwinaba kanasu leiramde yamna tonba mapuk haibadu oirami nongmata asumna oirakani khalude
Numit ninigi matungda Rosni tu Jacob hoite lai. Jacob, nangbu tabro? Jacob prep thori. Madam. Madam na lagli base atay kemtagi nate. Noigi yung inkhol se amuk noi tamoyay na yolani hai. Adugi lakpone. Wahai du tabada Jacob ngakpana loire. Madam, madu yaviduno. Hanasu makoy ani chamdana yonba yaba yonkrabani. Yumsidi aigi sarukne. Ai yumsidi yonba ngamloi. Khangdi nayambada phone tawge aduga sanajaro. Adu haraga Rosni na Jackie da phone tawrami. Hello, adi. Ibungo Jackie, ai no yumda laye. Nanaw atombana yumsi yonba yaroi hairine. Kamdaw sige. Phone du pahalo madu angangdo ai tawge. Se phone se paira oye. Jacob phone du lauraga. Hello, tamuyai. Jackie sauna. Kaigino nangna inkhol yomba yaroi haise ha. Ai kaida leyo haibano yumsi yomkhraga. Pendribo nakhoina ingonda otpase. Hoi nachindo kumakano. Madu nangi saruk yaude. Nangi dine nangma ibema hanjilakani khangdabido. Adugi mapamda leyoso. Tamoyai gisu imanatro. Adumaina hairi kaigino. Wa makha tagano. Aina leyribise miramdane. Inkhol gi patadu antida piko. Makoina loina leirabane. Ai somda paisa yamna darka oye. Tamoyai yonge haribasu yumsidadi khakpio. Ai kaida leiraso haibano. Mamo chawboida leiraso haredana. Nangna ngamni haragana aigi laktara manga tharau adu eradi. Jacob mapi tap tarai. Adu yamba paisa dudi angang aina kaidagi tharak tori. Adu eradi wa makha tarnu. Okto amane laga poche hon bhoro. Yumduda leirnuko madu aigi sarukne aini yolabane. Hana yonkibadudi tamona paisa namba laukibane. Yare phone do antida pahalo. Jacob mapidu tap tarai. Hoi mai haidana phone du Rosni de pirami. Rosni chu phone du lauraga. Hello, yarbo. Yarbane. Fare. Adudi Jacob inkolgi patagi chedu puthorao. Upai karisu leitraba Jacob tu imungda changkhre. Kapna upudu faklaga chedu lokthurei. Semida. Mahakna chedu lokthokpa changkhringeida phone wari sanabadasu thamnarami. Rosni na chedu lauraga karam kanda chatke haibano. Jacob tapna. Madam, aigi oxyse hana yonkige. Aduga bara amasu thikige. Fare Madam shu adukhakna fataba nateda. Noi tamona harapaduda aishu atopa natena icha tombagi oina lahoge haibani. Nangshu nupanina ngamnaba hingdawni. Nayambana miramda laiba haidu oirabanina paisagi darka yamna oirangani. Jacob karisu khumde tumina adum lei. Rosni na makha tarai. Matam khara leigesu leikoda haujimak chatlu haibadudi Madam na haidedana. Tawadabu icha tombana ada leiri faudi leyu. Ma thorakpada nangdi chakhinaba tawroko. Jacob tapna. Hoi Madam. Fare Madam chatlage ko. Ado lak tara manga hairakpani. Tara mari pikrage nangi lak ama piraklage. Jacob mapido muktarai. Yarni Madam. Tamoyayda adum loina pipikro. Yaradrane. Yarni. Hoi aidi account oina kapkhradawni. Nangbu kaida tamdawrage. Shishida. Kana honauko. Hoi. Rosni du chakre. Mahakna Jacob ki yum inkhol leininglibadu ataigi natte macha tombaga tinadanaba haidana thaoina leihoribani. Maron thoktraba hui adudi Jacob pu ubada khonglai. Jacob tapna. La chaklamabo ngaihak leiramuko. Makonda leiriba huinaw adubu thadoklaga yum shangalami. Mahakna laikai adugi chawhalhoida laklami. Kaka. Chawhal taraduna thorai. Hoi atomba kaidorage ne chabo. Kakhlo. Jacob mangonda kakhalai. Kaka
ꯑꯩꯒꯤ ꯚꯔꯥ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ? ꯍꯩꯃꯥ, ꯏꯆꯥꯕꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯕꯣ? ꯀꯩꯗꯧꯔꯒꯦꯅꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯀꯥꯗ. ꯀꯀꯥ, ꯍꯟꯗꯛꯁꯨ ꯌꯨꯝ ꯏꯪꯈꯣꯜ ꯈꯔꯁꯦ ꯇꯥꯃꯣ ꯑꯩꯅ ꯃꯦꯗꯥꯝ ꯔꯣꯁꯅꯤ ꯍꯣꯏꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯍꯜ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯅꯌꯥꯝꯕꯁꯤꯡꯁꯦ. ꯅꯠꯇꯦ, ꯃꯗꯨ ꯂꯩꯔꯤꯕ ꯅꯣꯏꯒꯤ ꯃꯦꯗꯥꯝ ꯔꯣꯁꯅꯤ ꯃꯥꯁꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯅꯦ. ꯋꯥꯈꯜꯗꯣ ꯃꯥꯁꯨ ꯈꯤꯇꯗꯤ ꯈꯟꯕ ꯌꯥꯕꯅꯤ. ꯀꯀꯥ, ꯑꯩꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯦ. ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯐꯥꯎ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯃꯅꯥꯎ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ. ꯁꯤꯗꯩꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯅꯤ. ꯂꯩꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ. ꯐꯔꯦ, ꯀꯀꯥꯒꯤꯗꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯃꯌꯥꯡꯁꯤꯡꯅ ꯑꯅꯝꯕꯅ ꯂꯩꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯨꯜ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯌꯦꯡꯃꯛ ꯀꯥ ꯑꯃ ꯀꯀꯥꯅ ꯏꯆꯥꯒꯤ ꯂꯩꯐꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯒꯦ. ꯑꯗꯣ ꯈꯕꯔ ꯄꯤꯕ ꯆꯠꯄꯗꯤ? ꯌꯥꯅꯤ ꯀꯀꯥ, ꯑꯗꯨꯕꯨꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ. ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯃꯌꯥꯡꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯌꯥꯎꯒꯦꯔꯣ? ꯖꯦꯀꯣꯕ ꯍꯔꯥꯎꯅ ꯌꯥꯏ ꯀꯀꯥ, ꯌꯥꯎꯒꯦ. ꯏꯆꯥꯅꯕꯨ ꯌꯥꯎꯒꯦ ꯍꯥꯏꯔꯗꯤ ꯀꯀꯥꯅ ꯍꯥꯏꯅꯕꯤꯔꯝꯒꯦ ꯍꯌꯦꯡ ꯆꯠꯄꯗ. ꯍꯣꯏ ꯀꯀꯥ. ꯐꯔꯦ ꯐꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯀꯀꯥ ꯂꯩꯔꯤ ꯐꯥꯎꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯅꯤ. ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯀꯀꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯍꯥꯏꯐꯝ ꯂꯩꯇꯦ. ꯃꯥꯃꯣ ꯍꯣꯏꯁꯨ ꯌꯥꯝꯅ ꯅꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯨꯕꯗꯣ ꯉꯝꯗꯧ ꯃꯥꯟꯗꯦ. ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯔꯨꯔꯅꯨ, ꯐꯤꯕꯝ ꯇꯥꯗꯕꯅꯤ ꯃꯈꯣꯏꯁꯨ. ꯐꯔꯦ ꯀꯀꯥ, ꯑꯗꯨꯗꯤ ꯑꯩ ꯑꯣꯛ ꯁꯦꯝꯐꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯣꯛꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯅꯕ. ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯖꯦꯀꯣꯕꯇꯨ ꯆꯠꯈ꯭ꯔꯦ. ꯆꯥꯎꯍꯜꯅ ꯈꯟꯖꯩ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯑꯉꯥꯡꯁꯦ ꯃꯄꯥ ꯃꯃꯥ ꯃꯌꯥꯝꯕꯁꯤꯡꯁꯤꯅ ꯍꯦꯛ ꯃꯥꯡꯍꯟꯕ ꯇꯥꯔꯦ. ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯁꯥꯔ ꯃꯤꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯐꯠꯇꯦꯗꯀꯣ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ. ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ. ꯑꯉꯛꯄꯅꯤ, ꯑꯉꯛꯄꯅꯤꯀꯣ. ꯁꯥ ꯉꯥ ꯐꯥꯎ ꯃꯆꯥ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ, ꯑꯗꯨꯒ ꯃꯣꯏꯗꯤ ꯆꯥꯎꯍꯜꯁꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯖꯦꯀꯣꯕꯁꯨ ꯑꯃꯨꯛ ꯆꯤꯡꯃꯤꯁꯤꯡꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ. ꯑꯆꯣꯟ, ꯀꯔꯤ ꯇꯧꯕ꯭ꯔꯥ ꯖꯦꯀꯣꯕ? ꯑꯆꯣꯟ, ꯑꯩꯒꯤ ꯌꯨꯝ ꯍꯣꯡꯂꯅꯤ. ꯑꯩꯒꯤ ꯑꯣꯛ ꯃꯄꯤꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯌꯣꯜꯂꯅꯤ. ꯂꯧꯍꯧꯒꯦꯔꯥ? ꯌꯥꯏꯅꯦ. ꯑꯩ ꯑꯄꯣꯛꯄꯗꯣ ꯂꯧꯕꯤꯒꯦꯀꯣ, ꯃꯆꯥꯗꯨꯁꯨ ꯍꯪꯕꯤꯒꯦꯀꯣ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯆꯣꯟ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯐꯔꯦ ꯐꯔꯦ. ꯖꯦꯀꯣꯕ ꯑꯣꯛꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯌꯣꯟꯗꯧꯔꯤꯕꯅꯤ. ꯃꯅꯨꯡꯗꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄꯗ ꯂꯣꯏꯔꯕꯅꯤ. ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯁꯤꯈꯤꯕꯒ ꯑꯣꯛ ꯐꯪꯉꯦ ꯂꯣꯏꯐꯝ ꯂꯩꯇꯕꯅ ꯌꯣꯟꯗꯧꯔꯤꯕꯅꯤ. ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯍꯥꯛ ꯂꯛꯄꯨ ꯄꯝꯈꯠꯂꯝꯃꯤ. ꯂꯛ, ꯆꯥꯛ ꯆꯥꯔꯁꯤ. ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯑꯩꯒ ꯂꯩꯃꯤꯟꯅꯕꯩ ꯅꯪꯁꯨ ꯅꯔꯥꯏꯕꯛ ꯊꯤꯔꯦꯗꯣ. ꯍꯨꯏꯅꯥꯎ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯍꯔꯥꯎꯅ ꯃꯃꯩꯒ ꯍꯥꯏꯖꯔꯛꯏ. ꯂꯛꯇꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯥꯗꯤ ꯆꯥꯔꯝꯗ꯭ꯔꯤ. ꯃꯤꯅ ꯂꯩꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤꯔꯕꯁꯨ ꯖꯦꯀꯣꯕ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯂꯝꯗ꯭ꯔꯦ. ꯄꯣꯠ ꯆꯩ ꯗꯔꯀꯥꯔ ꯑꯣꯏꯕꯉꯩ ꯌꯣꯝꯕ ꯍꯧꯔꯛꯏ. ꯏꯃꯥ, ꯕꯕꯥ, ꯇꯥꯃꯣ ꯌꯥꯏ, ꯅꯣꯏꯁꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕ? ꯑꯩꯒꯤ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯔꯤꯕ? ꯅꯈꯣꯏ ꯂꯩꯅ ꯍꯧꯖꯤꯛꯇꯤ ꯄꯤꯗꯠ ꯄꯥꯗꯠꯄ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯏꯃꯤ ꯑꯃꯗꯤ ꯂꯛꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ. ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ, ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯔꯒ ꯃꯁꯥ ꯄꯥꯔꯞ ꯇꯧꯕ ꯖꯦꯀꯣꯕꯅꯤ. ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯅꯁꯨ ꯊꯤ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯑꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯃꯥꯜꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯍꯨꯏꯅꯥꯎ ꯑꯗꯨꯗꯤ ꯆꯥꯛ ꯄꯤꯖꯔꯕꯁꯨ ꯃꯥꯗꯤ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯔꯝꯗꯦ. ꯀꯥꯗꯨꯗ ꯀꯞꯅ ꯀꯞꯅ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯆꯤꯡꯃꯤꯁꯤꯡꯗꯨ ꯑꯣꯛ ꯌꯣꯟꯅꯤ ꯍꯥꯏꯕꯗꯨꯗ ꯂꯩꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ 4ꯃꯨꯛ ꯂꯥꯛꯂꯒ ꯑꯣꯛ ꯃꯄꯤꯗꯣ ꯍꯥꯟꯅ ꯐꯥꯔꯒ ꯎ ꯑꯁꯥꯡꯕ ꯑꯃꯗ ꯄꯨꯜꯂꯝꯃꯤ. ꯖꯦꯀꯣꯕꯇꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦ, ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯆꯣꯟꯅ ꯀꯦꯖꯤꯗꯨ ꯑꯣꯜꯂꯒ ꯄꯩꯁꯥꯗꯨ ꯈꯪꯅ ꯄꯤꯔꯝꯃꯤ.
ꯃꯆꯥꯁꯤꯡꯗꯨꯁꯨ ꯄꯨꯂꯞ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯄꯤꯒꯦꯀꯣ? ꯍꯣꯏ ꯑꯆꯣꯟ, ꯑꯩ ꯂꯩꯖꯍꯧꯔꯒꯦ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯣꯕꯇꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯏ꯫ ꯋꯥꯔꯤ ꯁꯥꯅꯐꯝꯁꯨ ꯂꯩꯇꯕꯅ ꯃꯥꯒꯤ ꯂꯛꯇꯨ ꯄꯣꯝꯈꯠꯂꯒ, ꯂꯛ, ꯗꯗꯥꯅ ꯂꯣꯏꯖꯕ ꯑꯣꯛꯁꯤꯡꯁꯦ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯆꯠꯈꯤꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯅꯪ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯔꯅꯤꯌꯦ꯫ ꯅꯪꯗꯤ ꯆꯠꯈꯤꯅꯨꯀꯣ ꯂꯛ꯫ ꯐꯔꯦ, ꯅꯪ ꯂꯩꯔꯝꯃꯨ, ꯑꯩ ꯀꯀꯥ ꯆꯥꯎꯍꯜ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦꯀꯣ꯫ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯆꯥꯎꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯇꯣꯝꯕ, ꯂꯩꯔꯕꯅꯤ, ꯀꯀꯥꯅ ꯅꯪꯒꯤ ꯀꯥ ꯑꯃ ꯍꯥꯡꯍꯜꯂꯒ ꯊꯝꯂꯕꯅꯤ꯫ ꯑꯐꯕ ꯅꯨꯃꯤꯠꯁꯦ, ꯉꯥꯏꯈꯣ, ꯀꯦꯂꯦꯟꯗꯔꯗ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯆꯥꯎꯍꯜꯅ ꯀꯦꯂꯦꯟꯗꯔꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯪꯆꯤꯠꯇꯒꯤ ꯆꯠꯅꯕ ꯇꯧꯔꯣ, ꯌꯥꯔꯅꯤ꯫ ꯍꯣꯏ ꯀꯀꯥ, ꯑꯗꯣ ꯑꯩꯅ ꯑꯣꯛ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯂꯩꯌꯦ, ꯗꯤꯄꯣꯖꯤꯠ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ, ꯍꯣꯏ, ꯀꯔꯤꯒꯤ ꯗꯤꯄꯣꯖꯤꯠꯅꯣ ꯏꯆꯥꯗꯩꯕꯣ? ꯌꯥꯔꯦ, ꯂꯩꯔꯨꯔꯣ, ꯍꯪꯆꯤꯠ ꯆꯠꯅꯕ ꯇꯧꯔꯣꯀꯣ꯫ ꯐꯔꯦ ꯀꯀꯥ, ꯑꯩꯁꯨ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯣꯏꯔꯕꯅꯤ, ꯃꯐꯝꯗꯤ ꯈꯪꯗ꯭ꯔꯤ꯫ ꯍꯌꯦꯡ ꯀꯀꯥꯒ ꯆꯠꯂꯒ ꯄꯣꯠ ꯆꯩꯗꯨ ꯍꯣꯜꯂꯁꯤ꯫ ꯍꯣꯏ ꯀꯀꯥ꯫ ꯖꯦꯀꯣꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯀꯅꯥꯅꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯇꯕꯅꯤꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯑꯗꯨꯃꯛ ꯊꯅꯝꯃꯤ꯫ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯄ ꯅꯪꯍꯧꯗꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯌꯦꯡꯂꯨꯕꯗ ꯔꯣꯖꯔꯒꯤ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯇꯧꯗꯧꯁꯨ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯅ ꯐꯣꯟꯗꯨ ꯇꯧꯔꯨꯗ꯭ꯔꯦ꯫ FB ꯍꯥꯡꯂꯒ ꯏꯟꯕꯣꯛꯁꯇ ꯑꯣꯏꯅ ꯇꯦꯛꯁ ꯇꯧꯔꯝꯃꯤ꯫ ꯚꯥꯏ, ꯐꯣꯟ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ, ꯀꯝꯗꯧꯔꯤꯒꯦ? ꯔꯣꯖꯔꯗꯤ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯥꯁꯨ ꯐꯣꯟꯗꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯦꯀꯣꯕ ꯅꯣꯡꯉꯥꯜꯂꯒ ꯑꯣꯛꯇꯣ ꯅꯦꯛꯂꯒ ꯆꯥꯎꯍꯜꯒ ꯂꯣꯏꯅꯅ ꯄꯣꯠ ꯆꯩ ꯍꯣꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯔꯝꯗꯨ ꯈꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯖꯦꯀꯣꯕꯀꯤꯗꯃꯛ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯖꯦꯀꯣꯕ ꯒ꯭ꯂꯥꯁ ꯀꯟꯅ ꯆꯥꯝꯃꯤ꯫ ꯕꯥꯕꯨꯅ, ꯖꯦꯀꯣꯕ, ꯑꯁꯤ ꯄꯤꯌꯨ ꯂꯥꯛꯂꯣꯅꯦ꯫ ꯑꯧ, ꯂꯥꯛꯂꯒꯦ ꯚꯩꯌꯥ꯫ ꯒ꯭ꯂꯥꯁ ꯑꯗꯨ ꯆꯥꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯅꯕ ꯆꯠꯄꯗ ꯑꯕꯦꯝ ꯍꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯦꯝꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯨꯄꯤꯗꯨꯅ, ꯑꯌꯥ, ꯖꯦꯀꯣꯕ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕ ꯐꯠ ꯌꯦꯡꯈꯠꯂꯨꯕꯗ ꯑꯕꯦꯝ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯑꯕꯦꯝꯁꯨ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ, ꯍꯣꯇꯦꯜ ꯕꯣꯏ ꯑꯃꯨꯛ ꯑꯣꯏꯔꯕꯣ? ꯖꯦꯀꯣꯕ ꯅꯣꯛꯃꯤ, ꯑꯣꯏꯔꯦ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯊꯧ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ꯫ ꯑꯕꯦꯝ ꯀꯩꯁꯨ ꯈꯟꯗꯅ, ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ, ꯀꯣꯏꯅꯤꯡꯂꯁꯨ ꯑꯁꯨꯝꯕꯗꯤ ꯕꯤꯠ ꯂꯩꯇꯦ꯫ ꯑꯕꯦꯝꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥꯔꯣꯏ ꯇꯣꯟꯗꯨ ꯖꯦꯀꯣꯕꯀꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯚꯥꯏ, FBꯗ ꯐ꯭ꯔꯦꯟ ꯑꯣꯏꯗꯥꯏꯅꯦ ꯅꯪꯒ? ꯑꯣꯏꯌꯦ꯫ ꯑꯣ, ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ? ꯖꯦꯀꯣꯕ ꯌꯨꯝꯅꯥꯝ ꯍꯥꯏꯅ ꯍꯪꯕꯅꯦ꯫ ꯐꯣꯇꯣꯒꯗꯤ ꯍꯥꯞꯇꯕꯅꯦ, ꯍꯨꯏ ꯑꯣꯏꯅ ꯍꯥꯞꯄꯅꯦ꯫ ꯑꯣ, ꯑꯩꯁꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯒꯦ꯫ ꯑꯁ, ꯑꯩꯅ ꯁꯣꯝꯗ ꯑꯟꯐ꯭ꯔꯦꯟ ꯇꯧꯅꯤꯡꯂꯀꯥꯟꯁꯤꯗ꯫ ꯀꯩꯒꯤ? ꯁꯨꯝꯕꯒ ꯇꯤꯟꯅꯔꯗꯤ ꯏꯃꯥꯅ ꯈꯪꯂꯛꯄꯗ ꯍꯥꯠꯂꯅꯤ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ, ꯃꯤ ꯇꯤꯟꯅꯕꯕꯨ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯂꯣꯏ ꯇꯤꯟꯅꯅꯤ꯫ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ, ꯆꯤꯡꯃꯤ ꯑꯣꯏꯒꯦꯔꯥ, ꯅꯦꯄꯥꯂꯤ ꯑꯣꯏꯒꯦꯔꯥ, ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦꯔꯥ, ꯈꯕꯔ ꯌꯣꯟꯕ ꯑꯣꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯅꯨꯡꯁꯤꯗ꯭ꯔꯣ? ꯃꯩꯇꯩ ꯃꯆꯥꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯨꯕ ꯅꯣꯝꯕꯗ ꯏꯀꯥꯏꯔꯛꯇ꯭ꯔꯤꯁꯦ, ꯑꯁꯤꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯍꯣꯏ, ꯁꯅꯥ ꯏꯕꯦꯝꯃꯒ ꯀꯣꯏꯒꯦꯁꯨ ꯀꯣꯏꯅꯖꯔꯣ꯫ ꯀꯣꯏꯅꯒꯦ ꯍꯥꯏꯔꯤꯕꯅꯦ꯫ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯤꯗ ꯆꯒꯠ ꯇꯧꯕ ꯈꯪꯅꯗꯧ ꯁꯔꯨꯛ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯥꯏꯗꯕ ꯃꯈꯣꯏꯒꯨꯝꯕꯁꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ꯫ ꯀꯣꯏꯅꯔꯣ, ꯅꯅꯥꯏꯗꯤ ꯌꯥꯖꯔꯦ, ꯐ꯭ꯔꯦꯟ ꯐꯥꯎ ꯑꯣꯏꯕ ꯏꯀꯥꯏꯖꯩ꯫ ꯍꯣꯏ, ꯍꯧꯖꯤꯛ ꯂꯥꯏꯔ ꯑꯣꯏꯖꯔꯁꯨ ꯑꯁꯨꯃꯥꯏꯅꯕꯨ ꯍꯣꯠꯅꯕ ꯀꯜꯂꯗꯤ ꯍꯣꯇꯦꯜ ꯕꯣꯏꯗꯒꯤ ꯃꯍꯥꯖꯣꯟ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯏꯁ, ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ, ꯑꯁꯦꯡꯒꯤꯒ ꯀꯣꯏꯅ ꯂꯩꯔꯝꯃꯤꯀꯣ? ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯈꯪꯅ ꯂꯩꯔꯝꯃꯗꯤ ꯀꯧꯅꯔꯨꯁꯤ, ꯏꯀꯥꯏꯖꯩꯀꯣ? ꯒꯁ ꯂꯩꯇꯕ ꯇꯧꯖꯅꯨ꯫ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯒꯁ ꯂꯩꯕꯤ ꯏꯕꯦꯝꯃ꯫
नुपी अनीदु पैसा पिरमलगा चटनबा थोरई तोना जेकोबकी मनाक्ता चंगसिलगा एविदा फ्रेंड ओइसे आई रिक्वेस्ट थारके जेकोब तकना अदुदी चलुकीगेको अबेमना यारी लाओ पक्तबी हो अपक्पी लाक्चरे ननाय चलसी नुपी अनीदुदा ngसाइदगी येंगदबदु गाड़ी थौख्रकांदा येंगजरमी angang oirabashu Jacobna abembu nungsijarami lairipa magi mawungsida keishu haibadi ngamjaramde adubu mahakna matik chaba mi oirakanda abem lauge khanjarami matamdi khangaude mahakna hanagumna ayuk nganta hogatuna cycle aduda khabar biba chetlami nungdangdabudi babugi hotel da tancharasu ayukti magi kaduda thonglami gas ki awaba oibana chaktuda alu khara nganchilaga nongmagi hingnaba khara charaga school chelami ma chadramaksu hui adugidi nga ayaiba nattraga yen ayaiba leiraga pijarami leramko dada chalukhige ayuktana khabar biba hala agana school chetnaba amuk honaba school halaklaga hotel da amuk yauba लोयरगा लारिक पाबा अशुमना ngahakta sangjada kai honajarakpana phone da kaya thawai yaurude incoming yaudrafau recharge tu halamde paisa khara khara fanglakpaduna bank ta tungsilami shiki ama phawa chathok jaramde chaning labasu mana yauriba hotel du dagi charami babu nasu makhoi gi baradu gi chawholna fajana sinarakpanina sauraga cheiba fau ngamlamde Jacob ki mari mata natrabasu chawhalna khara khara yengbiribasi nattana kananasu magin haina hanna yengbiraknaba leiramde mamagi mabung adusu yamna nangbana masagi chakhom phawba mai muttanaba hotnabada awaba kaya oirami uchina china 11 gi exam phawba loisinkhre Chuyep amuk kana bhonabada bank ta leijariba paisa khara amuk lauthoklammi Roger na phone tawrakpadasu chatrabanina makha tanadi call tawrakhidre Chuyep karakpagi lairik amunba thibada phone paisa du hapta yadabagi haplabasu Roger gadi pau phaunakhidre Yamna thajadana noma-nomagi message thanarakpana Abemga Rogerga khara naksinarami nungsidabagi dinate wari sum sanabadagi Rogerna abemda Jacob ki maramda loina tamthoklami tamjaribadu nungaitabagi tambani adubu abemna di Jacob ki maramda hanadagi haujikna hena imung manung nattraga khanglakpadagi tonda amuk wari lirami nangnaga Jacob phajai ngaujai honabagali kainaga hairido As lori fibam taramdre koinaramdaba fakredago tonna amu kidorage ibema mamado atopada amu mayim pankre hai adagi mapadusu nupi kayanoma loli adagi mayamba handuna lalhauba yaukri aduka mayamba yaimadusu delida 4 kapaga leirmale ton taba warapadagi afaba leiradi fataba leibataba athiba leirambagi fajabasu leiramibane mi khudimak amata lichachajat manadabane nanga aigasu manaramoy wakhalsu manaramoy nangna pamjaba misakto adum koyo mi amabu aduk haknasu hanthana khangano aduna tungda ningamdaba kaya lakani kahini bema ai mabu hanthana khanbagi natte masakpudi fajai habibu maga koinabadi talle haijibane hojik watamsida maga khangnaraga aigoni amna soglakani kamaina shoktuba is ipana police officer oraga imana college ki lecturer oraga aina mangonda lei bhaise yam thina khenadro nang sukhalune hairomta ya he nangi wakhaldo ado mana nangonda koike nushikaina han hairapro hairaktrasu ahanbugi mitengduda aise
mana pame adum khangjare. Is yenglakpa khudingmak apambeni khaliba koktishu yahe. Handak abemgi honglakliba mawong matawduda tonsu wangang bafau talami. Tonasu inthi nungaina kaubi ngangbidabaduda ahenba pambi abemdo atopa mataroi kayaga oina pulami. Tonsu naha oribana pundrasu yai tinadrasu yai khaladuna masu atopa mataroiga pulami. Adubu tondi nongmata jekoki oiba wahi amata atopa mataroi shinda palamde. Abemdi jekoki maramda wathi ngangladuna karimnaraga noklami. Adudasu nate tona jekok yamna pamjabani hotel boydo haiduna karimnarami. Fagi dagi nupi anidu kaungnaramde. Abemdi nupa postaba ngakta nate matam shiki chatnabi khangba paisa paiba yum fazaba yenglami. Tondagi abem hoina mayum makai lingba henbaga masaksu abemna khara henbaga yamna mukjarami. Tona abem uba khudingi kharadi waraujarami. Abemdi mana thokpa muktana adum leijarami. Nongmadi tondu Jacob na yauriba hotel aduda laklami. Jacob ngay khanjanay. Ton haiba natro nungmingdo. Mani. O kay jasiga. Gyani kim jarige shum pote leba lakpagi janglapane. Ada nang evi paitraba. Ay kaya sangdi aduna paitre. O phone number amukta bibigera. Jacob nokmi. Aishe phone pariba haidune. Recharge kaya hapte. Incoming for gyaram domandi. Oh, say adudi aigi number ne. Nangna sangbakanda call to biro. Wari amta sananing bane. Hoy, yay, sanase. Ton magi number do piram laga hankre. School da abemna ton bu ushitana yolapadu ubada ton sounding bana loirabani. Aduna Jacob ta asing ba matadi khangdok lagi khanduna number adu pirambani. Nong mata risa sanba phau pamujaba Jacob tu tona wari sanasi haibaduda abengi oramgani khanjaduna risa hapjarami. Atay matamdadi sangjadabanina nungdang pung tara tarakpa adwaida oina phone du taurami. Tonsu lairik paraga laibanina phone number khangdrabasu paikhalami. Hello, kana? Ton oibirabo. Aw, mani Jacob la. Mani. O kidoramino. Aikhoidi thabak loida ngariye. Nangdi kidoramino. Lairik parambani. O fai. Aishu paduni tuition chatpasu ngamdabanina lai khar padari 12 se lanba ngamdo mandre is atumaina hainuda chakcharaba chare keimathe charage nungdangdi tanga hawaiga dum chai noidi aikhoidi nga tawbaga khamenga thonge pan ama irole adagi khajingkang hau amaga asba yam hauna China kaidagi haubanoda chaningdabana nare kaigi adu hauba enjang sinduba aidi champut gumba achamba kangsui gumba yamna chaninge aikhoi palem panthahoidi thau ngaudradi chakchadi o ado nangna audition dawlei harambado kai warino ton nga khanjanai hangsira hangloisira adubu wadu hawdoklaroi khalaga keishu natida shumnanga wari sananing baine hawjik saniside aidi yamluba wari ga malure ada abemdi kamdori haidi kuire udaba Jacob na abem balakpaduda ton kitang nungai jaramde Jacob ai kinum hange hango asingba hairuka Hoy, harake. Nang abim nuksibra. Wahang du tabada Jacob momonokjay. Sorgadu sangna hondokjay. Chahi matang siga, shinfam siga,
ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯁꯤꯒ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯕꯦꯝ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯈꯤꯔꯣꯏꯗ, ꯃꯇꯤꯛ ꯆꯥꯈꯤꯒꯦ, ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ꯫ ꯇꯣꯟ ꯑꯕꯦꯝꯅ ꯖꯦꯀꯣꯕꯄꯨ ꯍꯟꯊꯅ ꯈꯜꯂꯤꯗꯨꯒ ꯃꯥꯅ ꯖꯦꯀꯣꯕꯀꯤ ꯃꯤꯆꯪꯗ ꯐꯥꯎ ꯆꯪꯂꯨꯕꯒꯤꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯥꯏꯅꯈꯤꯕꯗꯨ꯫ ꯑꯗꯨꯒ ꯖꯦꯀꯣꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯁꯤꯒ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ, ꯍꯜꯂꯣ, ꯇꯥꯏ, ꯑꯣ, ꯑꯩꯗꯤ ꯇꯠꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯅꯁꯥ ꯃꯇꯤꯛ ꯆꯥꯈꯣ, ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯇꯨꯝ ꯄꯣꯛꯄꯅꯦ, ꯌꯥꯝ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯅꯦ, ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯅꯕꯨ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕꯁꯤꯅꯤ, ꯀꯣꯟꯅ ꯍꯌꯦꯡꯋꯥꯏ ꯍꯥꯏꯒꯦ꯫ ꯑꯗꯣ ꯅꯪꯗꯤ ꯍꯥꯏꯗꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ꯫ ꯁꯦꯡꯂꯕꯣ? ꯁꯦꯡꯉꯤ꯫ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯣꯖꯔꯗꯨ ꯀꯣꯏꯒꯦꯔꯥ? ꯇꯣꯟ ꯉꯛꯅ, ꯌꯥꯝ ꯐꯕꯅꯦ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ꯫ ꯇꯣꯟ ꯋꯥꯈꯟꯗ, ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯖꯔꯤꯕ, ꯄꯥꯝꯖꯔꯤꯕ, ꯑꯗꯨꯒ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯣꯏꯒꯦꯔꯥ ꯀꯥꯏꯅ, ꯀꯣꯏꯔꯅꯤ, ꯌꯥꯝꯅ ꯀꯣꯏꯕꯤꯔꯅꯤ꯫ ꯁꯨ ꯃꯟꯇ꯭ꯔ, ꯑꯕꯦꯝꯒ ꯊꯨꯡꯅꯔꯅꯨ, ꯀꯥꯏꯅꯔꯣ, ꯀꯥꯏꯅꯔꯣ, ꯅꯕꯥꯅꯤ ꯀꯥꯏꯅꯔꯣ꯫ ꯍꯜꯂꯣ, ꯀꯩꯗꯧꯔꯒꯦ? ꯇꯣꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ, ꯑꯗꯨꯗꯤꯀꯣ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ꯫ ꯍꯥꯏꯌꯨ, ꯀꯩꯝꯇ ꯀꯣꯏꯒꯅꯨ꯫ ꯅꯪꯒꯤ ꯃꯇꯦꯡ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ, ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯍꯦꯟꯕꯗꯤ ꯌꯥꯝꯅ ꯄꯥꯝꯅꯔꯕꯅꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯗ ꯇꯣꯟ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯌꯥꯎꯕ ꯌꯥꯗ꯭ꯔꯤ, ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ꯫ ꯐꯩ, ꯑꯗꯣ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤ? ꯇꯣꯟꯁꯨ ꯍꯪꯈꯩ ꯍꯪꯂꯨꯔꯒ ꯆꯞ ꯂꯦꯞꯈꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯗꯨ ꯍꯪꯂꯛꯄꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯗ ꯌꯥꯗꯕꯅ, ꯇꯣꯟ, ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ꯫ ꯑꯣ, ꯑꯩ ꯈꯪꯗꯕꯩꯅꯤ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ, ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ? ꯐꯔꯦ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯍꯣꯏ, ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯥꯈꯤꯒꯦ꯫ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯇꯣꯟꯅ ꯍꯪꯅꯤꯡꯂꯤꯕ ꯀꯌꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯗꯨꯒ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯄꯥꯝꯂꯝꯕꯒ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯕꯦꯝꯅ ꯇꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯁꯤ ꯈꯜꯂꯨꯔꯒ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯁꯥꯏꯠꯇ ꯂꯩꯕꯤꯒꯗ꯭ꯔꯥ ꯈꯟꯖꯔꯨꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯟ ꯂꯥꯏꯔꯤꯛꯇꯨ ꯃꯈꯥ ꯄꯥꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯔꯝꯕ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯔꯦ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯁꯨ ꯑꯕꯦꯝꯗꯣ ꯇꯣꯟ ꯎꯕꯗ ꯄꯩꯔꯞꯀ ꯇꯧꯏ꯫ ꯇꯣꯟ ꯍꯣꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ 3 ꯁꯨꯕꯅꯤꯅ ꯃꯥꯅꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯕꯦꯝꯗꯤ ꯃꯇꯣꯝꯅ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ, ꯃꯥꯅ ꯉꯝꯗ꯭ꯔꯤꯐꯥꯎ ꯌꯥꯗꯕꯤ, ꯈꯔ ꯀꯦꯠꯁꯤꯟꯅꯕꯤ, ꯑꯅꯝ ꯀꯟꯖꯕꯤꯅꯤ꯫ ꯇꯣꯟ ꯇꯥꯅꯕ ꯊꯑꯣꯏꯅ ꯃꯇꯥꯔꯣꯏ ꯑꯃꯗ ꯑꯕꯦꯝꯅ ꯑꯁꯨꯝꯅ, ꯚꯥꯏ, ꯔꯣꯖꯔ ꯀꯧꯕ ꯑꯃ ꯈꯪꯅꯩꯌꯦ, ꯃꯨꯝꯕꯥꯏꯗ ꯂꯩ, ꯄꯣꯁ ꯈꯨꯇꯥꯗꯤ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯔꯤꯌꯦ, ꯃꯌꯨꯝꯒꯁꯦ ꯌꯥꯝ ꯊꯤꯅ ꯂꯤꯡꯖꯥꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯁꯦꯁ, ꯌꯥꯗꯦꯀꯣ, ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ? ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯕꯅꯦ꯫ ꯑꯁ, ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯐꯦꯁꯕꯨꯛꯀꯤ ꯅꯨꯄꯥꯕꯨ꯫ ꯐꯦꯁꯕꯨꯛꯀꯤ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯚꯨꯠꯂꯣ? ꯅꯠꯇꯦꯗ ꯚꯥꯏ, ꯑꯗꯨꯏ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯀꯌꯥꯅꯣꯃ ꯃꯦꯁꯦꯁ ꯊꯥꯅꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯃꯦꯁꯦꯁ ꯊꯥꯅꯩꯗꯨꯗꯤ, ꯐꯣꯟ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯑꯦ, ꯈꯪꯗꯦ, ꯌꯥꯝ ꯆꯝꯃꯤ꯫ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯩꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯏꯅꯩꯔꯣ? ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯄꯥꯝꯕꯩꯅꯤ ꯀꯩꯅꯣ? ꯃꯥꯏ ꯋꯥꯔꯤ ꯈꯨꯆꯥꯗꯣ ꯑꯩ ꯄꯥꯝꯕꯩꯅꯦ ꯈꯪꯉꯦ꯫ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯌꯦ, ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯕ, ꯑꯗ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯕꯤꯠ ꯂꯩꯇꯕ꯫ ꯑꯁ, ꯍꯣꯏꯅꯦ, ꯅꯣꯏꯗꯤ ꯅꯣꯞꯇꯕꯅꯤꯅ ꯂꯥꯏꯔꯕꯒꯁꯦ ꯅꯨꯡꯁꯤꯔꯝꯃꯣꯏꯅꯦ꯫ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯌꯥꯎꯗꯕ ꯅꯨꯄꯥꯗ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯖꯩꯌꯦ꯫ ꯇꯣꯟ
taba warakpadagi maga faminariba mataroi amada Bhai Jacob koba nupa ama shumchamna tineye masakadu kaino ubada tujunge says yadego tineiro koineiro to nokmi haujikudi tinariye Jukalurega hayangwai kanadine Abiyang wari du tarduna mamay siya later Kaino ay sek nang Jacob ka kamay na tineva Bhai Pinky Jacob ay sek ay ngundi amna pamjaba ngawjaba nupane mayimdo kredi nang bane Ton shu Jacob na abiyang pamjay kanglabani na makataba ngamjeramde Abiyang na amakasu usita na Haujikdagi hauna nupagadi munarusi bai nang ay class 5 tagine tinarapane Ton upay leitrabani na noksinay Ibiyama nang na Roger kangnay haibaduda nagun kangtupane ay sukangin nang na Jacob nungsi haiba Ado hotel boy oibay na drop nang nabit tekida Pinky na marak tatlaga Kaino noy nainise hotel boy gi warira Mamanabi amanamu Ima hotel boy munay male Mayamdu wawa no Abim shu kabada loiri Maramdi Jacob fajarasu hotel boy oy habadu Tuana mayamda takthurapadagi Tuan nokmi Nushibada karimta kaiba leite Hotel boy oygera octo driver oygera khabar yongera Ada abimdi nupada Nushirasu hotel boy oyena bit leite habaduda aina laknabane Ado nang koi ke haradi ina khunba postaba Roger do adum koyu kaitorage Abim sauraga sangalai Roger su koini Jacob su koini nang na thau kai lege nupana pambidabe Ton shu karakpadagi hoi koi ada leibadi aina leidine Jacob da he ikai khangdibe nupana pambidabe namaido ki depan ge ha ai khange nangna Jacob pami haba adunane aina nasakto yingindabagi punbidrido nanga pundraga engonda mangjaba leite adunabu aisu darka oidena kovidabani Abiyamdo mataroi atopada onsilaga gyamngaktra nupa phangdabase wapachani mamanabigi nupa mullaga koigi khaliye nanga Jacob ka karam kandagi koine khige haisiba nupa ne yamna harapaga sadana mugliduba Jacob na nang nungsi haikibagi sakisha bon amta puthuro Abiyam shu sauraga fare adudi horen Jacob manakta chatlurase aduga khanglo Tona khanjarami magi ningba thungdrabasu mana nushijariba Jacob ki ningbadi thungalage haina aduna abimgi wafamdu masu yarai inkhalapagi haunabi miki laiki khangdaba ikaiba khangdaba kalak khanjawba matam oibana Jacob ki manakta chatlaga hanglasi hainare tuition gi oja adusu thabak chathokibana tuition duda satra singdu maning makha tamduna leire ngehak leiraga oja aduna angangsa oja se aruba thabak amasu leire ngasidi tuition se tawragumsigo mayamdu haraurami abemna shuti tharbanina nanga priyaga lao aiga pingiga laage Jacob manakta chatlurasi mataroi aniduna yai bai ton chop tore habidi khangjai adubu Jacob na wajarak pakayadu kharada oirabasu wakhal nungai janaba haiduna masu harau harauna chatlami makhoina hotel du dalakpada Jacob leiramdabadu ubada abemna bhaya Jacob di babuna Madi ayukti yaude school halaklaga yaubane adudi mayumda oina chatlurage mayum leitrene barada leirene abiyam ngakna kaino haisiba kai barada leirino nupa aduna Jacob na leiriba baradu taklami adubu Jacob ki kadu sholon badu ubada makhoi hankhirami Jacob di khabar piba chatluraga Maruk kharagi yumda chatuna lairik amanba thirambani ahanba leiba ngamdabagi amanba singdu khara leiraga magi baraduda laklami chaktu thangalamlaga huido muputoktuna ngehak walking chatlammi
Loiraduna chak tu khara charaga laktishu picharamlaga school chetnaba loisilami. Tanjaduda Ton du phone tawrei. Hello, Ton. Jacob nang kaida lege. Jacob ngaihak khumpham khanglamde. Kaidorge. Abimga aikhila ami nang leramde. Jacob ngakna kaidano lami ba. Nang ne yawba hotel duda. Os kaidoba laino tan chabra. Nati nang unaba lakpane. Aidi kaige. Ada nang barada leiraba. Leire. Kaigino. Kishu dawdida. Hotel shu yawbududa adudana farani na leibane. ID gari shu leitabani na chathuk chashin faraktaye na leibane. Aikhanara amida ategi nati. Wase haidi haningdabane. Adubu nangnasu thajadaw mande. Kai wano hayo. Nangna Mannaba Roger ka pau phongnadra. Kuire pau phongnadaba. Ai shu chimbaga masu silamgani. Ada tuition da abemna Roger ki wari yamsai. Makhoi anidi pau adum phongna male. Sanujasunu kishu kaideda. Abemna nangonda manu shibra hangni habani. Adugi lamini. Jacob ki wakhaldadi Roger na abemda magi maramda haibiramlani. Aduna abemna su mabu nushirakpagi hangba lakcharini khalami. Kona sanarse school the nangdi chaloitro. Chatini. Fare dudi thamagi ko. Hoi. Phone du thamnakre. Jacob ti yamna haraujarami. Tona tamakpaduda. Wakhaldu nungaina school da chatkirami. Shomda tondi school da amuk abem uni khanbada matha sarami. Haibaga tawbaga abem du school gi gate da ngaiduna lerami. Horen tuition chatabida Jacob manakta chalusi. Nang yamna khangniba natro. Jacob na ai pami pamdeda. Ton keshu thawa sadana. Manipur sida leriba nupa khutimakna nangse pamjaramgani nungsiramgani. Adugi nangi nawong natawdunadi lawvinabadi kaya thoklakoi haijariba. Ton adu haramlaga manungdu changkhre. Abemdu isau langlaga lehawi. Madi nupase phangdrabanina aingonda pamba nupa faw mungi khali male. Ikai khangdabi maithabise. Shaptasiga. Class pulibani adubu bench di manakhidre. Hanadagi faminarambani abemna tonganjakibani. Hanba kawa laite mukpashu yamna gali fajari mati napal chugai. Ma mangari haiduna chachai ikai basu khangde. Amuk maya mamangduda hari. Nang Jacob tu pamnadi haro ai hainabige. Aidi nupawati nangumba nupafangdabi natiye. Priyana. Yarida nui anisidi hotel boygidamakta khanaido ikaidro. Abemna hotel boyda ai kishu pamdebai. Masakpudi aroibida fajabane. Aingonde yamna ngaujabane. Ada tona Jacob ne yamna pamjaba saise amta yengnage tawne. Tonsu sauningbada loire. Phamlambadagi fukhawgalaga. Nang Jacob pamladi khangnogidorage. Nang dudi Jacob sefazai adu erasu lair machanena pamdaba natro. Magi Mannaba ina khanba Roger du pami natro. Mi bularena nang usitabada adu nungaitabagi haibibane. Hoi Jacob na nang yamna pamjabane aisu khange. Nangi sidi nupane yamna purpose tawrpa demand yamna sajaningbagi natro. Aidi chumnagi Jacob ki honavakanba subanomba tandabagi nuksiyajabane. Mi amana mi amabu nuksiba habise. Hekta koina badu khak oigadra. Nupa kharadi mayabu karaga tarami karimnarapasu yawe. Aikhoi oina pambiyo hotel boygidamakta khanadoksaru. Class 2 da laiba satra mayamdu noklammi. Abiyam sumaka tarai. Nungsibaga thibonga kanane henge habada. Chara helakanda khangani ibema saktivi. Tonshu halamde. Shubanumba kanba pishatanbada ikaidaba midunabu kamaina chara hendoiba. Shuningdabi nangdi ahalamangi matingna nungaibanina khangloye. Lawinaba leitrakanda baptarakani. Nannaga pungay shanalupa lan thumlerbasu
ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯣ ꯎꯄꯥꯏ ꯈꯪꯕꯤꯔꯦꯀꯣ ꯑꯕꯦꯝꯅ ꯆꯪꯁꯤꯜꯂꯒ ꯇꯣꯟꯒꯤ ꯃꯈꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯪꯒꯨꯝꯕ ꯈꯣꯡꯌꯥ ꯎꯐꯨꯜ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯐꯥꯎꯕꯗꯤ ꯁꯥꯔꯛꯀꯅꯣ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯃꯦ ꯅꯪꯁꯦ ꯇꯣꯟꯁꯨ ꯁꯥꯎꯔꯒ ꯑꯕꯦꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯆꯤꯡꯂꯝꯃꯤ ꯑꯅꯤꯗꯨ ꯐꯨꯅꯔꯛꯄꯗꯒꯤ ꯈꯔꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯈꯔ ꯑꯃꯅ ꯑꯣꯖꯥꯗ ꯅꯨꯄꯥ ꯎꯅꯕꯒꯤ ꯈꯟꯅꯔꯦꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯣꯖꯥ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯆꯩꯕꯇ ꯅꯠꯇꯅ ꯆꯩꯅꯁꯨ ꯀꯜꯂꯝꯃꯤ ꯅꯍꯩ ꯇꯝꯕ ꯂꯥꯛꯂꯤꯔꯥ ꯅꯨꯄꯥ ꯀꯣꯏꯕ ꯍꯩꯅꯕ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯌꯦꯡꯃꯛ ꯅꯣꯏ ꯄꯦꯔꯦꯟꯁꯇꯣ ꯀꯧꯔꯛꯀꯗꯕꯅꯤ ꯇꯣꯟꯗꯨ ꯀꯞꯄꯒ ꯃꯦꯗꯥꯝ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯈꯟꯅꯖꯔꯔꯣꯏ ꯁꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯖꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯌꯨꯝꯒꯤ ꯕꯕꯥꯅ ꯈꯪꯂꯗꯤ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯔꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯦꯗꯥꯝ ꯅꯌꯨꯝꯒꯤ ꯑꯍꯜꯗꯤ ꯀꯤꯕꯣꯏꯔꯦ ꯍꯦ ꯅꯪꯗꯤ ꯑꯕꯦꯝꯗꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯗꯦ ꯃꯦꯗꯥꯝ ꯌꯥꯏ ꯃꯃꯥ ꯍꯣꯏ ꯍꯌꯦꯡ ꯂꯥꯛꯃꯤꯟꯅꯖꯒꯦ ꯐꯔꯦ ꯀꯧꯔꯛꯎ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯋꯥꯔꯤ ꯁꯥꯁꯤ ꯑꯕꯦꯝꯅ ꯍꯣꯏ ꯃꯦꯗꯥꯝ ꯍꯩ ꯅꯪꯗꯤ ꯃꯃꯥ ꯍꯣꯏ ꯀꯧꯔꯛꯀꯗ꯭ꯔꯥ ꯃꯦꯗꯥꯝ ꯄꯤꯅꯤꯡꯕꯗꯪꯗꯤ ꯄꯤꯕꯤꯌꯨ ꯑꯩꯗꯤ ꯌꯨꯝꯗ ꯍꯥꯏꯖꯔꯣꯏꯌꯦ ꯐꯔꯦ ꯐꯔꯦ ꯃꯊꯪꯗꯗꯤ ꯈꯟꯅꯔꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯇꯣꯟꯗꯤ ꯀꯞꯂꯒ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯑꯕꯦꯝꯗꯤ ꯃꯋꯥ ꯂꯧꯔꯝꯗꯦ ꯃꯃꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯊꯧ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯉꯥꯏꯔꯝꯗꯕ ꯑꯕꯦꯝꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯖꯦꯀꯣꯕ ꯂꯥꯛꯄ ꯒꯦꯠꯇ ꯉꯥꯏꯔꯝꯃꯤ ꯖꯦꯀꯣꯕ ꯂꯥꯛꯄ ꯎꯕꯗ ꯑꯕꯦꯝ ꯅꯣꯛꯃꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯤꯗꯣ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯖꯦꯀꯣꯕꯁꯨ ꯋꯥꯔꯤꯗꯣ ꯈꯪꯂꯕꯅꯤꯅ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯂꯥꯏꯔꯤꯛ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯣ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯄꯥꯏꯌꯦ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯍꯣꯏ ꯑꯕꯦꯝꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨꯗ ꯄꯦꯟ ꯑꯃꯒ ꯄꯨꯊꯣꯔꯛꯏ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯖꯦꯀꯣꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯪꯉꯨ ꯑꯕꯦꯝ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯂꯛꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯖꯦꯀꯣꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯌꯣꯕꯁꯦ ꯍꯥꯏꯌꯣꯕ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯑꯗꯨꯒ ꯉꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯍꯥꯏꯕꯁꯦ ꯉꯝꯗꯕ ꯑꯗꯣ ꯇꯣꯟꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯇꯣꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩꯅ ꯑꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯝꯗꯣꯏꯅꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯃꯤ ꯉꯥꯏꯔꯝꯃꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯁꯨ ꯀꯔꯦꯝꯅꯕꯒꯤ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯅꯨꯡꯉꯥꯏꯅꯤꯗꯅ ꯇ꯭ꯌꯨꯁꯟꯗ ꯃꯃꯥꯅ ꯃꯈꯥꯗꯒꯤ ꯑꯕꯦꯝ ꯇ꯭ꯌꯨꯁꯟ ꯊꯦꯡꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯕꯦꯝ ꯇ꯭ꯌꯨꯁꯟꯗꯨ ꯗ꯭ꯔꯥꯏꯚꯔ ꯕꯣꯏꯅꯥꯎꯅ ꯊꯤꯜꯂꯝꯃꯤ ꯐꯣꯟꯗꯨꯁꯨ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯉꯁꯤꯗꯤ ꯖꯦꯀꯣꯕ ꯂꯥꯛꯄ ꯉꯥꯏꯔꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗ ꯉꯥꯏꯔꯨꯏꯅꯣ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯈꯕꯔ ꯄꯤꯕ ꯂꯥꯛꯏꯅ ꯑꯍꯩꯃ ꯈꯕꯔꯁꯨ ꯌꯣꯟ ꯆꯠꯄ꯭ꯔꯣ ꯍꯥꯏꯁꯦ ꯆꯠꯄꯅꯦ ꯑꯗꯅꯦ ꯃꯥꯁꯨ ꯑꯩꯁꯨ ꯅꯖꯔ ꯊꯣꯝꯗꯠꯅꯩꯁꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯇꯣꯟꯁꯨ ꯂꯥꯛꯂꯗꯨꯅ ꯃꯅꯤꯡꯗ ꯐꯝꯂꯝꯃꯤ ꯇꯣꯟ ꯂꯥꯛꯄꯗꯒꯤ ꯑꯕꯦꯝꯗꯨ ꯈꯣꯟ ꯈꯔ ꯋꯥꯈꯠꯂꯛꯏ ꯍꯌꯦꯡꯗꯤ ꯏꯋꯥ ꯖꯦꯀꯣꯕꯀꯤ ꯑꯌꯨꯛꯇ ꯆꯥꯅꯕ ꯌꯦꯟ ꯊꯣꯡꯂꯒ ꯄꯤꯕꯤꯒꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯄꯤꯌꯨ ꯍꯣꯔꯦꯟꯗꯒꯤ ꯐꯣꯟꯗ ꯔꯣꯃꯥꯟꯁ ꯍꯧꯔꯒꯦ ꯀꯥꯟꯅꯗꯦ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯒꯦ ꯃꯩꯊꯥꯕꯤ ꯇꯧ ꯉꯝꯕꯤ ꯌꯥꯝ ꯂꯩ ꯏꯋꯥꯁꯦ ꯑꯃꯨꯛ ꯃꯨꯟꯕꯤꯈꯤꯅꯤ ꯑꯗꯣ ꯚꯥꯏ ꯔꯣꯖꯔꯗꯨꯗꯤ ꯀꯝꯗꯧꯕ ꯑꯕꯦꯝ ꯎꯁꯤꯠꯇꯅ ꯀꯩꯅꯣ ꯃꯥꯁꯨ ꯀꯣꯏꯅꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯒꯤ ꯌꯦꯛꯅꯖꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯂꯧꯕ ꯉꯝꯗꯧꯕ ꯑꯃꯅ ꯂꯧꯖꯈꯤꯖꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯀꯣꯏꯊꯗꯧꯅꯦ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯅ ꯆꯨꯝꯃꯦ ꯇꯣꯟ ꯇꯞꯅ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯇꯥꯔꯣꯏ ꯑꯃꯗ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯨꯄꯥꯁꯤꯡꯁꯦ ꯄꯪꯕ ꯃꯥꯜꯂꯒ ꯌꯥꯝꯅ ꯁꯤꯡꯕꯅꯦ ꯃꯈꯣꯏꯗꯤꯅꯦ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯂꯧꯒꯗꯕ ꯅꯨꯄꯤ ꯈꯥꯏꯗꯣꯛꯄꯅꯦ
ꯀꯣꯏꯕꯤꯅꯕꯗꯤ ꯌꯥꯝꯕ ꯂꯧꯕꯤꯅꯕꯗꯤ ꯂꯩꯇꯕ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯇꯣꯟꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯚꯥꯏ꯫ ꯇꯣꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯀꯣꯏꯅꯤꯡ ꯁꯛꯇꯥꯗꯤ ꯇꯥꯕ, ꯂꯧꯅꯤꯡ ꯁꯛꯇꯥꯗꯤ ꯑꯣꯏꯗꯕ ꯅꯨꯄꯤꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ, ꯁ꯭ꯋꯥꯏꯗꯁꯨ ꯂꯩ꯫ ꯍꯥꯟꯅ ꯇꯤꯟꯅꯖꯔꯝꯕ ꯑꯣꯏꯕꯅꯤꯅ ꯇ꯭ꯌꯨꯁꯟꯁꯨ ꯃꯐꯝ ꯆꯞ ꯃꯥꯟꯅꯩ, ꯁ꯭ꯀꯨꯜꯗꯁꯨ ꯁꯛꯁꯟ ꯆꯞ ꯃꯥꯟꯅꯩ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯅꯔꯤꯕꯅꯤ꯫ ꯃꯔꯩ ꯌꯦꯠꯅꯕ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯍꯩ ꯀꯌꯥ ꯇꯠꯇꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯉꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯇꯣꯟꯗꯩꯁꯨ ꯈꯔ ꯍꯦꯟꯕꯤꯕꯒ꯫ ꯖꯦꯀꯣꯕꯅꯁꯨ ꯑꯕꯦꯝ ꯑꯣꯏꯅ ꯄꯥꯝꯖꯕꯅꯤꯅ ꯇꯣꯟꯁꯨ ꯃꯇꯣꯝꯇ ꯈꯜꯂꯨꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯖꯔꯝꯃꯤ꯫ ꯇꯣꯟꯅ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯠꯇꯦ, ꯖꯦꯀꯣꯕꯅ ꯍꯣꯠꯅꯕ ꯀꯟꯕ, ꯄꯩꯁꯥ ꯇꯥꯟꯕꯗ ꯏꯀꯥꯏꯗꯕ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯕꯦꯝꯅ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯦꯀꯣꯕꯇꯒꯤ ꯂꯥꯞꯊꯣꯛꯆꯔꯒꯦ, ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯕꯦꯝꯁꯨ ꯅꯨꯡꯇꯤꯒꯤ ꯖꯦꯀꯣꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯈꯕꯔ ꯑꯗꯨ ꯃꯥꯅ ꯂꯧꯔꯝꯃꯤ꯫ ꯐꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯍꯥꯞꯇꯕꯅ ꯑꯅꯤꯗꯨ ꯐꯣꯟ ꯋꯥꯔꯤꯗꯤ ꯄꯥꯛꯅ ꯁꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯀꯥꯏꯍꯧꯔꯝꯃꯤ꯫ ꯐꯣꯟꯗꯅꯤ꯫ ꯇꯨꯝꯃꯕꯣ? ꯖꯦꯀꯣꯕꯅ ꯇꯨꯝꯗ꯭ꯔꯤꯌꯦ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯅꯪꯕꯨ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯇꯦ, ꯀꯩ ꯏꯗꯧꯔꯤꯒꯦ? ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯒꯣꯔꯣ ꯒꯣꯔꯣ ꯍꯦꯛꯇ ꯈꯣꯠꯆꯤꯜꯂꯒ ꯊꯝꯃꯝꯗꯣꯏꯅꯦ꯫ ꯑꯗꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯆꯧꯕ ꯃꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯑꯩ ꯍꯣꯠꯅꯒꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯏꯕꯛꯅ? ꯅꯁꯥꯒꯤ ꯐꯤꯔꯦꯞꯇꯤ ꯅꯁꯥꯅ ꯂꯦꯞꯆꯗꯧꯅꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯁꯧꯒꯠꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯀꯌꯥꯝꯕꯨ ꯐꯔꯨꯅꯤ? ꯍꯣꯠꯅꯔꯤ ꯃꯇꯤꯛ ꯄꯨꯊꯕꯅ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯁ, ꯕꯣꯔꯤꯡ ꯆꯨꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯨꯁꯤ꯫ ꯑꯩꯗꯤ ꯀꯦꯊꯔꯒ VIP ꯒꯤ ꯅꯨꯄꯤꯒ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯩꯀꯣ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯆꯔꯥ ꯍꯦꯟꯕꯗꯨꯗꯤ ꯉꯝꯖꯔꯣꯏ ꯄꯨꯟꯁꯤꯁꯦ꯫ ꯑꯕꯦꯝꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯖꯦꯀꯣꯕꯅ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯥꯖꯔꯝꯃꯤ꯫ ꯃꯥꯁꯨ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯟꯖꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯦꯀꯣꯕ ꯉꯟꯇꯥꯅ ꯄ꯭ꯔꯦꯁꯇ ꯂꯥꯛꯏ꯫ ꯆꯥꯎꯍꯜꯅ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯄꯔꯤꯈ꯭ꯌꯥ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯥꯏ? ꯍꯣꯏ ꯀꯀꯥ, ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯣꯗꯅ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯣꯇꯦꯜꯗꯩ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯀꯀꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯗ, ꯏꯆꯥ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯀꯀꯥ, ꯑꯩ ꯍꯌꯦꯡ ꯐꯥꯎꯗꯤ ꯆꯠꯂꯝꯒꯦ, ꯍꯪꯆꯤꯠꯇꯒꯤ ꯂꯦꯞꯄꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯁꯤꯗꯩꯗꯤ 12 ꯀꯥꯔꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯇ ꯌꯥꯔꯔꯣꯏꯀꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯖꯦꯀꯣꯕ ꯈꯕꯔ ꯄꯤꯕ ꯆꯠꯄꯗꯨ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯅꯤ, ꯑꯕꯦꯝ ꯎꯔꯔꯣꯏ ꯈꯜꯂꯨꯕꯗ ꯑꯕꯦꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯝ, ꯍꯥꯎ, ꯑꯩ ꯍꯌꯦꯡ ꯐꯥꯎꯗꯤ ꯂꯥꯛꯑꯝꯈꯤꯅꯤ, ꯍꯪꯆꯤꯠꯇꯩꯗꯤ ꯀꯀꯥꯅ ꯂꯦꯞꯄꯣ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ, ꯂꯦꯞꯄꯣ꯫ ꯀꯩꯗꯧꯕꯩꯅꯣ ꯅꯍꯥ ꯑꯣꯏꯒꯩ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯤꯗꯨꯕꯣ? 12 ꯂꯣꯏꯔꯒ ꯇꯥꯟꯒꯦꯁꯨ ꯇꯥꯜꯂꯣꯕ꯫ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯋꯥꯕ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯃꯍꯩ ꯇꯝꯕ ꯐꯥꯎ ꯋꯥꯖꯔꯝꯃꯤ, ꯃꯗꯨ ꯑꯕꯦꯝꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯐ꯭ꯔꯦꯟ ꯇꯣꯟꯗꯣ ꯀꯩꯗꯧꯔꯒꯦ? ꯐꯣꯟꯒ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝ ꯉꯛꯅ, ꯀꯩꯅꯣ, ꯍꯥꯟꯅꯗꯤ ꯐꯣꯟꯒ ꯇꯧꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯖꯦꯀꯣꯕꯁꯨ ꯏꯆꯝ ꯆꯝꯅ, ꯇꯧꯔꯛꯑꯦ꯫ ꯃꯥꯗꯤ ꯀꯩꯒꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯕ? ꯌꯥꯝ ꯉꯝꯃꯤꯅ꯫ ꯅꯠꯇꯦ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ, ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯄꯥꯎ ꯐꯥꯎꯔꯛꯄꯅꯦ꯫ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯁꯦ, ꯍꯥꯏꯕꯗꯤ ꯅꯪ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯂꯛꯑꯦ, ꯑꯩꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯕꯦꯝꯗꯨ ꯖꯦꯀꯣꯕꯀꯤ ꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯑꯗꯣ ꯅꯨꯡꯁꯤꯕ,
ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯇꯤꯟꯅꯒꯅꯣ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥ ꯃꯨꯟꯕ ꯌꯥꯝꯅ ꯆꯠꯅꯔꯦꯕ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ ꯐꯔꯦ ꯊꯦꯡꯉꯦ ꯑꯇꯩꯁꯨ ꯄꯤꯔꯨꯗꯧ ꯋꯥꯠꯂꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯖꯦꯀꯣꯕꯇꯨ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯈꯕꯔ ꯄꯤꯕ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯤꯕ ꯃꯃꯥꯗ ꯃꯃꯥ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯟꯅꯕꯤ ꯇꯣꯟꯗꯣ ꯌꯥꯝ ꯉꯝꯃꯦ ꯃꯥꯅ ꯆꯒꯠ ꯆꯒꯠ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕꯗ ꯀꯜꯂꯛꯇꯅ ꯁ꯭ꯀꯨꯜꯗ ꯈꯠꯅꯕ ꯍꯧꯔꯛꯏ ꯑꯗꯩ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯧꯈꯠꯂꯦ ꯔꯥꯅꯤ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥꯒꯤ ꯕꯦꯝ ꯀꯩꯗꯧꯕꯒꯤ ꯈꯠꯅꯔꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔ ꯀꯨꯏꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄꯦꯔꯦꯟꯁ ꯄꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗ ꯑꯩꯗꯤ ꯃꯃꯥ ꯄꯣꯔꯛꯄ ꯉꯝꯅꯤ ꯂꯥꯟꯗꯕꯅꯤꯅ ꯍꯥꯏꯕꯅꯦ ꯃꯔꯥ ꯂꯩꯕꯤ ꯇꯣꯟꯗꯤ ꯀꯤꯗꯅ ꯀꯞꯄꯅꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯥꯏ ꯉꯝꯂꯣꯏꯅ ꯑꯗꯨꯏ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝ ꯃꯥꯟꯅꯔꯨꯅꯨ ꯑꯗꯨꯝꯅ ꯍꯩ ꯇꯝꯂꯤꯉꯩꯗ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯅꯦ ꯅꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯊꯝꯂꯁꯨ ꯅꯄꯥꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ ꯃꯤꯒ ꯁꯪꯒ ꯇꯧꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯦꯕ ꯂꯥꯏꯔ ꯃꯆꯥꯗ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯑꯗꯣ ꯃꯃꯥ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯃꯗꯤ ꯈꯪꯅꯩꯌꯦ ꯃꯃꯤꯡꯅ ꯔꯣꯖꯔ ꯀꯧꯋꯦ ꯃꯨꯝꯕꯥꯏꯗ ꯂꯩꯕꯅꯦ ꯃꯌꯨꯝꯁꯨ ꯌꯥꯝꯅ ꯂꯤꯡꯕꯅꯦ ꯔꯥꯅꯤ ꯅꯣꯛꯆꯩ ꯑꯗꯨꯒ ꯐꯖꯅ ꯈꯪꯅꯧ ꯑꯇꯩ ꯂꯥꯡꯐꯥꯡ ꯇꯧꯔꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯄꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯣꯏ ꯏꯃꯥꯅ ꯍꯥꯟꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯌꯦꯡꯈꯤꯒꯦ ꯍꯣꯏ 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯔꯛꯀꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇꯤ 11 ꯀꯥꯔꯤꯌꯦ ꯃꯥꯁꯨ ꯐꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯕꯦꯝꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯅꯤ ꯂꯧꯔꯤꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯗ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯣꯏꯌꯨ ꯍꯥꯏꯔꯛꯄꯅ ꯑꯕꯦꯝꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯔꯤꯈꯩ ꯑꯍꯦꯟꯕ ꯊꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯖꯦꯀꯣꯕꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯣꯇꯦꯜꯁꯨ ꯌꯥꯎꯔꯨꯗ꯭ꯔꯦ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯨꯔꯥ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯣꯟꯁꯨ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯀꯦ ꯈꯜꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯣꯠꯅꯔꯝꯃꯤ 11ꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯨꯅ ꯖꯦꯀꯣꯕ ꯀꯩꯁꯨ ꯂꯥꯏꯊꯣꯛꯄ ꯇꯧꯔꯨꯗꯦ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯖꯔꯝꯃꯤ ꯑꯣꯖꯥꯅꯁꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯄꯣꯛꯄ ꯃꯇꯧ ꯑꯗꯨꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ ꯎꯆꯤꯟꯅꯥꯆꯤꯟꯅ 11ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯧ ꯆꯤꯟꯕ ꯖꯦꯀꯣꯕꯅꯤ ꯈꯕꯔ ꯌꯣꯟꯕꯗꯨ ꯇꯣꯛꯂꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯔꯣꯖꯔꯁꯨ ꯑꯕꯦꯝꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯔꯨꯞꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯨꯗ ꯐꯣꯟ ꯇꯧꯖꯔꯛꯏ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗ ꯂꯩꯕꯅꯤꯅ ꯐꯣꯟꯗꯨ ꯀꯥꯗꯨꯗ ꯊꯅꯝꯕꯒꯤ ꯇꯥꯔꯝꯗꯦ ꯔꯣꯖꯔꯗꯤ ꯀꯨꯏꯅ ꯖꯦꯀꯣꯕꯀ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯄꯥꯏꯔꯛꯇꯕꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯥꯁꯨ ꯑꯕꯦꯝꯕꯨ ꯄꯥꯝꯂꯤꯕꯖꯥꯠꯂꯥ ꯄꯥꯝꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯅꯩ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯆꯨꯝꯅ ꯈꯪꯅꯕꯅꯤ ꯈꯟꯈꯤꯕꯅꯤ ꯐꯣꯟꯁꯤꯁꯨ ꯄꯥꯏꯔꯛꯇꯦ ꯅꯣꯡꯃꯇꯁꯨ ꯀꯣꯜ ꯇꯧꯔꯛꯇꯦ ꯀꯌꯥꯃꯨꯛ ꯆꯤꯜꯂꯕꯖꯥꯠꯅꯣ ꯐꯔꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯒꯦ ꯔꯣꯖꯔ ꯑꯦꯐꯕꯤꯗꯨ ꯂꯣꯒ ꯏꯟ ꯇꯧꯔꯗꯨꯅ ꯏꯟꯕꯣꯛꯁꯇ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯚꯥꯏ ꯄꯥꯎ ꯐꯥꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯀꯔꯝ ꯂꯩꯔꯤꯒꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯌꯥꯝꯅ ꯂꯩꯕꯅꯦ ꯅꯪ ꯁꯪꯂꯀꯥꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯃꯦꯁꯦꯖꯇꯨ ꯊꯥꯈ꯭ꯔꯒ ꯔꯣꯖꯔꯗꯨ ꯑꯃꯨꯛ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯃꯗꯨꯁꯨ ꯐꯣꯟꯗ ꯂꯥꯏꯆꯨꯕꯅꯤꯅ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯍꯦꯜꯂꯣ ꯅꯨꯡꯁꯤꯕ ꯑꯁ ꯊꯃꯣꯏꯒꯁꯦ ꯆꯦꯛꯈꯥꯏꯔꯦꯍꯦ ꯇꯁꯦꯡꯕꯗꯤ ꯑꯕꯦꯝꯅ ꯔꯣꯖꯔꯗ ꯇꯣꯏꯅ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕ ꯅꯝꯕꯔ ꯂꯧꯅꯕꯗꯒꯤ ꯐꯣꯟ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯔꯣꯖꯔꯁꯨ ꯏꯟꯈꯠꯂꯛꯄ ꯀꯧꯕꯅꯤꯅ ꯑꯍꯥꯟꯕ ꯅꯨꯄꯤꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯕ ꯑꯣꯏꯕꯅ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯕꯦꯝꯅꯁꯨ ꯔꯣꯖꯔꯗ ꯖꯦꯀꯣꯕꯇꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯈꯤꯕꯅꯤꯅ
ꯔꯣꯖꯔꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯖꯦꯀꯣꯕꯅꯗꯤ ꯄꯥꯝꯖꯈꯤꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯅꯤꯅ ꯑꯁꯦꯡꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯐꯣꯟ ꯇꯧꯖꯕꯅꯤ꯫ ꯁꯪꯗꯕꯅ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯕꯦꯝꯒ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯖꯦꯀꯣꯕꯇꯅ ꯑꯃꯨꯛ ꯑꯕꯦꯝꯅ ꯏꯆꯝ ꯆꯝꯅ ꯔꯣꯖꯔꯒ ꯇꯤꯟꯅꯩ ꯍꯥꯏꯖꯤꯟꯈꯤ꯫ ꯖꯦꯀꯣꯕꯅꯗꯤ ꯊꯥꯖꯔꯝꯃꯤ, ꯅꯣꯡꯃꯇ ꯂꯥꯟꯅꯁꯨ ꯈꯟꯈꯤꯗꯦ꯫ ꯑꯕꯦꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ"꯫ "ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯣ"꯫ ꯑꯕꯦꯝ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯑꯅꯤꯃꯛ ꯀꯣꯏꯕꯗꯨ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯏ꯫ "ꯑꯩꯗꯤ ꯖꯦꯀꯣꯕꯁꯦ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ..." ꯋꯥꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯔꯣꯖꯔꯅ, "ꯃꯥꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯆꯝꯅ ꯈꯟꯖꯔꯁꯨ ꯖꯦꯀꯣꯕꯅ ꯅꯪ ꯄꯥꯝꯖꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏ, ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯔꯁꯨ ꯃꯔꯨꯞꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ, ꯖꯦꯀꯣꯕ ꯅꯠꯇꯦ"꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯃꯊꯥ ꯁꯥꯔꯝꯃꯤ꯫ "ꯑꯕꯦꯝ, ꯁꯤꯗꯁꯨ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯈꯔꯕꯨꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯗꯤ ꯖꯦꯀꯣꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ"꯫ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯀꯥꯏꯗ ꯂꯥꯜꯂꯒꯦ? ꯅꯪ ꯂꯥꯟꯗꯤꯌꯦ꯫ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ꯫ ꯃꯔꯨꯞꯀꯤꯗꯃꯛ ꯀꯠꯊꯣꯛꯀꯦ ꯀꯥꯏꯅꯒ ꯈꯜꯂꯛꯑꯕꯗꯤ ꯑꯩ ꯁꯤꯖꯈꯤꯅꯤ"꯫ "ꯍꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯇꯧꯍꯩꯗꯦ꯫ ꯑꯗꯣ ꯅꯪ ꯖꯦꯀꯣꯕꯇ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯒꯦ"? "ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞꯀꯨꯝ ꯈꯜꯂꯤ, ꯑꯗꯩ ꯍꯦꯟꯅ ꯑꯇꯣꯞꯄ ꯈꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤꯕꯅꯤ"꯫ "ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯈ꯭ꯔꯕꯣ"? "ꯍꯥꯏꯗꯦꯗ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ"? "ꯐꯔꯦ, ꯍꯥꯏꯔꯛꯈꯤꯅꯨ, ꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯌꯦ"꯫ "ꯍꯣ, ꯑꯩꯁꯨ ꯈꯪꯖꯩꯌꯦ, ꯑꯗꯨꯅꯕꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ"꯫ "ꯍꯥꯏꯔꯛꯈꯤꯅꯨ, ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯣ ꯈꯪꯗꯣꯛꯂꯒꯦ"꯫ ꯑꯕꯦꯝ ꯄꯥꯈꯠꯅ, "ꯑꯁ ꯌꯥꯔꯦꯕ, ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯖꯧ, ꯑꯩ ꯃꯔꯝꯗꯒ ꯀꯔꯤꯝꯇ ꯍꯥꯏꯅꯕꯤꯅꯨ"꯫ "ꯑꯁ ꯏꯁꯧꯗꯤ, ꯍꯣꯏ ꯍꯣꯏ, ꯅꯪ ꯃꯔꯝꯗꯒ ꯍꯪꯖꯔꯔꯣꯏꯀꯣ"꯫ ꯉꯥꯏꯍꯥꯛ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯑꯅꯤꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯋꯥꯔꯕꯅꯤꯅ ꯐꯣꯟꯗꯨ ꯍꯟꯅ ꯌꯦꯡꯗꯈꯩ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯉꯟꯇꯥꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯁꯪꯖꯔꯝꯗꯦ꯫ ꯑꯌꯨꯛꯇꯨꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯤꯁꯀꯣꯜ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ "ꯑꯌꯥ, ꯔꯣꯖꯔ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦ, ꯑꯁ ꯄꯥꯏꯍꯧꯗ꯭ꯔꯦ"꯫ ꯑꯌꯨꯛꯇꯨꯗ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯇꯨꯝꯃꯤꯕ ꯔꯣꯖꯔꯁꯨ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ "ꯚꯥꯏ, ꯅꯪ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ, ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯐꯣꯟ ꯄꯥꯏ ꯌꯥꯗꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ"꯫ "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯚꯥꯏ, ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯑꯦꯐꯕꯤꯗ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯦ"꯫ "ꯑꯦꯐꯕꯤꯒ ꯄꯥꯏꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯉꯣꯟꯗꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯅ ꯁꯪꯗ꯭ꯔꯦ"꯫ "ꯑꯗꯣ ꯚꯥꯏ, ꯅꯪ ꯚꯔꯥꯗ ꯂꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ"? ꯖꯦꯀꯣꯕꯇꯤ ꯔꯣꯖꯔꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕ ꯑꯣꯏꯔꯝꯅꯤ ꯈꯟꯖꯔꯝꯃꯤ꯫ "ꯚꯥꯏ, ꯅꯣꯏ ꯃꯥꯅ ꯍꯥꯏꯔꯛꯏꯔꯣ"? ꯔꯣꯖꯔꯁꯨ ꯏꯆꯝ ꯆꯝꯅ, "ꯅꯠꯇꯦꯗ, ꯑꯕꯦꯝꯅ ꯍꯥꯏꯔꯛꯄꯅꯦ"꯫ ꯖꯦꯀꯣꯕ ꯉꯛꯅ, "ꯑꯦ, ꯅꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ"? "ꯐꯥꯎꯅꯩꯌꯦ, ꯃꯔꯛ ꯃꯔꯛꯇ"꯫ "ꯑꯣ, ꯑꯩꯗꯤ ꯀꯌꯥ ꯁꯪꯗꯕꯅꯤꯅ ꯄꯥꯎ ꯇꯣꯏꯅꯗꯤ ꯐꯥꯎꯅꯗ꯭ꯔꯦ"꯫ "ꯑꯗꯣ ꯚꯥꯏ, ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯪꯅꯤꯡꯕꯅꯦ"꯫ "ꯍꯪꯉꯣ ꯚꯥꯏ"꯫ "ꯑꯕꯦꯝꯅꯗꯤ ꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯏ, ꯑꯗꯨꯅ ꯋꯥ ꯂꯣꯟꯅꯗꯕꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯅꯧꯁꯦ"꯫ "ꯍꯣꯏ, ꯌꯥꯏꯌꯦ ꯚꯥꯏ, ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯋꯥ ꯂꯣꯠꯂꯣꯏꯗ. ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯍꯥꯏꯕ ꯌꯥꯗꯕꯩꯅꯤ. ꯑꯩ ꯑꯕꯦꯝꯗꯗꯤ ꯀꯩꯁꯨ ꯚꯔꯥꯗ ꯂꯩꯕꯩ ꯃꯔꯝꯗꯨꯗꯤ ꯍꯥꯏꯈꯤꯗꯕꯅꯤ. ꯁꯨꯝ ꯍꯣꯇꯦꯜ ꯌꯥꯎꯕꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯕꯩꯅꯤ ꯈꯨꯝꯈꯤꯕꯅꯤ"꯫ ꯔꯣꯖꯔꯅ ꯍꯪꯒꯦ ꯈꯜꯂꯤꯗꯨꯒ ꯖꯦꯀꯣꯕꯅ ꯋꯥꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯍꯧꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯌꯨꯝꯗꯨꯁꯨ ꯏꯪꯈꯣꯜ ꯃꯇꯦꯛꯇꯨꯁꯨ ꯂꯣꯏꯅ ꯅꯣꯏ ꯃꯃꯥꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯚꯔꯥꯗ ꯂꯩꯕꯅꯦ"꯫
ꯔꯣꯖꯔꯗꯤ ꯅꯍꯥꯟꯈꯩ ꯈꯪꯖꯗꯕꯅꯤꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯗꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯀꯥꯏꯗ ꯂꯩꯗꯣꯏꯕ? ꯈꯪꯗꯦ ꯚꯥꯏ, ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯅꯥꯎꯒꯤ ꯃꯆꯥꯒꯤ ꯈꯟꯗ꯭ꯔꯒ ꯑꯩꯅ ꯀꯩꯒꯤ ꯃꯈꯣꯏꯒꯤ ꯈꯜꯂꯨꯗꯣꯏꯅꯣ? ꯅꯍꯥꯟꯈꯩ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯃꯔꯨꯞꯇꯨꯗ ꯄꯥꯎꯗꯨ ꯇꯝꯖꯔꯒ ꯖꯦꯀꯣꯕ ꯀꯞꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯁꯤꯅ ꯃꯈꯣꯏꯕꯨꯗꯤ ꯉꯥꯛꯄꯤꯔꯔꯣꯏ ꯚꯥꯏ꯫ ꯔꯣꯖꯔꯁꯨ ꯅꯨꯡꯉꯥꯏꯇꯅ, ꯚꯥꯏ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦꯀꯣ ꯅꯣꯏ ꯅꯌꯥꯝꯕꯁꯤꯡꯁꯦ꯫ ꯑꯁ, ꯅꯪꯅ ꯍꯣꯇꯦꯜ ꯌꯥꯎꯔꯤꯗꯨꯅ ꯚꯔꯥ ꯄꯤꯕꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯀꯣꯟꯅꯕ꯭ꯔꯣ? ꯚꯥꯏ, ꯀꯥ ꯚꯔꯥꯗꯤ ꯂꯧꯗꯤꯌꯦ, ꯀꯀꯥ ꯆꯥꯎꯍꯜꯍꯣꯏꯒꯤ ꯕꯖꯥꯔꯗ ꯂꯩꯕ ꯚꯔꯥꯗꯨꯅꯦ꯫ ꯑꯩꯒꯤꯗꯤ ꯂꯧꯗꯦ, ꯃꯇꯦꯡꯁꯨ ꯀꯀꯥꯅ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯣꯏ ꯃꯥꯃꯣꯗꯤ? ꯑꯁ ꯚꯥꯏ, ꯑꯩꯈꯣꯏ ꯃꯥꯃꯣ ꯂꯩꯌꯦꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯁꯥꯒꯤ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯄꯨꯕ ꯉꯝꯖꯗꯕꯗꯨꯗ ꯑꯩ ꯌꯦꯠꯅꯤꯡꯗꯦ꯫ ꯑꯩ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥꯅꯤ, ꯉꯝꯅꯕ ꯍꯤꯡꯒꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯔꯣꯖꯔꯅ, ꯑꯄꯥꯝ ꯅꯨꯡꯁꯤꯒꯗꯤ ꯂꯩꯕ꯭ꯔꯣ? ꯍꯥꯏꯗꯤ ꯑꯕꯦꯝꯗꯣ? ꯚꯥꯏ, ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯨꯄꯤꯒ ꯀꯣꯏꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯔꯅꯤꯗ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯕꯦꯝ ꯍꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯕꯅꯤꯅ ꯑꯩꯒꯨꯝꯕ ꯅꯨꯄꯥꯗꯤ ꯄꯥꯝꯕꯤꯗꯧ ꯅꯠꯇꯦ꯫ ꯔꯣꯖꯔꯁꯨ ꯈꯪꯗꯕꯅꯤꯅ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯩꯒꯤ ꯑꯕꯦꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯣ? ꯖꯦꯀꯣꯕ ꯉꯛꯅ, ꯑꯗꯨꯁꯨ ꯇꯝꯃꯛꯏꯔꯣ? ꯇꯝꯃꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯧꯅꯗꯅꯕ ꯆꯝꯊꯣꯛꯅꯁꯤ ꯍꯥꯏꯁꯦ꯫ ꯖꯦꯀꯣꯕ ꯍꯧꯖꯤꯛꯇꯗ ꯔꯣꯖꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯑꯕꯦꯝ ꯄꯥꯝꯕ꯭ꯔꯣ? ꯔꯣꯖꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯚꯥꯏ, ꯑꯩꯗꯤ ꯃꯥꯒ ꯈꯪꯅꯩꯌꯦ, ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯍꯥꯟꯕ ꯈꯪꯅꯕ ꯑꯣꯏꯕꯅꯤ나 ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯂꯥꯏꯔꯕꯒꯤ ꯃꯐꯝꯗ ꯂꯥꯏ ꯆꯪꯂꯕ, ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯍꯥꯞꯂꯕ, ꯆꯤꯝꯕꯥꯜꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯋꯥꯍꯩ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ, ꯊꯃꯣꯏ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯦꯟꯖꯩ ꯃꯥꯅ ꯊꯤꯜꯂꯛꯄꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ, ꯅꯣꯡꯒꯧꯕꯤ ꯃꯍꯥꯛꯅ ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯅꯣꯡ ꯃꯥꯕꯨ ꯇꯥꯔꯛꯄ ꯉꯥꯏꯕꯒꯨꯝ, ꯂꯨꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯃꯍꯥꯛꯄꯨ ꯈꯥꯝꯕꯤꯔꯅꯨ ꯃꯅꯤꯡ ꯇꯝꯍꯜꯂꯣ ꯑꯩꯍꯥꯛꯄꯨꯁꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯔꯨꯞꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ, ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯖꯦꯀꯣꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯚꯥꯏ, ꯑꯩꯗꯤ ꯃꯥ ꯁꯨꯝ ꯄꯥꯝꯖꯕꯩ ꯋꯥꯅꯤ, ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯗꯦꯗ꯫ ꯍꯣꯏ, ꯃꯥꯒꯤ ꯐ꯭ꯔꯦꯟ ꯇꯣꯟꯅ ꯍꯪꯂꯛꯄꯗꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯩ ꯃꯥꯅꯁꯨ ꯗꯥꯏꯔꯦꯛ ꯍꯪꯂꯛꯄꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯚꯥꯏ, ꯃꯥ ꯀꯩꯁꯨ ꯌꯥꯔꯛꯇꯦꯗ꯫ ꯖꯦꯀꯣꯕ ꯋꯥꯗꯨ ꯃꯔꯨꯞꯀꯤꯗꯃꯛ ꯈꯜꯂꯒ ꯂꯣꯠꯂꯝꯃꯤ, ꯑꯕꯦꯝꯅ ꯌꯥꯔꯛꯇꯦ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯚꯥꯏ, ꯑꯩꯁꯨ ꯃꯥꯕꯨ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯔꯨꯞꯀꯤꯗꯃꯛ ꯑꯩ ꯃꯥꯕꯨ ꯂꯥꯞꯊꯣꯛꯄ ꯉꯝꯅꯤ꯫ ꯅꯠꯇꯦ ꯚꯥꯏ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯕꯦꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯛꯂꯤꯗꯣ ꯑꯆꯨꯝꯕꯅꯦ꯫ ꯑꯩꯈꯣꯏ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯣꯡ ꯊꯥꯖꯤꯟꯕ ꯌꯥꯗ꯭ꯔꯤ꯫ ꯃꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩꯗ ꯚꯥꯏ꯫ ꯑꯁ ꯚꯥꯏ, ꯈꯦꯠꯅꯕꯗꯣ ꯍꯥꯏꯒꯅꯨ, ꯅꯨꯡꯁꯤꯕꯗꯕꯨ ꯑꯗꯨꯝꯕ ꯂꯩꯕ꯭ꯔꯣ? ꯚꯥꯏꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯁꯨ ꯀꯅꯥ ꯈꯪꯅꯤ, ꯑꯇꯣꯞꯄꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯕꯨ ꯑꯩꯈꯣꯏꯅ ꯎꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯈꯟꯅꯗ꯭ꯔꯦ, ꯁꯦꯜꯅ ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ, ꯉꯝꯂꯤꯕ ꯃꯈꯩ ꯇꯥꯟꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯨ ꯅꯣꯡꯃꯗꯤ ꯚꯥꯏꯅ ꯑꯩꯈꯣꯏꯗꯒꯤ ꯍꯟꯗꯣꯛꯈꯤꯅꯤ꯫ ꯃꯔꯨꯞꯀꯤ ꯋꯥꯍꯩꯗꯨꯗ ꯔꯣꯖꯔꯁꯨ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯣꯇꯦꯜ ꯌꯥꯎꯃꯤꯟꯅꯕ ꯃꯌꯥꯡ ꯑꯃꯅ ꯖꯦꯀꯣꯕꯀꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯖꯦꯀꯣꯕ, ꯍꯧꯒꯠꯂꯕꯣ? ꯑꯥꯎ ꯕꯥꯕꯨ, ꯍꯧꯒꯠꯂꯦ, ꯂꯥꯛꯑꯒꯦ꯫ ꯚꯥꯏ, ꯊꯝꯃꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯦ꯫ ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯐꯔꯦ, ꯑꯕꯦꯝꯒ ꯐꯖꯅ ꯈꯪꯅꯔꯣꯀꯣ, ꯂꯥꯡꯐꯥꯡ ꯇꯧꯔꯅꯨ, ꯃꯥꯗꯪ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯪꯅꯔꯣ꯫ ꯍꯣꯏ ꯚꯥꯏ, ꯑꯣꯀꯦ, ꯊꯝꯃꯦꯀꯣ꯫ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯉꯥꯏ ꯋꯥꯈꯜꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯖꯦꯀꯣꯕꯇꯤ ꯃꯊꯃꯣꯏꯗꯨ ꯆꯥꯛꯄꯅ ꯃꯄꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯃꯛꯏ꯫
ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯇꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯛꯅ ꯎꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯀꯛꯄꯗꯨꯗ ꯂꯛꯇꯨ ꯈꯣꯡꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯂꯛꯇ ꯌꯦꯡꯂꯛꯄꯗ ꯍꯨꯏꯗꯨꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯆꯪꯁꯤꯟꯗꯨꯅ ꯂꯛꯄꯨ ꯄꯝꯈꯠꯂꯤ꯫ ꯂꯛ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝꯅ ꯊꯤꯌꯦ꯫ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯂꯛꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯎꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯂꯛ? ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯛꯇꯨ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩꯗꯨ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨꯅ ꯖꯦꯀꯣꯕꯀꯤ ꯊꯕꯥꯛꯇ ꯇꯞꯅ ꯋꯥꯏꯔꯛꯇꯨꯅ ꯁꯨꯔ ꯁꯨꯔ ꯅꯩꯔꯛꯏ꯫ ꯃꯥꯒ ꯍꯣꯇꯦꯜꯗꯨꯗ ꯌꯥꯎꯃꯤꯟꯅꯕ ꯃꯌꯥꯡ ꯃꯆꯥ ꯔꯥꯖꯨꯅ ꯖꯦꯀꯣꯕ ꯀꯧꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯔꯥꯖꯨ ꯚꯥꯏ, ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯂꯥꯛꯂꯣꯀꯣ꯫ ꯔꯥꯖꯨꯗꯨ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯣꯇꯦꯜꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯐꯅ ꯋꯥꯔꯕꯁꯨ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗꯕꯅ ꯑꯋꯥꯕꯒꯤ ꯋꯥꯈꯜꯗꯨꯐꯥꯎ ꯈꯟꯕ ꯁꯪꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯣꯖꯔ ꯑꯃꯗꯤ ꯑꯕꯦꯝ ꯐꯣꯟꯗ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯥꯔꯣꯏ ꯇꯣꯟꯅ ꯏꯆꯝ ꯆꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯐꯥꯎ ꯀꯂꯛ ꯈꯝꯕꯟꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯕꯦꯝꯅ ꯃꯇꯥꯔꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯗꯨꯝ ꯀꯧꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ 12 ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯕꯥꯕꯨꯗ ꯚꯩꯌꯥ, ꯑꯩꯒꯤ 12 ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯑꯩ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯦ꯫ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯗꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯄ ꯋꯥꯗꯧ ꯃꯥꯜꯂꯛꯑꯦ꯫ ꯕꯥꯕꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ꯫ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯂꯦꯞꯄꯣ꯫ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯥꯎꯔꯣ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯚꯩꯌꯥ꯫ ꯕꯥꯕꯨꯅ ꯖꯦꯀꯣꯕꯀꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯑꯗꯨꯝ ꯃꯅꯤꯡꯇꯝꯅ ꯄꯤꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯟꯁꯨ ꯅꯣꯡꯃꯇ ꯖꯦꯀꯣꯕꯇ ꯄꯥꯎ ꯐꯥꯎꯅꯒꯦ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝꯁꯨ ꯔꯣꯖꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯀꯩꯁꯨ ꯇꯣꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯅ ꯇꯣꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯄꯥꯎ ꯐꯥꯎꯔꯔꯣꯏꯒꯦ, ꯆꯣꯞꯄ ꯏꯀꯥꯏꯕꯁꯨ ꯅꯪꯂꯕꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯉꯝꯖꯗꯕ ꯖꯦꯀꯣꯕꯇꯨ ꯈꯪꯗꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯐꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯣꯏꯅ ꯈꯪꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯩꯗ ꯑꯗꯨꯛ ꯁꯣꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯈꯔ ꯂꯤꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯝꯃꯗꯤ ꯄꯣꯖꯤꯁꯟ ꯐꯥꯎꯕ ꯂꯦꯞꯀꯗꯧꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯐꯅ ꯍꯦꯛ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯅꯔꯤꯕ, ꯃꯆꯥꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯃꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯐꯥꯎ ꯃꯆꯥꯅ ꯐꯠꯇꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯐꯅ ꯍꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯒꯤꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯅ ꯀꯌꯥꯗ ꯂꯥꯏꯅ ꯂꯥꯏꯅ ꯃꯤꯔꯥꯏꯕꯤꯔꯤꯕ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯏꯪꯈꯠꯂꯛꯄ ꯃꯇꯝꯒꯤ ꯀꯦꯃꯧꯗꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯗꯨꯅ ꯏꯔꯥꯡ ꯂꯥꯡꯗꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡ ꯂꯩꯖꯗꯧ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯃꯍꯩꯁꯨ ꯇꯝꯅꯕ ꯍꯣꯠꯅ, ꯆꯈꯥꯎꯒꯤ ꯂꯥꯟꯁꯨ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯖꯔꯤꯕ꯫ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯒꯤ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯝꯂꯗꯤ ꯁꯦꯟ ꯇꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯗꯤ ꯆꯟꯅꯗ꯭ꯔꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯅ ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯤꯡꯕ ꯊꯨꯡꯗꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ ꯖꯦꯀꯣꯕꯇꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯚꯔꯥꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯊꯣꯡꯖꯤꯜ ꯑꯗꯨꯋꯥꯏꯗ ꯂꯛꯇꯨ ꯅꯨꯡꯇꯤꯒꯤ ꯀꯨꯜꯂꯒ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯔꯝꯗꯕꯗꯨꯗ
ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯅꯣ ꯍꯥꯏꯗꯅ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯤ꯫ ꯂꯛ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯍꯣꯡꯇꯈꯩ ꯂꯛꯄꯨ ꯊꯤꯕ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯀꯧꯕꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯥꯅ ꯌꯥꯎꯕ ꯍꯣꯇꯦꯜꯗꯨꯒꯤ ꯕꯥꯕꯨꯗ "ꯚꯌꯥ, ꯂꯛ ꯎꯕ꯭ꯔꯥ?" "ꯎꯗꯦꯅꯦ, ꯑꯗꯨꯝ ꯂꯩꯍꯧꯗꯥꯏ." "ꯂꯩꯔꯝꯗ꯭ꯔꯦ, ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ." ꯖꯦꯀꯣꯕ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯖꯤꯕ ꯑꯗꯨꯅ ꯂꯣꯏꯖꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯅꯛꯅ ꯇꯥꯔꯛꯏ꯫ ꯃꯌꯥꯝꯗ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯕꯥꯕꯨꯅ "ꯖꯦꯀꯣꯕ, ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ." ꯖꯦꯀꯣꯕꯁꯨ ꯇꯥꯍ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯥꯕꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯩ ꯀꯥꯏꯗꯅ ꯂꯥꯎ ꯈꯣꯡꯂꯒ ꯆꯦꯟꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨ ꯂꯦꯞꯈ꯭ꯔꯕꯁꯨ ꯗꯨꯀꯥꯟ ꯊꯣꯡꯁꯤꯡꯗꯨꯗꯤ ꯄꯥꯛꯅ ꯍꯥꯡꯗꯣꯛꯅꯔꯝꯗꯦ꯫ ꯕꯥꯕꯨꯒꯤ ꯍꯣꯇꯦꯜꯗꯨ ꯃꯤꯑꯣꯏ 10ꯃꯨꯛ ꯇꯟꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯨꯂꯤꯁ ꯈꯔꯅ ꯂꯥꯛꯂꯒ ꯗꯨꯀꯥꯟ ꯊꯣꯡꯁꯤꯡꯗꯨ ꯍꯥꯡꯅꯕ ꯂꯥꯎꯔꯛꯏ꯫ "ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯕꯤꯔꯣ, ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯎ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯈꯔꯗꯤ ꯄꯥꯈꯠꯅꯩ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯂꯛ ꯊꯤꯕ ꯐꯪꯗꯕꯒꯤ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯂꯗꯨꯅ ꯄꯨꯂꯤꯁꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯅꯩ꯫ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯂꯥꯜꯍꯧꯕ 3 ꯁꯤꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯁꯤꯡꯗꯨ ꯎꯞꯁꯤꯟꯕꯅ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯄꯨꯂꯤꯁ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯦꯡꯛꯇꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ꯫ ꯃꯈꯣꯏ 3ꯅ ꯄꯨꯈꯤꯕ ꯄꯩꯁꯥꯗꯣ ꯀ꯭ꯔꯣꯔ 2ꯃꯨꯛ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯣꯠꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯨ ꯐꯪꯅꯕ ꯊꯤꯒꯅꯤ." ꯄꯨꯂꯤꯁ ꯈꯔꯅ ꯑꯁꯤꯕ ꯃꯆꯥꯁꯤꯡꯗꯨ ꯃꯃꯥꯏ ꯎꯞꯁꯤꯜꯂꯤꯕꯗꯨ ꯆꯨꯝꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯂꯥꯜꯍꯧꯕ 3ꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯍꯤꯞꯄꯒ ꯂꯩꯕꯗꯨꯗ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯄꯤ-ꯏꯔꯥ ꯆꯦꯜꯂꯛꯏ꯫ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯒꯤ ꯁꯤꯌꯣꯟꯅꯨꯡꯗꯒꯤ ꯇꯥꯃꯤꯟꯅꯔꯛꯈꯤꯕ ꯀꯣꯛꯍꯟ-ꯂꯥꯏꯍꯟ ꯑꯣꯏꯔꯤꯕ ꯃꯌꯥꯝꯕ ꯑꯍꯜ ꯖꯦꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯑꯄꯪꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ꯫ ꯀꯞꯅꯤꯡꯂꯐꯥꯎ ꯀꯞꯄ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯦꯛ ꯀꯞꯂꯨꯕꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯋꯥꯍꯪ-ꯄꯥꯎꯍꯪ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯄꯩꯁꯥ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯏꯅꯔꯛꯀꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯅꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯄꯤꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯃꯌꯥꯝꯕ ꯖꯦꯛ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯛ ꯑꯣꯏꯔꯒꯁꯨ, ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯒꯁꯨ ꯃꯤꯒꯤ ꯄꯣꯠ-ꯆꯩ ꯍꯨꯔꯥꯟꯕ, ꯑꯔꯥꯟꯕꯗꯤ ꯇꯧꯔꯝꯒꯅꯤ ꯊꯥꯖꯔꯝꯗꯦ꯫ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯖꯦꯀꯣꯕꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯄꯩꯁꯥꯗꯨ ꯃꯈꯣꯏꯁꯨ ꯄꯥꯝꯕꯒꯤꯗꯃꯛ ꯂꯥꯜꯍꯧꯕ 3ꯗꯨꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯄꯤ-ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯔꯦ꯫ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯗꯨꯀꯥꯟꯁꯤꯡꯗꯨꯕꯨ ꯆꯪꯗꯨꯅ ꯄꯩꯁꯥ ꯈꯥꯎꯕꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯈꯔ ꯆꯤꯡꯅꯕ ꯀꯥꯡꯕꯨꯅ ꯇꯣꯉꯥꯟꯅ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ, "ꯑꯣꯏ, ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ ꯁꯥꯔ." "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯖꯦꯀꯣꯕ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯁꯠ ꯄꯤꯔꯛꯏ꯫ "ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯑꯆꯥ-ꯑꯊꯛ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ." ꯄꯨꯂꯤꯁ ꯑꯗꯨꯅ, "ꯀꯣꯟꯅ ꯂꯩꯔꯣ, ꯌꯨꯝ ꯍꯟꯈ꯭ꯔꯣ." "ꯐꯅꯤ ꯁꯥꯔ." ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯃꯥꯒꯤ ꯚꯔꯥꯁꯨ ꯀꯩꯁꯨ ꯂꯥꯞꯇ꯭ꯔꯕꯅꯤ꯫ ꯚꯔꯥꯗꯨꯗ ꯆꯪꯂꯒ ꯂꯩꯗꯧꯁꯨ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟꯗꯨ ꯆꯠꯊꯔꯛꯄꯗ ꯊꯦꯡꯅꯔꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯇꯟꯖꯥꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯃꯌꯥꯝꯕ ꯂꯩꯈꯤꯗꯕꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎ ꯀꯞꯄ ꯐꯪꯖꯗꯕꯒ, ꯂꯛ ꯐꯪꯉꯦ ꯊꯤꯕ ꯈꯪꯗꯕꯒ, ꯁꯥꯏꯀꯜ ꯐꯪꯉꯦ ꯍꯨꯔꯥꯟꯕꯤꯈꯤꯕꯒ ꯃꯀꯣꯛꯇꯨ ꯉꯥꯎꯕ ꯍꯧꯔꯛꯏ꯫ ꯍꯣꯇꯦꯜ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯝꯃꯤ꯫
Police mayamna koisilabani Jacob na famduna leibadu amana urami. Oi, aduda kaidorina. Jacob perum. Sure, aigi cycle du shida thanambani. Leiramdre. Shololamu yadra. Nomi kapagi makoldu tabada pakhatpadagi kaudana lolamdre. Napot na chay jakshindradi huran bikitaba. Kailamdaino nangwa. Sir, ai kwa kaitil daine. Shigi hotel sida yawani. Tanjada hotel dugi babushu lai. Jacob potharu radana. Baya aigi cycle leiramdre. Babu dishu nungaitana. As nangi dawshidi lagdi leiramabo. Leiti thiba khangde. Police singduna hairak adai-dushu khawdu thirammi. Adubu leitabanina makhoi thorai. Oi, baya lupa chongada piro. Babu shuki aduna pesadu pirammi. Police singduna. Yare, hotel hangjaro. Adu haramlaga makhoi chatkre. Makhoi chatkibaga Jacob na harai. Baya, aigi kada changlaga firon hongludoise kikreda. Kaigi kiduba. Kana khangi ngasai lepa yaukibanina amu chingnakidana. Kaishu khalunuda potharuro aduga ngaihak leiraga lao. Baya ai hayeng ayuktagi laage. Ngasidi ai potharurage. Fare kaishu kaide nang chaningba karina puko. Jacob cha glass amaga singhar aniga puraga magi baraduda lae. Thongdo hanglaga manungda changlai. Manungdagi thongdu lok tawsilaga maha mathamoi shokna kapchai. Mayamangda phongna kappa yadabana thamoi ado chakna leirambani. Mi takhidra amukshu pakachai. Tamojo karino ngasi tawriba matawsiba. Nanawa tomba aigi mimangda uriba chumlibro. Iyambagi thawai yaudraba akjang adu phau nanaw aina changshinduna sokpa ngambagi thawna adu leikidre. Aigi iyambani haidana phongna miyam tiliba mafamda ikhau phongna haibasu ngamkidre. Ima baba aikhoi tamu chawna aikhoi loinama thadoktuna chakre. Nakhoidi uramlaroiko. Tamu chawna lambi mathakta famungni khanduna angangba machuki ikhenglakta mon khangduna hifobado. Nacha tumba aidi urakle. Tamu chaw haina pena kobushu ngamkidre. Upai leitraba Jacob tu phone du pairaga FB hanglami. Mayam bayai ma Jackie ki inbox ta message tarami. Tamu yai aigi number sida call amukta taro. Ngasi aikhoi tamu chaw do police ka khutoknabada leikidre. Message to ivalorega amu mamaido upshilaga kapchai. Masado chada thaktabaga ahing tumdagai lairik pabagi warubaga thokliba uriba thaudokshinduga warduna tumthakirami. Nishada laichuraba mapa mama machin manawgi nungshiba karino khangdraba Jackie du yuga guliga paraga thakcharuraga rokiga halami. Warabanina makhoi anishu magi famungduda tumthaki phone ga hanna yengludre. Ahingi matamni michik mirau khon tadraba matam aduda Jacob ki thongda kholapagi makhon tarami. Khongdramaksu nganglapagi makhonduda Jacob mikap thorai. Chingnaraduna thongdu shathangduklubada lak oirami. Jacob harauna laktubu konchinjai. Lak nang kaida chatluino aidi nang leiramdabagi kyam warure khangbra. Lak hui oijarasu Jacob na loina tambirakpana singdok singlaba huini. Ishorna Jacob ki awabu ubiraduna tharakpaga chap manarami. Jacob na hui adubu manungda pushinabu hotnai adubu lakti changlau haiba yaramde. Lao thegi aidi chak amta thongdre ngasagi khara leirise yen ayaibaga totpiragi lao. Jacob na hairibadu gyan tarabasu lag manungda changlau yaramde.
ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯍꯥꯏꯔꯞ ꯆꯤꯛꯂꯒ ꯆꯤꯡꯏ꯫ ꯖꯦꯀꯣꯕ ꯉꯛꯅ "ꯀꯩꯗꯧꯔꯒꯦ?" ꯂꯛꯅ ꯃꯄꯥꯟꯗ ꯆꯤꯡꯕꯗꯨꯗ ꯖꯦꯀꯣꯕꯁꯨ ꯊꯣꯔꯛꯏ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯇꯤꯟ ꯀꯥꯡꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯂꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯖꯦꯀꯣꯕꯅ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯑꯃꯣꯠꯄ ꯗꯁꯠꯕꯤꯟ ꯑꯃꯗ ꯍꯨꯏ ꯑꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ ꯃꯈꯨꯝꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯎ ꯑꯃ ꯃꯌꯥꯅ ꯆꯤꯛꯂꯒ ꯊꯥꯡꯒꯠꯂꯛꯏ꯫ ꯖꯦꯀꯣꯕ ꯉꯛꯅ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯍꯨꯏꯗꯨꯅ ꯖꯦꯀꯣꯕꯀꯤ ꯃꯈꯣꯡ ꯃꯌꯥꯗ ꯈꯥꯎꯗꯨ ꯊꯝꯃꯤ꯫ "ꯀꯩꯅꯣ ꯁꯤꯕꯣ?" ꯖꯦꯀꯣꯕ ꯈꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯖꯩ꯫ ꯀꯅꯥꯁꯨ ꯎꯗꯕꯗꯨꯗ ꯖꯦꯀꯣꯕ ꯇꯍꯥ ꯈꯥꯎꯗꯨ ꯄꯥꯏꯔꯒ "ꯂꯛ, ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ." ꯑꯗꯨ ꯍꯥꯏꯔꯒ ꯃꯐꯝꯗꯨꯗꯒꯤ ꯂꯛ ꯑꯃꯗꯤ ꯖꯦꯀꯣꯕ ꯄ꯭ꯔꯞ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯂꯥꯛꯄꯅ ꯀꯥꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯖꯦꯀꯣꯕ ꯅꯨꯡꯁꯤꯅ ꯂꯛꯇ ꯌꯦꯡꯂꯛꯏ꯫ "ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗ꯭ꯔꯦꯅ ꯑꯁꯨꯛ ꯋꯥꯔꯨꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ ꯑꯣꯏꯔꯦ꯫ ꯁꯤ ꯀꯥꯏꯗꯩꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯨꯒꯦ ꯂꯛ?" ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯍꯨꯏ ꯑꯗꯨꯅ ꯖꯦꯀꯣꯕꯇ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯖꯦꯀꯣꯕꯁꯨ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ꯫ "ꯉꯁꯥꯏ ꯇꯥꯃꯣꯆꯧ ꯍꯣꯏꯅ ꯄꯩꯁꯥ ꯈꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯗꯨꯕꯨ ꯁꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯄꯩꯁꯥꯁꯤꯒꯤ ꯇꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯛꯅ ꯊꯦꯡꯅꯔꯨꯏꯕ?" ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯑꯁꯦꯡꯕꯗꯤ ꯂꯛꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯄꯗ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯅ ꯄꯩꯁꯥꯁꯤꯡꯗꯨ ꯗꯁꯠꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯗꯛꯇ ꯂꯥꯜꯍꯧꯕ ꯃꯈꯣꯏꯁꯤꯡꯗꯨ ꯂꯩꯈꯤꯗꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯂꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯗ ꯀꯤꯔꯗꯨꯅ ꯍꯨꯏ ꯑꯗꯨꯁꯨ ꯂꯣꯠꯂꯨꯕꯅꯤ꯫ ꯄꯩꯁꯥꯅꯤ ꯈꯪꯗ꯭ꯔꯃꯛꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯈꯟꯕꯅ ꯃꯤ ꯂꯩꯇ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯖꯦꯀꯣꯕꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯃꯗꯥꯎ ꯌꯥꯕ ꯂꯛꯇ ꯂꯛ ꯑꯣꯏꯔꯕ ꯍꯨꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯖꯦꯀꯣꯕ ꯄꯩꯁꯥꯗꯨ ꯃꯁꯤꯡꯒ ꯊꯤꯔꯝꯗꯦ꯫ ꯀꯥꯏꯗ ꯂꯣꯠꯀꯅꯤ ꯃꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯂꯝꯃꯤ꯫ "ꯂꯛ, ꯑꯩꯗꯤ ꯈꯔꯒ ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯥꯏꯗ ꯂꯣꯠꯇꯧꯔꯤꯒꯦ? ꯄꯨꯂꯤꯁꯅꯒ ꯈꯪꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ." ꯖꯦꯀꯣꯕꯅ ꯄꯩꯁꯥꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯍꯣꯡꯗꯣꯛꯇ꯭ꯔꯤꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯕꯨ ꯍꯣꯡꯂꯒ ꯂꯛꯄꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯁꯤꯡꯍꯥꯔ ꯑꯅꯤꯗꯨ ꯆꯥꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯜꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯖꯔꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯁꯤꯡꯗꯨ ꯐꯪꯂꯕꯁꯨ ꯇꯁꯦꯡꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ "ꯄꯩꯁꯥꯁꯤꯡꯁꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯨꯕꯅ ꯐꯔꯗ꯭ꯔꯥ? ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ꯫ ꯀꯩ ꯍꯥꯏꯗꯣꯔꯤꯕ? ꯑꯩꯒꯤ ꯍꯨꯏꯁꯤꯅ ꯄꯣꯔꯛꯄꯅꯤ ꯊꯥꯖꯒꯗ꯭ꯔꯥ?" ꯃꯇꯣꯝꯇ ꯃꯊꯥ ꯄꯪꯁꯥꯗ ꯁꯥꯖꯔꯝꯃꯤ꯫ ꯄꯨꯂꯤꯁꯇ ꯇꯥꯛꯂꯨꯔꯦ ꯃꯥ ꯑꯣꯏꯅ ꯗꯁꯥ ꯇꯥꯅꯤ꯫ ꯍꯨꯏꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯔꯁꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯕꯦꯡꯛꯇ ꯊꯝꯃꯨꯔꯦ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯀꯗꯥꯏꯗꯩꯅꯣ ꯍꯪꯂꯛꯄꯗ ꯈꯨꯝꯐꯝ ꯈꯪꯂꯣꯏ꯫ ꯑꯍꯤꯡꯗꯨꯗ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯗꯨꯅ ꯂꯥꯁꯇ "ꯍꯌꯦꯡꯃꯛ ꯌꯨꯝ ꯆꯠꯂꯒ ꯃꯦꯗꯥꯝ ꯍꯣꯏꯗ ꯌꯣꯟꯈꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯍꯟꯗꯣꯛꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯄꯩꯁꯥꯁꯤꯅ ꯂꯩꯅꯨꯡꯗ ꯐꯨꯝꯂꯒꯦ꯫ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯇꯨꯝꯊꯕ ꯌꯥꯗꯦ ꯉꯟꯇꯥꯅ ꯆꯠꯇ꯭ꯔꯗꯤ꯫ ꯑꯁ, ꯁꯥꯏꯀꯜꯁꯨ ꯃꯥꯡꯈ꯭ꯔꯕ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯚꯩꯌꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯋꯥꯏꯔꯒ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯨꯅ ꯐꯔꯅꯤ." ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯇꯨꯝꯊꯈꯩ ꯖꯦꯀꯣꯕ ꯄꯩꯁꯥꯁꯤꯡꯗꯨ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯡ ꯉꯥꯝꯐꯨ ꯉꯥꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯀꯥꯏꯕ ꯌꯥꯗꯕ ꯌꯥꯍꯧꯉꯟꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯄꯨꯡ ꯌꯦꯡꯂꯝꯃꯤ꯫
ꯂꯛ ꯂꯩꯔꯝꯀꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯀꯥꯒꯤ ꯁꯣꯗꯨ ꯂꯣꯜꯂꯝꯂꯒ ꯃꯍꯥꯛ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯌꯥꯍꯧ ꯉꯟꯕ ꯕꯥꯕꯨꯗꯨ ꯗꯨꯀꯥꯟ ꯍꯥꯡꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯅ ꯚꯌꯥ ꯅꯪ ꯂꯥꯛꯂꯕ ꯃꯣꯏꯗꯥꯁꯦ ꯇꯣꯠꯂꯔꯣ ꯅꯠꯇꯦ ꯚꯌꯥ ꯑꯩ ꯌꯨꯝꯗ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯁꯣꯗꯨ ꯑꯝꯇ ꯄꯤꯕꯤꯌꯣ ꯀꯔꯤ ꯂꯩꯔꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯕꯥꯕꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯤꯔꯝꯃꯤ ꯀꯨꯏꯔꯛꯂꯅꯨ ꯍꯣꯏ ꯖꯦꯀꯣꯕ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒꯇꯨ ꯅꯥꯡꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯣꯏꯖꯔꯕꯁꯨ ꯃꯌꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯎꯍꯜꯒꯤ ꯃꯅꯥꯛꯇꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯄꯨꯂꯤꯁꯇ ꯄꯩꯁꯥꯗꯨ ꯄꯤꯗꯧꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯀꯤꯖꯔꯝꯃꯤ ꯂꯦꯝꯅ ꯂꯥꯛꯄ ꯄꯩꯁꯥꯅꯤꯅ ꯃꯁꯥꯒꯤ ꯑꯣꯏꯔꯕꯁꯨ ꯀꯤꯖꯔꯝꯃꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯅꯥꯀꯟꯗꯒꯤ ꯕꯦꯁꯄꯥ ꯊꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯌꯦꯡꯂꯨꯏ ꯑꯌꯥ ꯇꯣꯟ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯇꯣꯟꯅ ꯏꯅꯥꯎꯄꯤꯁꯦ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯆꯠꯄꯅꯦ ꯑꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯇꯣꯟꯒꯤ ꯃꯅꯥꯎꯄꯤꯗꯨꯅ ꯗꯗꯥ 10 ꯀꯥꯗꯣꯏꯅꯦ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯇꯥꯍꯦꯟꯕꯤ ꯑꯣ ꯃꯤꯡꯁꯨ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯇꯣꯟꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯀꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯅꯪ ꯍꯥꯟꯅꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯔꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯐꯣꯟꯗ ꯑꯣꯏꯅ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯇꯥꯍꯦꯟꯕꯤ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯗꯗꯥ ꯇꯣꯟ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ ꯖꯦꯀꯣꯕꯁꯨ ꯆꯥꯎꯍꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕꯇꯨ ꯆꯥꯎꯍꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯒꯦꯠꯇꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯀꯀꯥ ꯀꯀꯥ ꯆꯥꯎꯍꯜꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤ ꯊꯣꯔꯛꯏ ꯀꯀꯥ ꯃꯅꯤꯡꯗ ꯆꯪꯈꯤ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯏꯆꯥꯕꯨ ꯄꯔꯤꯈ꯭ꯌꯥ ꯀꯝꯗꯧꯈꯤꯒꯦ ꯅꯦꯅꯦ ꯄꯥꯁ ꯐꯥꯎꯗꯤ ꯇꯧꯔꯅꯤ ꯃꯤꯗꯧꯅ ꯃꯥꯔꯛ ꯋꯥꯡꯅꯤꯗꯤ ꯊꯥꯖꯗꯦ ꯍꯣꯏꯗ ꯏꯆꯥꯁꯤꯗꯤ ꯃꯤꯗꯧꯅ ꯇ꯭ꯌꯨꯁꯟ ꯑꯃ ꯆꯠꯄꯁꯨ ꯅꯠꯇꯦ ꯍꯩꯃꯟꯈ꯭ꯔꯦ ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯅꯦꯅꯦ ꯆꯥ ꯂꯣꯜꯂꯛꯀꯦ ꯍꯣꯏ ꯅꯦꯅꯦ ꯆꯥꯎꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯍꯜꯗꯨ ꯊꯣꯔꯛꯏ ꯑꯇꯣꯝꯕ ꯏꯆꯥ ꯂꯥꯛꯏꯗꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯑꯧ ꯀꯀꯥ ꯄꯥꯁ ꯐꯥꯎꯗꯤ ꯇꯧꯔꯅꯤ ꯐꯔꯦ ꯐꯔꯦ ꯆꯥꯛꯀꯗꯨ ꯁꯤꯗ ꯆꯥꯈ꯭ꯔꯣ ꯀꯀꯥ ꯌꯥꯔꯅꯤꯗ ꯌꯥꯔꯣꯏ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯏꯆꯥ ꯇꯣꯝꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯨ ꯃꯅꯨꯡꯗꯗꯤ ꯆꯥꯎꯕꯤꯅ ꯍꯣ ꯇꯥꯔꯦ ꯍꯥꯞꯆꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯎꯍꯜ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯩ ꯃꯌꯨꯝꯁꯨ ꯃꯤꯔꯝꯗ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎꯈꯛ ꯇꯔꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤ ꯍꯌꯦꯡꯗꯒꯤ ꯍꯣꯇꯦꯜ ꯑꯃꯨꯛ ꯌꯥꯎꯔꯗꯣꯏ ꯅꯠꯇ꯭ꯔꯒ ꯈꯕꯔ ꯄꯤꯕ ꯑꯃꯨꯛ ꯆꯠꯂꯒꯦꯔꯣ ꯖꯦꯀꯣꯕ ꯋꯥꯗꯨ ꯁꯠ ꯂꯥꯎꯅ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯛꯏ ꯄꯩꯁꯥꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ ꯈꯜꯂꯝꯃꯤ ꯄꯩꯁꯥꯗꯨ ꯑꯃꯨꯛꯁꯨ ꯃꯌꯨꯝ ꯏꯪꯈꯣꯜ ꯍꯟꯗꯣꯛꯅꯕ ꯄꯥꯝꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯔꯦꯝꯕ ꯄꯩꯁꯥꯅꯤꯅ ꯀꯤꯖꯔꯝꯃꯤ ꯃꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯀꯣꯛꯇꯨ ꯁꯥꯔꯝꯃꯤ ꯖꯦꯀꯣꯕꯀꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯪꯂꯗꯨꯅ ꯆꯥꯎꯍꯜꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯆꯥꯎꯕꯤꯅ ꯁꯦ ꯆꯥꯁꯤ ꯊꯛꯁꯤ ꯖꯦꯀꯣꯕ ꯆꯥꯗꯨ ꯂꯧꯔꯒ ꯇꯞꯅ ꯀꯀꯥ ꯅꯦꯅꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯆꯥꯎꯕꯤꯅ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯆꯥꯎꯍꯜꯁꯨ ꯆꯪꯉꯣ ꯃꯄꯥꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯃꯨꯡꯗ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯔꯣ
ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯎꯍꯜꯅ ꯐꯝꯃꯣ ꯐꯝꯃꯣ꯫ ꯖꯦꯀꯣꯕ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯀꯀꯥ, ꯑꯩꯒꯤ ꯍꯨꯏ ꯂꯛꯇꯣ ꯑꯩꯅ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯗ ꯊꯣꯡ ꯃꯌꯥꯗ ꯍꯦꯛ ꯍꯦꯛ ꯀꯨꯜꯂꯝꯕꯗꯨ ꯉꯔꯥꯡꯗꯤ ꯀꯨꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯒꯤ ꯕꯥꯕꯨ ꯚꯩꯌꯥꯗ ꯍꯪꯂꯨꯕꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯒꯤ ꯉꯔꯥꯡꯁꯦ ꯅꯣꯡꯃꯩ ꯀꯥꯞꯅꯩꯗꯅ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯍꯜꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯅꯤꯅ ꯈꯪꯂꯗꯨꯅ ꯂꯥꯜꯍꯧꯕ ꯃꯔꯤ ꯂꯩꯈꯤꯗ꯭ꯔꯦꯗ꯫ ꯆꯥꯎꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯀꯞꯄꯒ ꯑꯗ ꯇꯥꯃꯣꯆꯧ ꯌꯥꯎꯈ꯭ꯔꯦ ꯀꯀꯥ꯫ ꯆꯥꯎꯕꯤꯁꯨ ꯆꯥꯎꯍꯜꯁꯨ ꯍꯥꯟꯅ ꯈꯪꯂꯕꯅꯤꯅ ꯖꯦꯀꯣꯕꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯞꯀꯅꯨꯁꯦ, ꯏꯆꯥꯒꯤꯗꯃꯛ ꯅꯪ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯣꯏ, ꯅꯪ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯍꯥ? ꯖꯦꯀꯣꯕ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯠꯂꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯩꯁꯥꯒꯤꯅꯦ꯫ ꯍꯣꯏꯅꯦ, ꯕꯦꯡꯛꯇꯒꯤ ꯍꯨꯔꯥꯟꯈꯤ ꯍꯥꯏꯅꯦ꯫ ꯀꯀꯥ, ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯇꯣꯏꯅꯣ? ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯛ ꯂꯩꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯍꯨꯔꯥꯟꯗꯣꯏꯅꯣ? ꯍꯣꯏ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯈꯥꯏꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ꯫ ꯑꯗꯨ ꯅꯠꯇꯗꯅ ꯕꯦꯡꯛꯇꯒꯤ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯁꯨ ꯍꯦꯟꯃꯜꯂꯦ꯫ ꯑꯁꯤꯕ ꯃꯤꯗ ꯋꯥ ꯉꯥꯡꯂꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯕꯗꯅꯥꯝ ꯄꯤꯕꯅꯤ꯫ ꯂꯥꯜꯍꯧꯕꯒꯤ ꯃꯤꯆꯪ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯃꯈꯣꯏꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ꯫ ꯆꯥꯎꯍꯜꯅ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯇꯣꯝꯕ꯫ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯨ ꯃꯣꯔꯦꯔꯣꯝꯗꯒꯤ ꯄꯣꯔꯛꯄꯅꯤ ꯍꯥꯏ꯫ ꯋꯥꯕꯨꯗꯤ ꯂꯥꯎꯅꯗꯦ ꯍꯥꯏꯕꯕꯨ ꯕꯦꯡꯛꯇꯒꯤ ꯂꯨꯠ ꯇꯧꯔꯨꯕ ꯅꯠꯇꯦ꯫ ꯄꯩꯁꯥꯗꯨ ꯄꯥꯝꯕꯒꯤ ꯄꯥꯎꯗꯨ ꯈꯪꯕꯒꯤ ꯄꯨꯂꯤꯁ ꯈꯔꯅ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯩ꯫ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯕꯗꯤ ꯃꯔꯝꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯁꯤꯡꯗꯨꯗꯒꯤ ꯄꯩꯁꯥꯗꯤ ꯐꯪꯍꯧꯗ꯭ರೆ꯫ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯅ ꯑꯍꯤꯡꯗ ꯍꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯈꯣꯠꯄꯒꯤ ꯑꯩꯁꯨ ꯊꯣꯡꯗꯣ ꯍꯥꯡꯂꯨꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯆꯤꯠꯂꯒ ꯄꯨꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ꯫ ꯑꯗꯨꯒꯗꯤ ꯗꯁꯕꯤꯟ ꯑꯃꯗ ꯈꯥꯎ ꯑꯃ ꯌꯥꯎꯔꯝꯃꯦ꯫ ꯈꯥꯎꯗꯨ ꯂꯛꯅ ꯆꯤꯛꯈꯠꯂꯒ ꯄꯨꯊꯣꯔꯛꯑꯦ꯫ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯄꯩꯁꯥꯗꯨ ꯃꯁꯤꯡꯒ ꯊꯤꯗꯦ꯫ ꯚꯔꯥꯗꯨꯗ ꯊꯝꯕꯗꯨ ꯐꯔꯛ ꯇꯥꯔꯛꯂꯅꯦꯅ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯈꯥꯎꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯅ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯉꯝꯂꯕ ꯑꯍꯦꯟꯕ ꯑꯣꯏꯖꯕ ꯊꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ꯫ ꯆꯥꯎꯍꯜꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯥꯒꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄ ꯍꯧꯔꯦꯗꯅ꯫ ꯀꯀꯥ, ꯑꯩ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯄꯥꯝꯗꯤꯌꯦ꯫ ꯊꯋꯥꯏ ꯃꯔꯤꯗꯨꯒꯤ ꯄꯥꯞ ꯄꯨꯒꯅꯤ꯫ ꯍꯣꯏ, ꯄꯩꯁꯥꯒꯤ ꯃꯊꯧꯕꯨꯗꯤ ꯌꯥꯝꯅ ꯑꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯆꯥꯎꯕꯤꯅ ꯑꯇꯣꯝꯕ, ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯅꯤꯅꯦꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨꯅꯦ, ꯄꯩꯁꯥꯁꯦ ꯂꯣꯠꯅ ꯊꯝꯖꯤꯜꯂꯨ꯫ ꯌꯦꯡꯉꯣꯏ, ꯔꯣꯁꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯣ ꯅꯣꯏ ꯀꯀꯥꯒ ꯆꯠꯂꯒ ꯍꯟꯗꯣꯛꯂꯨꯆꯣ꯫ ꯏꯆꯥꯅ ꯚꯔꯥꯗ ꯂꯩꯕꯗꯣ ꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯂꯩꯅꯨꯡꯗ ꯂꯣꯠꯂꯒ ꯊꯝꯃꯨ꯫ ꯆꯥꯎꯍꯜꯅ ꯅꯣꯏ ꯅꯤꯅꯦꯅ ꯍꯥꯏꯁꯦ ꯌꯨꯝ ꯏꯪꯈꯣꯜ ꯍꯟꯗꯣꯛꯂꯨꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯂꯧ ꯁꯪꯉꯝ 2ꯃꯨꯛ ꯑꯩꯅ ꯂꯩꯕ ꯁꯥꯔꯒꯦ꯫ ꯑꯗꯒꯤ ꯅꯁꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯣ꯫ ꯑꯔꯦꯝꯕꯗꯨꯅ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯁꯤ꯫ ꯖꯦꯀꯣꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡꯗꯨ ꯃꯍꯥꯛꯁꯨ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯇꯞꯅ ꯍꯣꯏ ꯀꯀꯥ꯫ ꯐꯔꯦ, ꯂꯩꯔꯝꯃꯨ꯫ ꯔꯣꯁꯅꯤ ꯍꯣꯏꯗ ꯆꯠꯂꯨꯔꯁꯤ꯫ ꯀꯀꯥ ꯐꯤꯔꯣꯜ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯃꯥ, ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯇꯨ ꯈꯔ ꯊꯦꯡꯅ ꯆꯠꯂꯁꯨ ꯆꯠꯂꯒꯦ꯫ ꯉꯥ ꯂꯩꯔꯝꯃꯨ, ꯍꯜꯂꯛꯂꯒ ꯁꯦꯝꯂꯒꯦ꯫ ꯏꯆꯥꯇꯣꯝꯕꯒ ꯍꯥꯎꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯕ꯫ ꯐꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯆꯥꯎꯍꯜ ꯃꯐꯤ ꯍꯣꯡꯂꯨꯔꯒ ꯊꯣꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯖꯦꯀꯣꯕꯅ ꯀꯀꯥ, ꯄꯩꯁꯥꯁꯤꯡꯁꯦ꯫ ꯆꯥꯎꯍꯜꯅ ꯀꯌꯥꯗꯅꯣ ꯂꯩꯈꯤꯕꯗꯣ ꯈꯪꯍꯧꯕ꯭ꯔꯥ? ꯑꯀꯣꯟꯕꯩꯗꯣ ꯂꯥꯛ 15ꯅꯤ꯫ ꯑꯍꯥꯟꯕꯒꯤꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯐꯔꯦ, ꯂꯥꯛ 50 ꯄꯣꯔꯛꯑꯣ꯫ ꯄꯨꯟꯅ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ? ꯑꯩꯁꯨ ꯊꯤꯗꯕꯅꯤꯅ ꯃꯗꯨꯗꯤ ꯈꯪꯗꯦ ꯀꯀꯥ꯫
ꯑꯗꯨꯕꯨ ꯉꯔꯥꯡ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯀꯣꯔ ꯑꯅꯤꯅꯤ ꯍꯥꯏꯈꯤ꯫ ꯐꯔꯦ ꯐꯔꯦ ꯊꯤꯔꯁꯤꯁꯦ ꯂꯥꯛ 50 ꯍꯥꯟꯅ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯂꯥꯛ 50ꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯆꯥꯎꯍꯜꯅ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯔꯣꯁꯅꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯦꯝꯃ ꯔꯣꯁꯅꯤ, ꯔꯥꯝ ꯇꯥꯔꯤꯕ꯭ꯔꯣ? ꯔꯥꯝ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯏꯌꯥꯝꯕ, ꯍꯩꯃ ꯖꯦꯀꯣ ꯎꯗ ꯀꯨꯏꯔꯦ, ꯇꯨꯌꯦꯜꯞ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯕꯣ? ꯑꯧ ꯕꯕꯥ ꯊꯥꯏꯌꯦ꯫ ꯀꯝꯗꯧꯈꯤ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯏꯌꯥꯝꯕ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯏ, ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ? ꯆꯥ ꯂꯣꯜꯂꯛꯎ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯊꯛꯆꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯕꯨ ꯑꯃꯨꯛꯀ ꯊꯛꯈꯤꯁꯤ꯫ ꯔꯣꯁꯅꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯍꯩꯃ ꯈꯨꯔꯥ! ꯔꯥꯝꯅ ꯏꯍꯦ ꯈꯨꯔꯥ ꯀꯧꯅꯨ ꯍꯥꯏꯔꯒ ꯌꯥꯏꯗ ꯌꯥꯏꯗ ꯀꯧꯖꯁꯅꯨ꯫ ꯔꯣꯁꯅꯤꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯅꯤꯅ ꯈꯨꯔꯥ ꯀꯧꯔꯝꯃꯤ, ꯔꯥꯝꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯣꯏꯕꯅ ꯏꯌꯥꯝꯕ ꯀꯧꯔꯝꯃꯤ꯫ ꯔꯣꯁꯅꯤ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯎꯔꯕꯁꯨ ꯀꯩꯁꯨ ꯀꯧꯕꯤꯔꯝꯗꯦ꯫ ꯆꯥꯎꯍꯜꯅ ꯋꯥꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯔꯥꯝ, ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯄꯗꯨꯁꯨ ꯃꯤꯔꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯇꯥꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯇꯣꯝꯕꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯕꯤꯔꯒꯦ ꯈꯜꯂꯤ꯫ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯒꯤ ꯄꯨꯛꯆꯦꯜ ꯅꯅꯥꯎꯅ ꯈꯪꯖꯩ꯫ ꯀꯩꯅꯣꯅꯦ, ꯑꯩꯅ ꯑꯩꯒꯤꯗ ꯂꯩꯔꯁꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯔꯒꯦ ꯈꯜꯂꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯔꯥꯝꯅ ꯌꯥꯏ ꯏꯌꯥꯝꯕ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯍꯥꯟꯕꯒꯤ ꯏꯪꯈꯣꯜ ꯌꯣꯟꯈꯤꯕꯗꯨꯅ ꯀꯌꯥꯅꯣ? ꯑꯀꯣꯟꯕꯩꯗꯨꯗꯤ ꯂꯥꯛ 15ꯅꯤ ꯍꯥꯏ꯫ ꯑꯍꯥꯟꯕꯩꯗꯨꯁꯨ 15ꯅꯤ ꯏꯌꯥꯝꯕ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩꯁꯦ 50ꯗꯤ ꯌꯥꯎꯔꯛꯏ, ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯔꯣꯁꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯃꯜꯗꯨꯒ ꯃꯥꯟꯅꯅ ꯌꯣꯟꯕꯗꯤ ꯉꯝꯖꯔꯔꯣꯏ ꯈꯨꯔꯥ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯕꯅꯤꯅ ꯌꯣꯟꯅꯤꯡꯕ ꯃꯃꯜꯗ ꯌꯣꯜꯂꯅꯤ꯫ ꯔꯥꯝ ꯁꯥꯎꯔꯞꯅ ꯍꯣꯏ ꯅꯪ ꯆꯪꯉꯣ, ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯣ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯑꯣꯏꯅꯕ ꯂꯩꯖꯈꯤꯕꯅꯤ, ꯉꯥꯎꯔꯕꯣ? ꯃꯈꯣꯏꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦꯅꯦ ꯔꯣꯁ ꯅꯪꯕꯣ꯫ ꯌꯥꯔꯦ ꯏꯌꯥꯝꯕ, ꯑꯩ ꯆꯦ ꯆꯥꯡꯗꯨ ꯄꯨꯊꯣꯛꯆꯔꯛꯀꯦ, 50ꯗꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ, ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯖꯔꯣꯏ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯌꯥꯔꯣꯏꯌꯦ, ꯃꯣꯏ ꯕꯥꯕꯨ ꯉꯥꯎꯔꯕꯣ? ꯂꯥꯛ 55 ꯄꯤꯒꯗꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯃꯦꯗꯥꯝ, ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯈꯔ ꯇꯨꯡꯁꯤꯟꯕꯒꯤ 3 ꯌꯥꯎꯋꯦ, 3ꯗꯨꯁꯨ ꯍꯥꯞꯆꯔꯛꯂꯒꯦ꯫ ꯔꯥꯝꯅ ꯖꯦꯀꯣꯕ ꯌꯥꯔꯦ, ꯑꯩꯈꯣꯏꯅ ꯂꯩꯈꯤꯕ ꯃꯃꯜꯗꯣ ꯑꯗ ꯑꯗꯨꯝ ꯄꯤꯔꯛꯑꯣ, ꯂꯩꯔꯝꯃꯣ, ꯏꯪꯈꯣꯜ ꯄꯇꯥ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯥꯝꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯁꯨ ꯀꯧꯁꯤꯟꯈꯤ꯫ ꯏꯃꯨꯡꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯏ꯫ ꯔꯣꯁꯅꯤꯗꯨ ꯁꯧ ꯁꯧ ꯂꯥꯡꯂꯒ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯄꯨꯅꯤ, ꯀꯨꯁꯤ ꯇꯧꯔꯛꯀꯅꯤ, ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕ ꯏꯄꯣꯠ ꯏꯔꯟꯅꯦ꯫ ꯅꯈꯨꯔꯥ ꯆꯥꯎꯍꯟꯁꯨ ꯌꯥꯎꯔꯤ, ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯁꯤ ꯑꯉꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯛꯂꯅꯤ, ꯏꯆꯥ ꯇꯨꯝꯕꯒ ꯃꯥꯡꯂꯅꯤꯌꯦ꯫ ꯍꯣꯏ ꯔꯣꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯅꯨ, ꯆꯠꯂꯣ ꯆꯦ ꯆꯥꯡꯗꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯑꯣꯏ, ꯃꯗꯨ ꯑꯩꯅ ꯌꯥꯕꯈꯛ ꯉꯝꯂꯣꯏ꯫ ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯔꯛꯄꯗ ꯁꯔꯨ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯀꯥꯎꯗꯕ ꯐꯩ꯫ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯕ ꯁꯤꯜꯂꯛꯀꯅꯨ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯅꯁꯤꯀꯣ꯫ ꯔꯣꯁꯅꯤꯗꯨ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯃꯥꯅ ꯊꯣꯛꯄ ꯂꯩꯔꯝꯃꯤ꯫ ꯔꯥꯝꯁꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯥꯎꯕ ꯍꯧꯔꯛꯏ꯫ ꯅꯪ ꯌꯥꯔꯔꯣꯏ ꯍꯥ? ꯔꯣꯁꯅꯤ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯤ ꯐꯠꯇꯕꯤ ꯃꯆꯤꯡꯗꯨ ꯇꯧꯔꯛꯏ꯫ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈ꯭ꯔꯦ, ꯃꯣꯏ ꯕꯥꯅ ꯍꯥꯏꯕ ꯇꯜꯂꯁꯨ ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯔꯥꯝ ꯁꯥꯎꯔꯒ ꯃꯗꯣ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯈꯤꯕꯅꯦ, ꯅꯪꯒꯤ ꯅꯔꯟ ꯌꯥꯎꯗꯦ꯫ ꯋꯥꯍꯩꯗꯨꯗꯒꯤ ꯔꯣꯁꯅꯤꯁꯨ ꯁꯥꯎꯔꯗꯨꯅ ꯏꯇꯩ ꯏꯅꯥꯎꯒꯤ ꯄꯩꯁꯥꯕꯨ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ?
Leite, leitraga su kaida ki fala ino nasana khangjau. Mi kuina ngahengumse sasat puthoro. Ngamloi, ai shungam ngamloi. Icha tomba exam loiraga thoraklani. Asigi angangsiga pulhanba ai pamde. Fare, nang ngamlaroi haiba natro. Ramdu ka amada changkhre. Rosni shu adum machi lengdabi yengduna leiri. Ramdu amuk makutta chaishu pairaga thorai. Aduga wa makata da kai Rosni pu mayang lenduda kantarai. Amukta natana ahum lakan baduda Rosni China du khangba ngamdarduna kakmang torai. Ram sauna Pabungna piramba chaishuni adushu asum hairame. Anam kanba nupigidi mashi marmarta pijau. Sibu pijau ngamdraba napunsido ikai furuk khungedani. Icha tomba nangi loina vise. Icha nabudi ningsirangani haibabu chai kharadi watlena. Mashigi waise ningsinglabasu nongmata nafamda utkidabani. Uttabadunabu nangna shiyongna ithakaraknibasine. Chalo shini nani khangdangai amu kantharaktrigaida. Rosni du hoi mai kaishu haide makhoigi kada changkre. Nongmata mapurebana mabu fubadi lairadana kana phokcharaktribanina madu khangbana mangaktu haigalaga leirambani. Imungdu mana haina humduna palambani. Upai leitraduna che changlu puthuraklaga makhada thadarai. Aduga amu fet hadolaga chatki. Ramsu khara u khara ta panglai marairakpani. Mana tanbanina chedu laukatlaga chumlabra yenglami. Ngahak chonthana leirubaduda Ramsu hairapti ikaijarami. Adubu mapanda thorakta yadabana thorai. Chauhalga chekokasu manungda khatna launaribadu hairaptabanina tumin leirami. Ramna Yamba nachanupise khara gyan tadre. Aishu khut yaurure. Chauhalna hai adumna khana chainaganu khara pang taurini. Khangdre yamba machang ishu loina manghandore. Jacob se chumlabra yengo. Jacob na ingkolgi patadu lauraga yenglami. Baba chumme. Ramna Fare yamba shendoi gapiganu lakuntra dukhak bibiramo. Chauhalna Fani Khawduda yauriba paisadu Chauhalna Ramda pirami. Shurabra yengo. Ramna Yarnida yambana thirapabu chumlamani. Fare adudi aikhoi amu chalukhige ko yamna nungaijare inaubu. Bani yamba ai gate fau thindokjage. Ibungo Jacob noi medamna haibamta warabu taunuko. Jacob na Baba ai kaishu khandeda ikut paiduna takpirapu ocha amana ngangbabu aina karamna waruruni. Ramna gate fau tindoklami. Marksu adum lehore. Chauhalga Jacobka sorokta wari sana na laami.